हेलो सिंह जी चक चाराबू अच्छा लंच ब्रेक फंगो खर वाली ꯉꯔꯥꯡꯗꯤ ꯌꯥꯝ ꯌꯥꯡ ꯆꯦꯟꯅꯤꯅ ꯑꯩꯈꯣꯏꯁꯤ ꯅꯍꯥꯟꯉꯩꯗꯤ खर थेंना चाहे 2:30 ꯑꯗꯨꯋꯥꯏꯗꯒ ꯉꯁꯤꯗꯤ खर ꯉꯟ चारे होय नंगिने माग नंग अहुम अनी में इद्रे अमन लाले अदो अहुम भग इद्रगा नंग तेंजे करी 6 फंगदो 7 फंगदे नत्रो मैं मेम दो मम्मी का तांग हो माबो नेनेसी थैंक यू लाफी बगी ताकोबो नेनेसी लइए नंग खंगना ब्रो चिंगना खंग ब्रो नेनेसी करी मथल जारके लाइक 30 मिनट तक था दो सिना हाय KSSS सिना हाय नेनेसी करी मथल हाउबिरिबा अखोई ममांग द लाकेना प्लान तवरमबनी दो अखोई प्री प्लान तव जादे प्री प्लान तवदे अखोई एक सक्सेस होदे नम सरप्राइज प्लान तवगा लाके अचार चारी अदुगा चिनगदे सिनमनीना वागा सोए सुसी नेने हवाई चारे हाय ओ नेने सी कोई हवाई चारे हवाई दो चमथोंग तोगा मना ngौरे फलीगा बेंदीगा आलूगा मिक्स तौरगा अदगी मना पान अमा मेले बाय तौर आरके से राजकुमारी है लोंधो लोंधो सना नेनेसी कई लमदैनो है सिंगाना अमता हायू नेनेसीना सिंगाले मणिपुरदे ओइदिरो कसादे ओइदिरो नेनेसी जे पुंहाय अमतंग थादोइनि
ओ आई बुरो KSS सालीपुरगिनी हाय कहीं नेने से सालीपुर से अꯩꯉꯣꯟꯗ कनानो मना नेने से आगोटोलागिनी हायदाइने आगोटोलागिरा त्रिपुरागिरा अꯩ ngꯥꯎꯔꯤꯅꯦ ꯅꯪ ꯑꯩ ꯒꯨꯋꯥꯍꯥꯇꯤꯗꯩꯅꯤ हाय ꯑꯣ ꯅꯍꯥꯟ ꯀꯥꯏꯒꯤꯅꯣ ꯍꯪꯕꯗꯣ ꯑꯩ ꯀꯁꯥꯔꯗꯩꯅꯤ ꯁꯤꯅ नेनेसिन ओ नेने लेगे हाय हो मोय नेनेसी विक्टोर से लाए विक्टोर ने नेनेसी द खुरमे दु ओ मामा आरके निसीबी नचाना खुरम जरी हाय विक्टोर कहीं चागे चाक थोंगोरबो लाइक खतंग तो संदीप ने आईगी से आईगे लाइक से जीरो अदुम लैर नेसी मतम गाइसे हौबो खंगौदेको इन पुंखाय अम थाने अदु मिनिट 10 फजले अस अखोगी वन एंड ओनली मिस्टर खंबा फ्रॉम कसार लाई मया पुदा मखुबा अमतन खंबा खंबा का इंजांग नो नुंसी फरबो थैंक यू विक्टर लाइक तो बुबई सिंगर चला गया है सिंगर लंच पुराबो कंपनी फास्ट लाइक दैट चिंची यस थैंक यू खंबना विक्टर इनम हाइदो ले है विक्टर से नुपानी है खंबना कई हाइदो रो विक्टर दमो ओ चे इंजांग मुक थोंबो चाय चेदी हाय खंबा आइना मुकी मचे मंदो मोसोरी दो अदु चाय खंबना सिंगा हाय हाय दु सिंगाना चकचा गया सिंगा चकचा दी चरा है लगा लाइव जावरी ना अदु चकचा गया है विक्टर वारी दो आए विक्टर काय चक्रे विक्टर तो लाइक का पठी दुने ने विक्टर मांग रे लेकाय नो लेकाय de kala pro विक्टर मांग रे गाना हाय खंबा हाय दो 7 PM खंबा लाइव लाखु जे पिन मैसेज है खंबा प्लीज जे द पिन दो हाय बेगिनो आफ्टर 1K श्योर तक जगे को अदो आई लाकनी 7 PM दा मैम पुनम खंबगी 7 PM दा लाइव ले खंबने यो तौरगा लाइव थारकदोनी खंबरा आई सीदो जो ए सिंगा चेन गने है बता स्पेलिंग वाले जो इंटरव्यू ना आए विक्टर ना आइरो खंबा है खंबा आई नंग टॉर्चलाइट सॉरी विक्टर आई नंग टॉर्चलाइट का पथीबे लाके तवेनी नंग मांगरे मना विक्टर आईगी चे सुस्मी फुल सपोर्ट तमिनसी यामना फबनी आईगी चे से थैंक यू सो मच खंबा सक उनद्रसु वाहई द पुजेल सेंगी दे थाजनै को हाइफेट अमा खंगनै नत्रा थैंक यू सिंगना लाइफ पाबा ताबा नुंगाइते सिंगाई उपाय लेत्रे दोइदि नुंगाइ मफम थिबिरो प्लीज आई मी एंटरटेन तौबा जाम हैते अमने विक्टर नंगोंदा वारी लई हाय
ꯁꯤꯡꯉꯅ ꯍꯥꯏꯕꯁꯦ ꯈꯤꯇꯪ ꯏꯝꯄ꯭ꯔꯨꯞ ꯇꯧꯅꯕ ꯍꯣꯠꯅꯒꯦ ꯁꯤꯡꯉ ꯀꯃꯥꯏꯅ ꯇꯧꯔ ꯅꯨꯡꯉꯥꯏꯍꯟꯗꯣꯏꯅꯣ ꯍꯥꯏꯔꯣ ꯕꯤꯛꯇꯣꯔ ꯅꯉꯣꯟꯗ ꯋꯥꯔꯤ ꯂꯩ ꯍꯥꯏ ꯈꯝꯕꯅ ꯏꯆꯦ ꯑꯩꯒꯤ ꯏꯆꯦ ꯑꯦꯜꯕꯤ ꯃꯌꯥꯝꯒꯤ ꯊꯥꯗꯣꯛꯂꯒ ꯂꯥꯛꯆꯕꯅꯤ ꯏꯆꯦ ꯅꯪꯁꯨ ꯈꯪꯕꯤꯌꯣꯏ ꯈꯝꯕ ꯑꯣꯜꯋꯦꯁ ꯈꯝꯕ ꯑꯩ ꯈꯪꯉꯤꯀꯣ ꯑꯗꯨꯒ ꯑꯩꯒꯤ ꯈꯝꯕ ꯚꯤꯗꯤꯑꯣꯗ ꯑꯩ ꯑꯣꯟꯂꯤ ꯁꯞꯄꯣꯔꯠꯇ ꯀꯩꯅꯣ ꯇꯧꯗꯦꯀꯣ ꯑꯩ ꯄꯨꯔꯥ ꯐꯨꯜ ꯌꯦꯡꯉꯒ ꯑꯩ ꯄꯨꯔꯥ ꯁꯦꯡꯅ ꯌꯦꯡꯁꯨ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯩ ꯀꯩꯅꯣ ꯇꯧꯋꯤꯅꯤꯀꯣ ꯀꯣꯃꯦꯟ ꯇꯧꯋꯤꯅꯤ ꯑꯗꯨ ꯅꯪ ꯅꯍꯥꯟꯒꯤ ꯆꯥꯎꯕꯒꯤꯗꯣ ꯀꯩꯒꯤꯅꯣ ꯀꯩꯅꯣ ꯇꯧꯋꯤꯗꯣ ꯀꯣꯃꯦꯟ ꯑꯣꯐ ꯑꯣꯏꯗꯣ ꯀꯩꯒꯤꯅꯣꯕ ꯅꯪ ꯆꯥꯎꯕꯩꯗꯣ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯂꯨꯔꯦ ꯋꯥꯏ ꯄꯤꯁꯦ ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯇꯧꯔꯤ ꯐꯨꯜ ꯁꯞꯄꯣꯔꯠ ꯈꯝꯕ ꯑꯍꯦꯝ ꯍꯥꯏ ꯑꯗꯨꯒ ꯈꯝꯕꯅ ꯏꯆꯦ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯆꯕꯅꯤ ꯊꯥꯗꯣꯛꯑꯒ ꯃꯔꯝꯗꯤ ꯑꯩꯅ ꯏꯆꯦꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯈꯝꯕ ꯑꯩꯅꯁꯨ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯗꯤ ꯑꯩꯒꯤ ꯏꯄ꯭ꯋꯥ ꯅꯤꯄꯥꯒꯨꯝꯕꯅꯤꯀꯣ ꯑꯩꯁꯨ ꯁꯥꯊꯤꯅ ꯅꯨꯡꯁꯤꯖꯩ ꯑꯗꯨꯅ ꯑꯗꯨꯝ ꯆꯤꯆꯦꯅ ꯃꯁꯛ ꯎꯅꯗ꯭ꯔꯁꯨ ꯈꯝꯕ ꯂꯥꯛꯄꯗ ꯐꯪꯉꯁꯤꯅ ꯍꯥꯏꯗꯣꯏꯅꯤ ꯁꯤꯡꯍꯅ ꯍꯥꯏꯕ ꯑꯣꯀꯦ ꯁꯣ ꯁꯣꯔꯤ ꯗꯣꯟ ꯃꯥꯏꯟ ꯑꯁ ꯁꯤꯡꯍ ꯑꯩ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨꯝ ꯐꯠꯇꯕ ꯈꯟꯗꯦ ꯅꯪꯅ ꯍꯥꯏꯔꯛꯏꯗꯣ ꯆꯨꯝꯃꯤ ꯑꯩ ꯀꯩꯅꯣꯗ ꯂꯩꯕꯀꯣ ꯐꯦꯟꯁꯨ ꯊꯥꯔꯤ ꯑꯗꯩꯗꯤ ꯀꯨꯂꯔꯁꯨ ꯊꯥꯔꯤ ꯏꯃꯨꯡꯗ ꯂꯩꯕ ꯑꯉꯥꯡ ꯇꯨꯝꯃꯤꯗꯨꯒꯤ ꯑꯩꯅ ꯇꯞ ꯇꯞꯅ ꯄꯥꯕꯩꯅꯤ ꯑꯩ ꯀꯩꯁꯨꯝ ꯋꯥꯔꯧꯗꯦꯀꯣ ꯁꯤꯡꯍꯅ ꯕꯥꯏ ꯃꯌꯥꯝ ꯍꯥꯏ ꯁꯤꯡꯍꯁꯦ ꯀꯩꯅꯣ ꯆꯥꯗ꯭ꯔꯦ ꯂꯟꯆ ꯆꯥꯗ꯭ꯔꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯕꯤꯛꯇꯣꯔ ꯅꯪꯒꯤ ꯅꯝꯕꯔꯁꯤꯗ ꯄꯤꯔꯛꯎ ꯑꯩ ꯂꯧꯍꯧꯒꯦ ꯍꯥꯏ ꯕꯤꯛꯇꯣꯔ ꯄꯤꯔꯣ ꯑꯩꯈꯣꯏꯁꯨ ꯂꯧꯍꯧꯒꯦ ꯈꯝꯕꯅ ꯏꯆꯦ ꯑꯉꯥꯡ ꯌꯥꯎꯔꯗꯤ ꯀꯣꯃꯦꯟ ꯑꯣꯐ ꯍꯦꯛꯇ ꯑꯣꯏ ꯍꯥꯟꯅ ꯑꯣꯏꯗꯕꯅꯤ ꯈꯪꯕ꯭ꯔꯥ ꯈꯝꯕ ꯍꯥꯟꯅ ꯃꯤ ꯂꯣꯏ ꯊꯥꯡꯒꯠꯅꯩ ꯑꯣꯏꯗꯦ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛ ꯑꯅꯧꯕ ꯔꯨꯜꯅꯤ ꯇꯧꯔꯤꯁꯦ ꯑꯩꯒꯤꯁꯨ ꯑꯉꯥꯡꯒꯤ ꯗꯥꯟꯁ ꯇꯧꯕꯒꯤ ꯑꯃꯨꯛ ꯊꯥꯡꯒꯠꯂꯤꯕ ꯑꯗꯨꯗꯣ ꯀꯣꯃꯦꯟ ꯑꯣꯐ ꯑꯣꯏꯅ ꯂꯩ ꯅꯦꯅꯦꯁꯤꯅ ꯁꯨꯆꯤ ꯅꯦꯅꯦ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯅ ꯐꯝꯅꯤꯡꯗꯦ ꯂꯥꯏꯔꯕꯅ ꯂꯩꯕꯥꯛꯇ ꯐꯝꯃꯣ ꯍꯥꯏꯔꯛꯄꯗꯣ ꯑꯗꯨꯒ ꯐꯝꯃꯤ ꯅꯦꯅꯦ ꯑꯩꯁꯨ ꯂꯥꯏꯔꯕꯅꯤ ꯅꯆꯥꯁꯦ ꯀꯩꯁꯨꯝ ꯊꯕꯛꯁꯨ ꯇꯧꯖꯗꯦ ꯃꯤꯒꯤ ꯃꯄꯥꯟ ꯆꯥꯔꯒ ꯂꯩꯅꯤ ꯅꯦꯅꯦ ꯐꯝꯃꯨ ꯑꯩꯈꯣꯏꯒꯤꯗ ꯑꯩꯉꯣꯟꯗ ꯀꯔꯤꯝ ꯈꯟꯒꯅꯨꯀꯣ ꯅꯦꯅꯦ ꯑꯩꯗꯤ ꯀꯩꯁꯨꯝ ꯈꯟꯗꯦꯀꯣ ꯑꯩꯗꯤ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯅꯨꯡꯁꯤꯌꯦ ꯑꯩꯗꯤ ꯄꯨꯟꯁꯤꯁꯦ ꯑꯋꯥꯡ ꯑꯅꯦꯝ ꯑꯩꯗꯤ ꯑꯝꯇ ꯈꯥꯏꯗꯦ ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯗꯦꯠ 28ꯇ ꯋꯥꯔꯤ ꯂꯩ ꯈꯝꯕ ꯑꯍꯦꯝ ꯗꯦꯠ ꯀꯌꯥꯅꯣ ꯑꯝꯇ ꯌꯦꯡꯒꯦ ꯉꯁꯤ 25ꯅꯤꯅꯦ ꯀꯩꯅꯣꯅꯦ ꯕꯤꯛꯇꯣꯔ ꯅꯨꯄꯤ ꯊꯤꯔꯕꯣ 28ꯇ ꯆꯦꯟꯒꯗꯕꯒ ꯂꯩꯕ꯭ꯔꯣ ꯅꯦꯅꯦꯁꯤꯅ ꯍꯥꯏ ꯕꯤꯛꯇꯣꯔ ꯍꯥꯏ ꯈꯝꯕꯁꯨ ꯀꯤꯔꯦ ꯈꯝꯕ ꯃꯥꯏꯁꯦ ꯃꯇꯥ ꯑꯃꯅꯤꯀꯣ ꯗꯦꯠꯀ ꯊꯥꯏꯀꯣ ꯍꯥ ꯕꯤꯛꯇꯣꯔ ꯑꯁꯦꯡꯕꯩꯔꯣ ꯍꯥꯏ ꯕꯤꯛꯇꯣꯔꯅ ꯃꯃꯥ ꯀꯔꯤ ꯋꯥꯔꯤꯅꯣ ꯅꯆꯥ ꯂꯩꯀꯣ ꯍꯥꯏ ꯑꯗꯨꯒ ꯈꯝꯕꯅ ꯑꯩꯒꯤ ꯏꯆꯦꯁꯦ ꯃꯤ ꯌꯥꯝꯅ ꯐꯕꯅꯤꯀꯣ ꯆꯝꯁꯨ ꯆꯝꯕꯅꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯈꯝꯕꯅ ꯍꯥꯏꯗꯨꯅ ꯄꯦꯜꯂꯦꯀꯣ ꯈꯝꯕꯅ ꯍꯥꯏꯗꯨꯅ ꯄꯦꯜꯂꯦ ꯑꯗꯨꯒ ꯈꯝꯕꯅ ꯃꯃꯥꯔꯀꯦ ꯀꯩꯅꯣꯝ ꯍꯥꯏꯗꯧ ꯂꯩ ꯍꯥꯏ ꯈꯝꯕ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯀꯥꯎꯏꯅꯦ ꯑꯣ ꯃꯨꯛ ꯊꯣꯡꯕ ꯆꯥꯏ ꯍꯥꯏꯕ ꯅꯤꯡꯁꯤꯡꯉꯦ ꯑꯩꯁꯦ ꯉꯁꯤ ꯆꯥꯛ ꯂꯥꯝꯃꯟꯗꯅ ꯆꯥꯛ ꯆꯥꯊꯣꯛꯑꯦ ꯍꯥꯟꯅ ꯑꯗꯨ ꯆꯥꯔꯒ ꯑꯉꯥꯡ ꯂꯧꯕ ꯆꯠꯂꯨꯔꯦ ꯑꯗꯨꯒ ꯍꯜꯂꯛꯑ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯁꯪꯉꯦꯅ ꯊꯥꯔꯛꯏꯅꯦꯕ ꯃꯨꯛꯗꯥꯜ ꯆꯥꯏ ꯍꯥꯏ ꯑꯗꯨꯒ ꯑꯩꯅ ꯅꯣꯡꯂꯩꯁꯦ ꯃꯈꯥꯏ ꯀꯣꯃꯦꯟ ꯑꯃ ꯎꯕꯁꯤꯗꯅꯦꯕꯀꯣ ꯁ꯭ꯌꯥꯃꯥꯅꯟꯗ ꯁꯔꯥꯡꯊꯦꯝꯅ ꯊꯦꯡꯀ꯭ꯌꯨ ꯁ꯭ꯌꯥꯃꯥꯅꯟꯗꯕꯨ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯕ ꯊꯣꯏꯕꯤ ꯌꯥꯎꯗ꯭ꯔꯣ ꯈꯝꯕꯗꯤ ꯌꯥꯎꯔꯛꯑꯦ ꯍꯥꯏꯌꯦ ꯊꯣꯏꯕꯤꯁꯨ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏꯒꯤ ꯊꯣꯏꯕꯤ ꯊꯤꯔꯤꯅꯤ ꯈꯝꯕꯁꯦ ꯁ꯭ꯌꯥꯃꯥꯅꯟꯗ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯆꯦꯅꯦꯜ ꯑꯁꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯅꯦꯅꯦꯁꯤꯅ ꯍꯦꯜꯂꯣ ꯈꯝꯕ ꯍꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯝꯕꯁꯦ ꯅꯨꯡꯁꯤꯕꯤꯌꯨ ꯈꯝꯕꯅ ꯕ꯭ꯔꯣ ꯁ꯭ꯌꯥꯝ ꯀꯩꯅꯣꯝ ꯍꯥꯏꯗꯧ ꯂꯩ ꯍꯥꯏ
ꯑꯗꯨꯒ ꯑꯃꯅ ꯃꯃꯥ ꯋꯥꯔꯤꯗꯣ ꯂꯤꯔꯒꯦ ꯍꯥꯏ ꯂꯤꯔꯣ ꯈꯝꯕ ꯇꯥꯔꯒꯦ ꯀꯨꯏꯔꯦ ꯅꯪ ꯋꯥꯔꯤꯗꯣ ꯑꯗꯨꯒ ꯑꯃꯅ ꯕ꯭ꯔꯣ ꯁꯌꯥꯝ ꯕ꯭ꯂꯨ ꯄꯤꯌꯨ ꯆꯦ ꯍꯥꯏ ꯁꯌꯥꯝ ꯂꯩꯕ꯭ꯔꯣ ꯁꯌꯥꯝ ꯑꯝꯇ ꯈꯨꯝꯗꯔꯣ ꯑꯝꯇ ꯄꯤꯊꯣꯔꯛꯀꯦ ꯕ꯭ꯂꯨꯁꯦ ꯁꯪꯇ꯭ꯔꯤꯛ ꯁꯪꯍꯜꯂꯒꯦ ꯕꯤꯛꯇꯣꯔꯅ ꯀꯤꯔꯨꯅꯨ ꯃꯌꯥꯝ ꯍꯥ 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 ꯍꯥꯏ ꯀꯩꯒꯤꯅꯣ ꯕꯤꯛꯇꯣꯔ ꯍꯟꯖꯤꯛꯁꯦ ꯍꯥꯟꯅ ꯑꯗꯨꯃꯥꯏꯅ ꯆꯦꯟꯅꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯗꯤ ꯆꯦꯟꯕꯗ ꯁꯥꯊꯤꯅ ꯀꯤꯌꯦ ꯑꯗꯨꯅ ꯑꯩꯗꯤ ꯆꯦꯜꯂꯛꯇꯦ ꯑꯩꯗꯤ ꯂꯨꯍꯣꯡꯉꯛꯏ ꯍꯥꯏꯗꯤ ꯆꯦꯟꯕ ꯑꯁ ꯑꯩ ꯀꯤꯕ ꯁꯥꯊꯤꯅ ꯀꯤꯗ ꯑꯩ ꯆꯦꯟꯕ ꯏꯃꯥꯖꯤꯟꯁꯦ ꯑꯩ ꯇꯧ ꯉꯝꯗꯦ ꯑꯗꯨ ꯅꯪꯒꯤ ꯗꯦꯠ ꯈꯨꯇꯥꯗꯣ ꯆꯦꯟꯕꯒꯤ ꯗꯦꯠꯀ ꯃꯥꯜꯂꯦꯕ ꯈꯝꯕꯅ ꯕꯤꯛꯇꯣꯔ ꯋꯥꯔꯤ ꯑꯃ ꯂꯩ ꯍꯥꯏ ꯑꯗꯨꯒ ꯈꯝꯕꯅ ꯏꯆꯦ ꯉꯔꯥꯡ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯞ-ꯅꯦꯡꯂꯛꯄ ꯀꯥꯏ ꯆꯠꯄꯗ ꯌꯦꯡꯉꯛꯏꯅꯣ ꯅꯪꯕꯨ ꯅꯣꯡꯁꯤꯡ ꯃꯔꯛꯁꯦ ꯑꯩꯅ ꯆꯠꯊꯣꯛꯀꯅꯨ ꯍꯥꯏꯔꯒ ꯑꯗꯨꯒ ꯅꯦꯅꯦꯁꯤꯅ ꯈꯝꯕ ꯍꯥꯏꯔꯣꯅꯦ ꯌꯥꯝ ꯇꯥꯅꯤꯡꯉꯤ ꯍꯥꯏ ꯑꯗꯨꯒ ꯁ꯭ꯌꯥꯃꯥꯅꯟꯗ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯁ꯭ꯌꯥꯃꯥꯅꯟꯗꯁꯦ ꯑꯩꯅ ꯋꯦꯜꯀꯝ ꯇꯧꯅ ꯃꯥꯡꯊꯣꯛꯈ꯭ꯔꯦꯅꯦꯅꯦ ꯅꯦꯅꯦꯁꯤ ꯃꯥꯡꯊꯣꯛꯈ꯭ꯔꯦ ꯁ꯭ꯌꯥꯃꯥꯅꯟꯗ ꯍꯥꯏꯅ ꯈꯣꯂꯥꯝꯕꯗꯣ ꯅꯦꯅꯦꯁꯤꯅ ꯈꯝꯕ ꯍꯥꯏꯔꯣꯅꯦ ꯌꯥꯝ ꯇꯥꯅꯤꯡꯉꯦ ꯍꯥꯏ ꯑꯗꯨꯒ ꯈꯝꯕꯅ ꯃꯃꯥ ꯌꯥꯒꯗ꯭ꯔꯥ ꯍꯥꯏ ꯈꯝꯕꯅ ꯆꯦ ꯔꯥꯁꯤ ꯈꯨꯠꯂꯩ ꯑꯃ ꯆꯦ ꯅꯨꯄꯤꯗꯣ ꯍꯥꯏ ꯃꯤꯅ ꯂꯥꯛꯆꯍꯟꯒꯅꯣ ꯈꯝꯕ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯨ ꯍꯥꯏ ꯈꯝꯕꯅ ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯍꯥꯏꯕ ꯗꯦꯠꯅ ꯄꯨꯔꯦꯀꯣ ꯍꯥꯏ ꯕꯤꯛꯇꯣꯔꯒꯤ ꯗꯦꯠꯁꯦ ꯑꯩ ꯆꯤꯡꯅꯩꯀꯣ ꯑꯗꯨꯒ ꯅꯦꯅꯦꯁꯤꯅ ꯃꯃꯥ ꯌꯥꯒꯅꯤ ꯉꯝꯕ ꯑꯣꯏꯔꯗꯤ ꯍꯥꯏ ꯑꯗꯨꯒ ꯑꯉꯝꯕ ꯑꯣꯏꯔꯗꯤ ꯍꯥꯏ ꯑꯗꯨꯒ ꯈꯝꯕꯅ ꯕꯤꯛꯇꯣꯔ ꯅꯝꯕꯔ ꯂꯧꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏ ꯕꯤꯛꯇꯣꯔ ꯅꯝꯕꯔ ꯂꯧꯕ ꯌꯥꯒꯗ꯭ꯔꯥ ꯍꯥꯏ ꯈꯝꯕꯅ एडवेंचर हाय कैसे हो हेलो एडवेंचर थैंक यू सो मच आपको मेरे एलबी पे आने के लिए पहले तो आप लाइक कीजिए प्लीज़ एलबी पे आया है तो लाइक कर दीजिए चैनल को भी सपोर्ट कर दीजिए आपका चैनल है तो एक कमेंट भी छोड़ दीजिए मैं भी आपको ज़रूर रिटर्न कर दूँगी आप कहाँ से हो एडवेंचर विक्टोरना ममासु ब्लू पीयू हाय नेनेसी ब्लू पीरौरा एडवेंचर ना कहाँ से हो अच्छा एडवेंचर मैं असम से हूँ आप कहाँ से हो ममना ममागी थमोई नचागी लेफम पीबीगद्रो हाय ममागी थमोई द नचागी लेफम पीबीगद्रो ममा हाय नेनेसी खम्बना कमल जी हाय दो एडवेंचर ना जॉइन मी हाय अच्छा एडवेंचर आप चैनल चलाते हो अच्छा मेरे चैनल को आप सपोर्ट करके एक लॉन्ग वीडियो पे वॉच करके आप कमेंट छोड़ के जाइएगा मैं भी आपको रिटर्न ज़रूर करूँगी और आप इधर जो इतना सारे फ्रेंड है ना आप ज्वाइन कर दीजिए आपको ब्लू चाहिए तो बोल दो खमना कमल रिटर्न करूँगा सब कमेंट करना है बिट्टो ना यानी खम्बा एम है एडवेंचर ना खम्बा नमस्ते नमस्ते हाय एडवेंचर ना आई एम फ्रॉम हिमाचल प्रदेश अच्छा कमल जी आप उत्तराखंड नहीं क्या बोलते हैं हिमाचल पे तो गढ़वाली नहीं है ना हिमाचली है सॉरी खमना बिक्टोर नंबर कापसिलो आई लहोगे है खमना कमल जी सब कमेंट करना है एडवेंचर ना ओके ओके है एडवेंचर आपने लंच कर लिया आपको ब्लू चाहिए तो बता दो एडवेंचर आप किस किस को ज्वाइन करना चाहते हैं ब्लू चाहिए तो आपको बता दो अब जाने से पहले बोल दीजिएगा मैं आपको ब्लू वापस ले लूँगी अब एक बार मैसेज डाल दो खम्बा कमल जी हाय बिट्टो ना खम्बा फेसबुक लेब्रो हाय एडवेंचर ना आपको ज्वाइन कर लिया है थैंक यू सो मच एडवेंचर मैं भी आपको रिटर्न करूँगी आप
एलबी के बाद या फिर अभी आप एक वीडियो वॉच कर दो, फिर आप एक कमेंट ड्रॉप कर दो, ओके। तो मैं आपका कमेंट देके वापस कर दूँगी। मैंने विक्टोर खंबा एक पम हाइना लेबनी हाय, ओके सेम आईडी। खंबा चिचे की फेसबुक सेम आईडी दा लेबनी, इंस्टा सुम फॉलो तौसलो पाउ फाउननबा। दुआ एडवेंचर ना, हाँ उत्तराखंड भी गया हूँ मैं। अच्छा, उत्तराखंड भी बहुत अच्छा जगह है ना। हमने चे अहम अहम अमदा तौरो है। अच्छा, एडवेंचर ना गढ़वाली भी आती है मेरे को है, ओके। मुझे तो गढ़वाली नहीं आती। एडवेंचर व्हाट्स योर इंस्टाग्राम? अच्छा, एडवेंचर सेम एज यूट्यूब आईडी में जो मेरा आईडी है वो सेम है। इंस्टा पे भी फॉलो कर दो। खम्बना इचे नुपासिने इंस्टा हंगलेसी हाय ओइमा खम्बा इदि हाय गरे कइगिनो खम्बा खंगे चिचेदि दुम हाय गरे नंगी मेसेज उहौद्रे इंस्टा दसु मोय मी मयामदि दुम फॉलो तौनाबनिबा चे इंस्टा कई मिंग लेगे हाय खम्बाइना ममांगदा हायदोनी अदुगा हादि सी ममिंग जेगा चमानना लेबनी दुवनेने सिना इचाना ममा बो पोको इमानी खल्लदि करिगी पिरोइदोइनो इचागी लेफम याम चावना लइये हाय नेने सिना दुगा खम्बना ममा नुसिये हाइन हायरे अदुगा एडवेंचर ना ओके आई विल जॉइन यू ऑन इंस्टाग्राम हाय अदुगा एडवेंचर आपको व्यू चाहिए तो बता दो, आप किस किस को आप इधर जो भी है आप उसको सपोर्ट कर दो, फिर आपको भी सपोर्ट रिटर्न मिलेगा। विक्टोर ना ऐदी काउरबो जॉइन तौहनबा हाय विक्टोर दुनी ऐना हायसे निपाजे चपेट चपेट ngang लइये अदुगा खम्बना ममा आई एलबी 7 PM सोइदना हौबदे लेबियू हाय एडवेंचर ना आप भी कर लेना ज्वाइन हाय। हाँ मैं करूँगी। इधर खम्बा है, विक्टोर है, आरके है, ये सभी चैनल वाला है। आप पक्का आपको रिटर्न मिलेगा 100% श्योर। खम्बना कसम नते हायसु मा खंगलोय मानसना नंग दो खतंग तफल्लो मंचा हमने ओके फॉलो तौरके पाउ फाउनसी इचेगा तंगाइरे अइना फोनदा पाउ फाउनदिसे हाय। अच्छा, खम्बना विक्टोर फेसबुक ता पीरो हाय विक्टोर नंग वारी लई नंग खम्बदा नंबर पीरादी नंग वारी लई विक्टोर ओके खम्बा हाय विक्टोर ना दुआ खम्बा विक्टोर से काई ओइदोइनो नेसिंग अइंगोंदा ब्लू प्यू चिची हाय विक्टोर से कहीं इंजांग चारपनो खुमदे विक्टोर इबानी पार्टनर ओरसी हौजिते एलवीदा नैनबा इबानी ना काई ऐसी जाओगे नोगी नैबा मरतुगा विक्टोर पीरे ममा की ब्लू पीरे अगी ममा की ब्लू काइनो हाय निनेसी की ब्लू पीरे को खम्बना चे विक्टोर कसारी ओइ मारे पाउ फजना फाउनगिगे ओके फजना फाउनरो विक्टोर से ताकथोक्तबनी मा सेक्रेट थम्मनी मा हिडन सेक्रेट लई विक्टोर दा नेनेसिना ग्रुप से
ꯅꯠꯇꯦ ꯍꯣꯏ ꯂꯩꯖꯒꯦ ꯈꯝꯕ ꯍꯥꯏ ꯑꯗꯨꯒ ꯈꯝꯕꯅ ꯒ꯭ꯔꯨꯞꯁꯦ ꯏꯆꯦꯁꯨ ꯌꯥꯎꯔꯣ ꯍꯥꯏ ꯈꯝꯕ ꯌꯥꯎꯋꯦ ꯆꯤꯆꯦ ꯁꯣꯏꯗꯅ ꯌꯥꯎꯒꯅꯤ ꯑꯗꯨꯒ ꯈꯝꯕꯅ ꯃꯃꯥ ꯃꯤ ꯈꯥꯏꯁꯤ ꯍꯣꯔꯦꯟ ꯍꯥꯏ ꯈꯥꯏꯔꯁꯤ ꯅꯦꯅꯦꯁꯤ ꯑꯩꯅ ꯍꯪꯕꯗ ꯅꯦꯅꯦꯁꯤ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯅꯦꯅꯦꯁꯤꯒꯤ ꯉꯁꯥꯏꯒꯤ ꯁꯥꯂꯤꯄꯨꯔ ꯍꯥꯏꯗꯣ ꯀꯁꯥꯔꯗꯁꯨ ꯁꯥꯂꯤꯄꯨꯔ ꯀꯧꯕ ꯂꯝ ꯑꯃ ꯂꯩꯅꯦ ꯑꯗꯨꯗꯨꯔ ꯑꯩꯅ ꯍꯪꯉꯤꯕ ꯅꯦꯅꯦꯁꯤꯗ ꯃꯃꯥꯒꯤ ꯑꯦꯜꯕꯤ ꯅꯩꯕ꯭ꯔꯥ ꯇꯧꯈ꯭ꯔꯕꯣ ꯑꯩ ꯉꯁꯤꯒꯤ ꯎꯗ꯭ꯔꯤ ꯊꯦꯡꯅꯗ꯭ꯔꯤ ꯚꯤꯛꯇꯣꯔꯅ ꯑꯣꯀꯦ ꯑꯣꯀꯦ ꯈꯝꯕ ꯍꯥꯏ ꯈꯝꯕꯅ ꯁꯥꯂꯤꯄꯨꯔ ꯑꯩꯈꯣꯏꯒ ꯂꯥꯞꯅꯗ꯭ꯔꯦ ꯆꯦ ꯁꯥꯂꯤꯄꯨꯔ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯈꯨꯟ ꯐꯪꯗꯣꯏꯅꯤ ꯍꯥꯏ ꯑꯣ ꯑꯠꯆꯥ ꯁꯥꯂꯤꯄꯨꯔ ꯂꯣꯏꯔꯒ ꯅꯣꯏ ꯈꯨꯟ ꯐꯪꯗꯣꯏꯕꯀꯣ ꯈꯝꯕ ꯑꯩ ꯑꯉꯥꯡ ꯑꯣꯏꯅ ꯂꯥꯛꯑꯝꯃꯦ ꯅꯣꯏ ꯈꯨꯟꯗ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯑꯟꯖꯂꯤꯅꯤꯅꯦ ꯑꯩꯗꯤ ꯑꯟꯖꯂꯤꯅ ꯀꯥꯏꯅ ꯁꯨꯝ ꯄꯥꯔꯛꯏꯅꯦ ꯊꯦꯡꯀ꯭ꯌꯨ ꯅꯨꯡꯁꯤꯕꯤ ꯊꯦꯡꯀ꯭ꯌꯨ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯐꯣꯔ ꯂꯥꯏꯗꯟ ꯆꯨꯁ ꯀꯦꯝꯁꯤ ꯍꯥꯏ ꯑꯩꯗꯤ ꯍꯋꯥꯏ ꯑꯃ ꯆꯝꯊꯣꯡ ꯇꯧꯔꯦ ꯑꯉꯧꯕ ꯑꯃ ꯉꯧꯔꯦ ꯑꯥꯂꯨ ꯚꯤꯟꯗꯤ ꯐꯂꯤ ꯇꯧꯔꯒ ꯑꯗꯩꯗꯤ ꯑꯃ ꯄꯥꯟ ꯑꯃ ꯃꯦꯠꯂꯦ ꯑꯗꯨꯒ ꯆꯥꯔꯦ ꯅꯪ ꯀꯩ ꯍꯧꯔꯛꯏ ꯈꯝꯕꯅ ꯚꯤꯛꯇꯣꯔ ꯍꯋꯥꯏ ꯍꯧꯔꯁꯤ ꯍꯥꯏ ꯃꯔꯦ ꯃꯥꯏꯁꯦ ꯍꯧꯔꯁꯤ ꯍꯥꯏꯈ꯭ꯔꯦꯅꯦ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯃꯌꯥꯝ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏ ꯑꯗꯨꯒ ꯈꯝꯕꯅ ꯑꯍꯦꯝ ꯆꯦ ꯑꯟꯖꯂꯤ ꯍꯥꯏ ꯋꯦꯜꯀꯝ ꯆꯦ ꯑꯟꯖꯂꯤ ꯍꯥꯏ ꯂꯣꯏꯔꯒ ꯑꯍꯦꯝ ꯆꯦ ꯑꯟꯖꯂꯤ ꯍꯥꯏ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯈꯝꯕ ꯊꯦꯡꯀ꯭ꯌꯨ ꯀꯦꯝꯁꯤ ꯍꯥꯏ ꯈꯝꯕꯅ ꯏꯆꯦ ꯀꯅꯥꯏꯗ ꯂꯥꯛꯏꯅꯣ ꯍꯥꯏ ꯑꯣ ꯑꯩꯔꯣ ꯈꯝꯕ ꯑꯩꯈꯣꯏ ꯆꯤꯆꯦꯁꯤꯡ ꯑꯃ ꯂꯩꯕ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯆꯥꯗ꯭ꯔꯤꯌꯦ ꯆꯨꯁ ꯆꯥꯒꯦ ꯇꯧꯔꯤ ꯑꯩꯒꯤ ꯃꯦꯟ ꯃꯦꯟꯅꯤ ꯑꯣꯀꯦ ꯑꯟꯖꯂꯤ ꯍꯥꯎꯕ꯭ꯔꯣ ꯅꯪ ꯃꯦꯟ ꯃꯦꯟꯗꯣ ꯍꯥꯎꯅꯤ ꯑꯟꯖꯂꯤ ꯑꯩ ꯀꯩꯅꯣ ꯆꯥꯖꯥꯗꯦ ꯈꯪꯕ꯭ꯔꯥ ꯃꯦꯟ ꯍꯥꯏꯔꯒ ꯅꯤꯡꯁꯤꯡꯉꯛꯏꯕ ꯌꯨꯝꯗ ꯍꯧꯕꯗꯨꯗꯤ ꯆꯥꯖꯩꯀꯣ ꯀꯩ ꯅꯥꯔꯤꯟ ꯆꯦꯡꯒꯨꯝꯒ ꯍꯥꯏꯅꯕꯗꯣ ꯑꯗꯨ ꯅꯠꯇꯕ ꯃꯁꯔꯨꯝꯗꯣ ꯆꯥꯔ ꯑꯦꯂꯔꯖꯤ ꯇꯧꯏꯕ ꯑꯩꯗꯤ ꯈꯝꯕꯅ ꯏꯆꯦ ꯑꯟꯖꯂꯤ ꯃꯨꯛ ꯏꯆꯦ ꯅꯨꯡꯁꯤꯕꯤ ꯍꯣꯏꯗꯤ ꯍꯥꯏ ꯚꯤꯛꯇꯣꯔꯅ ꯆꯦ ꯑꯟꯖꯅꯥ ꯋꯦꯜꯀꯝ ꯍꯥꯏ ꯚꯤꯛꯇꯣꯔ ꯅꯪꯕꯨꯅꯦ ꯑꯟꯖꯂꯤꯁꯦ ꯑꯟꯖꯅꯥ ꯅꯠꯇꯦꯅꯦ ꯈꯝꯕꯅ ꯆꯦ ꯑꯟꯖꯂꯤ ꯍꯣꯔꯦꯟ ꯀꯥꯎꯖꯅꯨ 7 PM ꯍꯥꯏ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯚꯤꯛꯇꯣꯔ ꯀꯦꯝꯁꯤ ꯍꯥꯏ ꯑꯟꯖꯂꯤ ꯅꯪ ꯀꯩꯅꯣꯝꯃ ꯊꯥꯡꯒꯠꯂꯛꯇꯦ ꯀꯩꯗꯧꯔꯦ ꯊꯥꯡꯒꯠꯂꯛꯎ ꯈꯝꯕꯅ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯍꯥꯏ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯍꯥꯏꯔꯣ ꯃꯃꯤꯡꯗꯣ ꯀꯥꯎꯔꯦꯅꯦ ꯈꯝꯕ ꯍꯥꯏꯔꯒꯦ ꯆꯤꯆꯦ ꯅꯤꯡꯁꯤꯡ ꯍꯥꯏꯔꯛꯀꯦ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯍꯣꯏ ꯈꯝꯕ ꯂꯥꯛꯀꯅꯤ ꯁꯣꯏꯗꯅ ꯉꯥꯏꯔꯝꯃꯨ ꯆꯥ ꯑꯍꯥꯎꯕ ꯑꯃ ꯂꯣꯜꯂꯒ ꯍꯥꯏ ꯈꯝꯕꯗꯤ ꯃꯥꯏ ꯑꯦꯜꯕꯤꯗꯅꯦ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯇꯣꯝ ꯆꯥꯊꯣꯛꯄꯅꯤ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯍꯥꯎꯋꯦ ꯆꯨꯁ ꯍꯥꯏ ꯑꯗꯨꯒ ꯈꯝꯕꯅ ꯆꯦ ꯑꯟꯖꯂꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏ ꯑꯗꯨꯒ ꯅꯦꯅꯦꯁꯤꯅ ꯍꯣꯏ ꯃꯅꯦ ꯅꯣꯇꯨꯟ ꯕꯖꯥꯔ ꯁꯥꯂꯤꯄꯨꯔ ꯍꯥꯏꯗꯣ ꯍꯥꯏ ꯑꯣ ꯅꯦꯅꯦꯁꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇꯅꯤꯅꯦ ꯏꯅꯛ ꯅꯛꯅꯔꯦꯅꯦ ꯈꯝꯕ ꯅꯦꯅꯦꯁꯤ ꯍꯣꯏꯗ ꯅꯣꯡꯃ ꯀꯣꯏꯊꯣꯛꯑꯣ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯃꯁꯔꯨꯝ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯔꯣ ꯆꯨꯁ ꯍꯥꯏ ꯍꯣꯏ ꯑꯟꯖꯂꯤ ꯑꯩ ꯃꯁꯥꯗꯅꯦ ꯄꯣꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯏꯕ ꯃꯁꯔꯨꯝꯁꯦ ꯆꯥꯔꯒ ꯑꯃ ꯌꯨꯝꯗ ꯍꯧꯕ ꯆꯦꯡꯒꯨꯝꯗꯨꯗꯤ ꯀꯩꯁꯨꯝ ꯇꯧꯗꯦ ꯈꯨꯜꯂꯛꯇ ꯍꯧꯕꯗꯣ ꯑꯁꯥꯡꯕꯗꯣ ꯚꯤꯛꯇꯣꯔꯅ ꯈꯝꯕ ꯑꯩꯗꯤ 1ꯗꯩ ꯆꯪꯉꯛꯀꯦꯀꯣ ꯍꯥꯏ ꯑꯣ ꯈꯝꯕ ꯑꯩ ID ꯑꯃꯗꯩ ꯆꯪꯉꯛꯀꯦꯀꯣ ꯍꯥꯏꯕ ꯑꯣꯀꯦ ꯆꯪꯉꯛꯑꯣ ꯅꯪꯒꯤ ID ꯑꯅꯧꯕꯗꯣ ꯑꯩꯈꯣꯏꯅ ꯉꯥꯏꯔꯤ
ꯈꯝꯕꯅ ꯃꯃꯥ ꯋꯥꯔꯤꯗꯣ ꯍꯥꯏ ꯑꯗꯨꯒ ꯈꯝꯕꯅ ꯚꯤꯛꯇꯣꯔ ꯁꯤꯗꯩ ꯆꯪꯂꯣ ꯍꯥꯏ ꯚꯤꯛꯇꯣꯔ ꯁꯤꯗꯩ ꯆꯪꯂꯣ ꯍꯥꯏ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯁꯨꯁꯅ ꯀꯣꯃꯦꯟ ꯄꯥꯕꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏ ꯑꯁꯦꯡꯃꯛꯀꯤꯔ ꯑꯟꯖꯂꯤ ꯊꯦꯡꯀ꯭ꯌꯨ ꯅꯪꯅ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯤ ꯑꯩꯅ ꯅꯨꯡꯁꯤꯌꯦꯅ ꯈꯜꯂꯤꯗꯣ ꯁꯤꯡꯉ ꯍꯥꯏꯅ ꯅꯤꯄꯥ ꯑꯃ ꯂꯥꯛꯑꯝꯃꯦ ꯅꯪ ꯀꯣꯃꯦꯟ ꯄꯥꯕ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯝꯃꯦ ꯃꯤ ꯍꯥꯏꯁꯦꯀꯣ ꯃꯥꯟꯅꯗꯦ ꯑꯩꯅ ꯅꯨꯡꯁꯤꯅ ꯑꯩꯒꯤ ꯃꯤꯠꯌꯦꯡꯗꯒꯤ ꯅꯨꯡꯁꯤꯅ ꯌꯦꯡꯕꯗꯣ ꯊꯤꯔꯁꯨ ꯐꯖꯩ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯅꯨꯡꯁꯤꯀꯣ ꯊꯦꯡꯀ꯭ꯌꯨ ꯑꯟꯖꯂꯤ ꯑꯇꯣꯞꯄ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯒꯗꯤ ꯃꯤꯅ ꯑꯗꯨꯝ ꯑꯇꯣꯞꯄ ꯑꯣꯏꯅ ꯑꯗꯨꯝ ꯈꯜꯂꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯒ ꯈꯝꯕꯅ ꯆꯦ ꯀꯩꯅꯣꯝ ꯍꯥꯏꯗꯧ ꯂꯩ ꯍꯥꯏ ꯍꯥꯏꯔꯣ ꯍꯥꯏꯃꯤ ꯅꯪꯕꯨ ꯑꯗꯨꯒ ꯏꯆꯦ ꯑꯟꯖꯂꯤ ꯅꯝꯕꯔ ꯐꯪꯒꯗ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯑꯩꯈꯣꯏ ꯗꯗꯥꯁꯨ ꯇꯧꯋꯦ ꯑꯗꯨꯃꯥꯏꯅ ꯆꯥꯕ ꯌꯥꯗꯦ ꯃꯥꯁꯨ ꯑꯩꯗꯤ ꯆꯥꯏ ꯍꯥꯏ ꯑꯣ ꯑꯗꯨꯅꯤ ꯈꯪꯗꯦ ꯑꯟꯖꯂꯤ ꯑꯩꯗꯤ ꯑꯗꯨꯁꯨ ꯑꯩꯅꯅꯦ ꯃꯣꯜꯗ ꯆꯠꯄꯗꯅꯦ ꯃꯁꯔꯨꯝꯗꯣ ꯑꯗꯨꯗꯤ ꯌꯥꯝ ꯄꯥꯛꯅ ꯊꯣꯛꯇꯦꯕꯀꯣ ꯈꯨꯜꯂꯛꯇ ꯑꯗꯣ ꯃꯣꯜꯗ ꯆꯠꯂꯒ ꯂꯩꯔꯝꯕꯗꯣ ꯑꯩꯅ ꯑꯩꯌꯥ ꯃꯁꯔꯨꯝꯅꯤꯅꯦ ꯀꯥꯏꯅ ꯑꯩꯅ ꯐꯖꯅ ꯇꯧꯔꯅꯦ ꯑꯁ ꯃꯣꯜꯗ ꯑꯣꯏꯅ ꯐꯪꯉꯤ ꯁꯤꯗꯤ ꯃꯇꯥ ꯆꯥꯔꯦ ꯁꯤꯗꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯃꯌꯥꯝꯅ ꯆꯥꯅꯕ ꯍꯥꯏꯗꯤ ꯃꯣꯏꯒꯤ ꯀꯩꯅꯣ ꯀꯥꯡꯕꯨꯅ ꯀꯩꯅꯣ ꯇꯧꯔꯒ ꯇꯦꯁ ꯇꯧ ꯈꯣꯠꯂꯨꯔ ꯊꯥꯗꯣꯔꯛꯄꯅꯤ ꯍꯥꯏꯅ ꯑꯩꯅ ꯂꯧꯔꯦꯕꯀꯣ ꯁꯤꯜꯆꯔꯗ ꯂꯩꯔꯤꯗ ꯂꯧꯔꯀꯥꯟꯗ ꯆꯥꯔꯒ ꯑꯁ ꯑꯗꯨꯒꯤ ꯑꯦꯂꯥꯔꯖꯤꯒꯤ ꯒꯨꯂꯤ ꯆꯥꯗꯅ ꯈꯔ ꯁꯤꯔꯤꯌꯁ ꯑꯣꯏꯔꯤꯅꯦ ꯑꯩꯁꯦ ꯑꯗꯨꯒ ꯚꯤꯛꯇꯣꯔꯅ ꯀꯩ ꯍꯥꯏꯅꯣ ꯈꯝꯕ ꯍꯥꯏ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯚꯣꯏꯁꯇꯣ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯟꯖꯂꯤ ꯅꯪꯒꯤꯁꯨ ꯑꯝꯇꯪ ꯂꯥꯏꯚ ꯇꯧꯔꯛꯑꯣ ꯑꯩ ꯇꯥꯒꯦ ꯅꯪꯅ ꯅꯪꯒꯤ ꯒꯥꯔꯤꯗꯨꯗ ꯌꯦꯡꯍꯟꯕꯀꯣ ꯑꯗꯨꯒ ꯈꯝꯕꯅ ꯚꯤꯛꯇꯣꯔ ꯑꯥꯏꯗꯤ ꯁꯤꯗꯩ ꯆꯪꯂꯛꯎ ꯍꯥꯏ ꯑꯠꯆꯥ ꯚꯤꯛꯇꯣꯔꯒꯤ ꯑꯥꯏꯗꯤꯗꯩ ꯆꯪꯉꯛꯎ ꯍꯥꯏꯕ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯀꯛꯈ꯭ꯔꯦ ꯑꯩꯒꯤ ꯅꯝꯕꯔ ꯐꯪꯉꯣꯏꯅꯦ ꯈꯝꯕ ꯅꯪꯕꯨ ꯑꯩ ꯅꯦꯅꯦꯁꯤꯅ ꯍꯣꯏ ꯈꯝꯕ ꯋꯥꯔꯤꯗꯣ ꯀꯣꯠꯂ ꯁꯝꯖꯜꯂ ꯂꯤꯕꯗꯣ ꯅꯦꯅꯦꯁꯤ ꯉꯁꯤꯗꯤ ꯅꯦꯅꯦꯁꯤꯅ ꯋꯥꯔꯤꯁꯦ ꯅꯩꯁꯟꯈꯔꯦ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦ ꯂꯥꯛꯑꯦ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦ ꯋꯦꯜꯀꯝ ꯅꯦꯅꯦ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯆꯥꯔꯛꯑꯝꯃꯅꯤ ꯀꯩ ꯏꯟꯖꯥꯡ ꯍꯥꯎꯔꯛꯏ 5 ꯂꯥꯏꯛꯁꯨ ꯇꯧꯔꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯅꯦꯅꯦ ꯀꯩ ꯏꯟꯖꯥꯡ ꯍꯥꯎꯔꯛꯏ ꯅꯦꯅꯦ ꯍꯣꯏꯗꯤ ꯈꯝꯕꯅ ꯏꯆꯦ ꯑꯟꯖꯂꯤꯒ ꯄꯥꯎ ꯐꯥꯎꯅꯅꯤꯡꯕ ꯍꯥꯏ ꯑꯗꯨꯒ ꯈꯝꯕꯅ ꯅꯦꯅꯦ ꯄꯥꯃꯨꯕꯤ ꯋꯦꯜꯀꯝ ꯍꯥꯏ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯈꯝꯕꯁꯦ ꯌꯥꯝ ꯍꯩꯕꯅꯤ ꯁꯨꯁ ꯍꯥꯏ ꯑꯗꯨꯅ ꯈꯝꯕ ꯀꯧꯏꯁꯦ ꯎꯗ꯭ꯔꯥ ꯑꯟꯖꯂꯤ ꯂꯥꯏꯗꯕꯅꯤ ꯃꯁꯦꯀꯣ ꯑꯗꯨꯒ ꯈꯝꯕꯅ ꯑꯩꯒꯤ ꯅꯦꯅꯦ ꯍꯥꯏ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦꯅ ꯑꯥꯔꯀꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯌꯦꯡꯉꯨꯀꯣ ꯃꯤꯒꯤ ꯃꯃꯥꯟꯅꯕꯤ ꯀꯥꯏꯁꯦ ꯃꯇꯥ ꯀꯥꯏ ꯖꯥꯄꯣꯠꯇꯤ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯀꯧꯏꯁꯦ ꯇꯣꯛꯑꯒ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦꯅ ꯅꯦꯅꯦ ꯁꯤꯗ ꯀꯧꯏꯅꯦ ꯑꯥꯔꯀꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯅ ꯃꯤ ꯃꯤꯒꯤ ꯍꯧꯃꯤꯟ ꯆꯥꯃꯤꯟꯅꯕ ꯌꯥꯄꯣꯠꯇꯦ ꯑꯗꯨꯒ ꯈꯝꯕꯅ ꯅꯦꯅꯦ ꯍꯥꯏ ꯑꯗꯨꯒ ꯑꯃꯨꯛ ꯅꯦꯅꯦ ꯍꯥꯏꯅ ꯀꯧꯔꯦ ꯑꯗꯨꯒ ꯅꯦꯅꯦꯁꯤꯅ ꯁꯨꯁꯤ ꯅꯪꯗꯤ ꯀꯩ ꯂꯝꯒꯤꯅꯣ ꯍꯥꯏ ꯅꯦꯅꯦꯁꯤ ꯑꯩ ꯀꯁꯥꯔ ꯃꯅꯨꯡꯒꯤꯅꯤ ꯑꯗꯨꯒ ꯈꯝꯕꯅ ꯅꯦꯅꯦ ꯍꯥꯏ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥ 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 ꯍꯥꯏꯒ ꯍꯥ ꯅꯣꯛꯈꯔꯦ ꯈꯝꯕꯅ ꯆꯦ ꯑꯟꯖꯂꯤ ꯋꯥꯔꯧꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯋꯥꯔꯧꯔꯣꯏꯗ ꯁꯨꯝ ꯃꯥꯅ ꯍꯦꯟꯅ ꯄꯤꯕ ꯉꯝꯗꯕꯒꯤ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦꯅ ꯈꯝꯕ ꯉꯁꯤꯒꯤꯗꯨ ꯍꯥꯎꯏꯅꯦ ꯍꯌꯦꯡꯒꯤ ꯑꯣ ꯉꯁꯤꯒꯤꯁꯨ ꯍꯥꯎꯅꯦ ꯍꯌꯦꯡꯒꯤꯁꯨ ꯍꯥꯎ 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 ꯑꯩꯕꯣ ꯅꯦꯅꯦ ꯑꯩꯈꯣꯏꯅ ꯑꯦꯜꯕꯤ ꯊꯥꯔꯒ ꯀꯣꯃꯦꯟ ꯄꯥꯕꯁꯦ ꯃꯤ ꯑꯇꯣꯞꯄꯅꯒ ꯏꯅꯥꯛꯇꯒ ꯐꯝꯃꯒ ꯌꯦꯡꯉꯗꯤ ꯑꯉꯥꯎꯕ ꯃꯥꯟꯒꯅꯤꯕꯣ ꯃꯣꯕꯥꯏꯜꯁꯦ ꯌꯦꯡꯉꯒ ꯄ꯭ꯔꯨꯡ ꯄ꯭ꯔꯨꯡ ꯉꯥꯡꯉ ꯄꯣꯛꯅꯣꯛꯇ ꯅꯣꯛꯏꯁꯦ ꯋꯥꯏ ꯇꯤꯒ ꯔꯤꯂꯦꯇꯦꯠ ꯂꯩꯇꯕ ꯃꯤꯅꯗꯤ ꯑꯗꯨꯝ ꯑꯉꯥꯎꯕ ꯃꯥꯟꯒꯅꯤꯕꯣ ꯈꯝꯕꯅ ꯅꯣꯡꯒ ꯇ꯭ꯔꯤꯄꯨꯔꯥ ꯆꯠꯂꯨꯒꯦ ꯍꯥꯏ ꯌꯦꯡꯉꯣ ꯆꯠꯈꯤꯅꯨꯀꯣ ꯉꯥꯛꯇ ꯉꯥꯏꯈꯣ ꯑꯗꯨꯒ ꯑꯦꯜ ꯅꯥꯎꯕꯤ ꯂꯥꯛꯑꯦ ꯆꯦ ꯀꯩꯗꯧꯔꯤꯒꯦ ꯍꯥꯏ ꯅꯥꯎꯕꯤ ꯆꯥꯛ ꯇꯣꯛꯑꯦ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯤꯌꯦ ꯅꯥꯎꯕꯤꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯋꯥꯔꯧꯗꯦ ꯈꯝꯕ ꯁꯛ ꯐꯖꯕ ꯏꯅꯥꯎꯄꯥ ꯍꯥꯏ ꯈꯝꯕ ꯁꯣꯔꯤ ꯁꯛ ꯐꯖꯕ ꯍꯥꯏ ꯑꯟꯖꯂꯤ ꯅꯪꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯔꯥꯁꯤ ꯁꯥꯊꯤꯅ ꯂꯩꯕꯣ ꯍꯌꯦꯡ ꯉꯥꯏꯒ ꯑꯣꯏꯅꯔꯅꯕ ꯁꯤꯅ ꯇꯥꯔꯦ
ꯗꯤꯄ꯭ꯔꯥ ꯅꯦꯅꯦꯅ ꯃꯣꯇꯣꯔꯒ ꯕꯣꯔꯤꯒ ꯊꯣꯡꯕ ꯁꯨꯁꯃꯤꯇꯥ ꯍꯥꯏ ꯑꯣ ꯅꯦꯅꯦ ꯃꯣꯇꯣꯔꯒ ꯕꯣꯔꯤꯒ ꯄꯨꯟꯅ ꯊꯣꯡꯉꯤꯔꯣ ꯍꯥꯎꯕ꯭ꯔꯣ ꯑꯣꯆꯥ ꯑꯗꯨꯒ ꯊꯝꯕꯅ ꯀꯅꯥ ꯀꯅꯥ ꯇ꯭ꯔꯤꯄꯨꯔꯥ ꯆꯠꯀꯅꯤ ꯃꯃꯥ ꯑꯥꯔꯀꯦ ꯇ꯭ꯔꯤꯄꯨꯔꯥ ꯆꯠꯅꯤꯡꯗ꯭ꯔꯣ ꯍꯥꯏ ꯑꯟꯖꯂꯤꯅ ꯁꯨ ꯆꯥꯛ ꯆꯥꯒꯦꯀꯣ ꯍꯥꯏ ꯍꯣꯏ ꯑꯟꯖꯂꯤ ꯆꯥꯔꯣꯀꯣ ꯑꯣꯟꯗ ꯊꯝꯃꯣ ꯑꯩꯒꯤ ꯀꯣꯃꯦꯟ ꯇꯥꯎ ꯑꯗꯨꯒ ꯅꯥꯎꯕꯤꯅ ꯏꯆꯦ ꯂꯥꯏꯛ ꯇꯧꯈ꯭ꯔꯕꯅꯤ ꯍꯣꯏ ꯅꯥꯎꯕꯤ ꯊꯦꯡꯀ꯭ꯌꯨ ꯅꯥꯎꯕꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ ꯗ꯭ꯌꯨꯇꯤ ꯆꯠꯂꯕꯣ ꯊꯝꯕꯅ ꯑꯩꯒꯤ ꯏꯆꯦ ꯑꯟꯖꯂꯤ ꯅꯝꯕꯔ ꯆꯦ ꯃꯣꯃꯤꯗꯩ ꯐꯪꯒꯗ꯭ꯔꯣ ꯍꯥꯏ ꯑꯩꯒꯤ ꯏꯆꯦ ꯑꯟꯖꯂꯤꯒꯤ ꯅꯝꯕꯔ ꯆꯦ ꯃꯣꯃꯤꯗꯩ ꯐꯪꯒꯗ꯭ꯔꯣ ꯍꯥꯏ ꯈꯝꯕꯅ ꯍꯥꯏꯅꯤ ꯃꯦ ꯇꯣ ꯂꯦके ही रहूंगा ꯍꯥꯏꯅ ꯑꯟꯖꯂꯤꯒꯤ ꯅꯝꯕꯔꯁꯦ ꯑꯟꯖꯂꯤ ꯀꯩꯅꯣꯝ ꯍꯥꯏꯔꯦ ꯈꯝꯕꯅ ꯑꯗꯨꯒ ꯈꯝꯕꯅ ꯍꯥꯏ ꯅꯥꯎꯕꯤ ꯍꯥꯏ ꯑꯗꯨꯒ ꯅꯥꯎꯕꯤ ꯇꯟ ꯆꯥꯅꯤꯡꯕ꯭ꯔꯥ ꯍꯥꯏ ꯈꯝꯕꯅ ꯑꯗꯣ ꯅꯥꯎꯕꯤꯅ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯅꯥꯎꯕꯤ ꯆꯦ ꯆꯥꯛ ꯆꯥꯔꯦ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯆꯥꯊꯣꯛꯑꯦ ꯉꯁꯤꯗꯤꯅꯦ ꯆꯥꯛꯇꯣ ꯈꯔ ꯉꯟꯅ ꯆꯥꯊꯣꯛꯑꯦ ꯑꯗꯣ ꯑꯉꯥꯡꯈ ꯉꯥꯏꯗ꯭ꯔꯦ ꯂꯥꯝꯕꯒꯤꯀꯣ ꯑꯗꯨꯒ ꯈꯝꯕꯅ ꯅꯥꯎꯕꯤ ꯀꯩꯅꯣꯝ ꯍꯥꯏꯗꯧ ꯂꯩ ꯍꯥꯏ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯐꯪꯉꯣꯏ 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 ꯍꯥꯏ ꯑꯗꯨꯒ ꯈꯝꯕꯅ ꯑꯣ ꯅꯥꯎꯕꯤ ꯍꯥꯏ ꯑꯗꯨꯒ ꯈꯝꯕꯅ ꯅꯥꯎꯕꯤ ꯑꯣ ꯅꯥꯎꯕꯤ 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 ꯅꯥꯎꯕꯤꯗ ꯏꯁꯤꯡ ꯊꯛꯑꯝꯃꯗꯤꯅꯦ ꯐꯥꯔꯅꯤ ꯏꯁꯤꯡꯒ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯑꯟꯖꯂꯤꯅ ꯑꯃꯨꯛꯀ ꯃꯈꯨꯠ ꯍꯥꯏꯔꯛꯑꯦ ꯈꯝꯕꯅ ꯑꯃꯨꯛꯀꯁꯨ ꯀꯧꯔꯤ ꯅꯥꯎꯕꯤ ꯍꯥꯏꯅ ꯑꯗꯨꯒ ꯅꯦꯅꯦꯁꯤꯅ ꯍꯥꯏ ꯅꯥꯎꯕꯤ ꯁꯞ ꯇꯧꯕꯤꯔꯝꯃꯣ ꯌꯥꯕ꯭ꯔꯥ ꯔꯤꯇꯥꯔꯟ ꯇꯧꯖꯔꯒꯦ ꯍꯥꯏ ꯈꯝꯕꯅ ꯍꯥꯏꯗꯕꯗꯣ ꯅꯦꯅꯦꯁꯤꯅ ꯃꯈꯥ ꯁꯝꯊꯔꯦ ꯈꯝꯕ ꯑꯩꯁꯨ ꯅꯪ ꯑꯗꯨꯃꯥꯏꯅ ꯀꯧ ꯇꯥꯔꯤꯕꯣ ꯈꯝꯕꯅ ꯑꯃꯨꯛꯀ ꯀꯧꯔꯛꯑꯦ ꯅꯥꯎꯕꯤ 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 ꯍꯥꯏꯅ ꯅꯥꯎꯕꯤ ꯑꯝꯇ ꯈꯨꯝꯕꯤꯔꯛꯎꯕ ꯑꯗꯨꯒ ꯅꯥꯎꯕꯤꯅ ꯆꯦ ꯑꯩ ꯖꯨ ꯊꯛꯄ ꯆꯠꯂꯤꯌꯦ ꯑꯁ ꯅꯥꯎꯕꯤ ꯇꯜꯂꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯗ ꯅꯨꯡꯁꯥꯁꯨ ꯌꯥꯝ ꯁꯥꯈ꯭ꯔꯁꯤꯒ ꯑꯗꯨꯒ ꯈꯝꯕ ꯅꯥꯎꯕꯤꯁꯦ ꯅꯪ ꯀꯧꯕꯒ ꯇꯥꯔꯔꯣꯏ ꯃꯥ ꯑꯗꯨꯒ ꯈꯝꯕꯅ ꯅꯥꯎꯕꯤ 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 ꯅꯥꯎꯕꯤꯅ ꯀꯧꯔꯤ ꯈꯝꯕꯅ ꯀꯧꯔꯤ ꯅꯥꯎꯕꯤ ꯑꯗꯨꯝ ꯃꯌꯥꯝꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯊꯣꯛꯑꯒ ꯂꯩꯌꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯩꯀꯥ ꯀꯩꯅꯣ ꯇꯧꯗꯣ ꯇꯧꯔꯨꯅꯨ ꯑꯗꯣ ꯅꯥꯎꯕꯤꯅ ꯈꯝꯕ ꯍꯥꯏꯔꯣ ꯍꯥꯏ ꯅꯥꯎꯕꯤꯅ ꯈꯨꯝꯃꯛꯑꯦꯗꯣ ꯈꯝꯕ ꯑꯃꯨꯛꯀꯁꯨ ꯀꯧꯔꯤ ꯃꯥꯏꯁꯦ ꯅꯥꯎꯕꯤ 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 ꯍꯥꯏ ꯅꯥꯎꯕꯤꯅ ꯈꯝꯕ ꯍꯥꯏꯔꯣ ꯍꯥꯏ ꯑꯃꯨꯛꯀꯁꯨ ꯀꯧꯔꯤꯅꯦ ꯅꯥꯎꯕꯤꯅ ꯀꯔꯤ ꯍꯥꯏꯒꯦꯅ ꯈꯨꯝꯃꯛꯑꯦ ꯑꯃꯨꯛꯀ ꯅꯥꯎꯕꯤ ꯅꯥꯎꯕꯤ ꯈꯝꯕ ꯅꯪꯒꯤꯁꯦ ꯅꯪ ꯁꯥꯎꯋꯤꯔ ꯍꯥꯏꯗꯣ ꯁꯥꯎꯗꯦ ꯅꯪ ꯁꯥꯎꯋꯤꯅꯤ ꯈꯪꯉꯤ ꯁꯥꯎꯋꯤꯅꯤ ꯈꯪꯉꯦꯅ ꯑꯣꯏꯒꯤ ꯁꯥꯎꯍꯟꯕꯗꯣ ꯇꯧꯔꯦꯀꯣ ꯅꯪ ꯑꯗꯨꯒ ꯅꯦꯅꯦꯁꯤꯅ ꯇ꯭ꯔꯤꯄꯨꯔꯥ ꯑꯩ ꯍꯋꯥꯏ ꯆꯥꯔꯦ ꯍꯥꯏ ꯅꯦꯅꯦꯁꯤ ꯀꯥꯏꯗ ꯃꯥꯡꯉꯤꯅꯣ ꯍꯜꯂꯝꯗꯥꯏꯗ ꯈꯨꯝꯃꯛꯏꯀꯣ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯍꯣꯏꯅꯦ ꯁꯨꯖꯤ ꯌꯥꯏ ꯃꯁꯤ ꯅꯣꯛꯁꯤꯟꯅꯕ ꯃꯅꯦꯝꯕꯣꯛꯁꯨ ꯌꯨꯇꯨꯕꯔ ꯃꯃꯥꯁꯨ ꯌꯨꯇꯨꯕꯔ ꯈꯝꯕꯁꯤꯔꯣ ꯍꯥꯏꯁꯦ ꯑꯟꯖꯂꯤ ꯈꯝꯕꯅ ꯑꯃꯨꯛꯀ ꯅꯥꯎꯕꯤꯅ ꯀꯧꯔꯦ ꯈꯨꯝꯃꯤꯗꯨꯅꯤꯅ ꯈꯝꯕ ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯑꯣ ꯈꯝꯕ ꯋꯥꯔꯤ ꯂꯩꯀꯣ ꯍꯥꯏ ꯕꯤꯛꯇꯣꯔꯅ ꯑꯃꯨꯛ ꯑꯗꯨꯒ ꯈꯝꯕꯅ ꯅꯥꯎꯕꯤ 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 ꯍꯥꯏ ꯑꯗꯨꯒ ꯅꯥꯎꯕꯤꯅ ꯈꯨꯝꯃꯤꯁꯦ ꯇꯥꯗ꯭ꯔꯣ ꯍꯥꯏꯔꯦ ꯑꯗꯨꯒ ꯅꯥꯎꯕꯤ ꯃꯌꯥꯝꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅ ꯈꯣꯠꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯊꯣꯛꯎꯀꯣ ꯑꯗꯨꯝ ꯀꯩꯁꯨꯝ ꯐꯠꯇꯕ ꯈꯟꯒꯅꯨ ꯑꯗꯨꯒ ꯈꯝꯕ ꯅꯥꯎꯕꯤꯁꯦ ꯊꯃꯣꯏ ꯀꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦꯅ ꯑꯥꯔꯀꯦ ꯀꯔꯤ ꯀꯔꯤ ꯃꯊꯦꯜꯅ ꯍꯥꯎꯕꯤꯔꯒꯦ ꯍꯥꯏ ꯑꯗꯨꯒ ꯈꯝꯕꯅ ꯅꯥꯎꯕꯤ ꯍꯥꯏ ꯑꯃꯨꯛꯀ ꯀꯧꯔꯦ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯑꯩ ꯅꯥꯎꯕꯤꯅ ꯆꯩꯔꯛꯑꯗꯤ ꯑꯩ ꯀꯣꯃꯦꯟ ꯄꯥ ꯉꯝꯃꯔꯣꯏ ꯑꯟꯖꯂꯤꯅ ꯆꯦ ꯃꯣꯃꯤꯇꯥꯗꯗꯤ ꯂꯩꯇꯦ ꯈꯝꯕ ꯀꯥꯟꯅꯔꯣꯏ ꯍꯥꯏ ꯑꯗꯨꯒ ꯈꯝꯕꯅ ꯅꯥꯎꯕꯤ ꯑꯃꯨ ꯅꯥꯎꯕꯤ ꯍꯥꯏ ꯑꯗꯩꯗꯤ ꯅꯥꯎꯕꯤꯅ ꯀꯩꯅꯣ ꯑꯗꯨꯝ ꯀꯧꯔꯤꯁꯦ ꯑꯝꯇ ꯁꯞ ꯇꯧꯕꯤꯌꯨ ꯍꯥꯏꯅꯤ ꯅꯥꯎꯕꯤ ꯑꯝꯇ ꯃꯌꯥꯝꯁꯦ ꯈꯇꯪ ꯁꯞ ꯇꯧꯕꯤꯌꯣ ꯑꯟꯖꯂꯤꯗꯁꯨ ꯈꯝꯕꯗꯁꯨ ꯕꯤꯛꯇꯣꯔꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯂꯩꯕ ꯃꯔꯤ ꯃꯉꯥꯁꯦ ꯈꯇꯪ ꯁꯞ ꯇꯧꯕꯤꯌꯣ ꯅꯥꯎꯕꯤ ꯅꯪꯒꯤ CID ꯁꯤꯌꯔꯒꯤ
ꯑꯟꯖꯂꯤꯅ ꯂꯥ 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 ꯍꯥꯏꯗꯣ ꯈꯝꯕꯅ ꯆꯦ ꯑꯟꯖꯂꯤ ꯏꯃꯣꯏꯅꯨꯗꯩ ꯐꯪꯒꯗ꯭ꯔꯣ ꯍꯥꯏ ꯑꯗꯨꯒ ꯈꯝꯕꯅ ꯚꯤꯛꯇꯣꯔ ꯍꯥꯏ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥꯅꯤꯅ ꯈꯝꯕ ꯍꯥꯏ ꯑꯗꯨꯒ ꯈꯝꯕꯅ ꯅꯥꯎꯕꯤ ꯋꯥꯔꯤ ꯂꯩ ꯍꯥꯏ ꯅꯥꯎꯕꯤꯅ ꯑꯩ ꯆꯠꯂꯦ ꯑꯗꯨꯝ ꯀꯧꯅ ꯂꯩꯌꯦ ꯍꯥꯏ ꯈꯝꯕꯅ ꯃꯤ ꯇꯥꯜꯂꯦꯀꯣ ꯅꯥꯎꯕꯤ ꯆꯠꯀꯅꯣ ꯑꯗꯨꯒ ꯀꯩ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯣ ꯍꯟꯖꯤꯕꯣ ꯈꯝꯕꯅ ꯊꯋꯥꯏꯒꯤꯅꯦꯅꯦ 7 PM ꯉꯟꯅ ꯂꯥꯛꯎ ꯍꯥꯏ ꯅꯥꯎꯕꯤ ꯈꯝꯕꯒꯤꯁꯨ 7 PM ꯗ ꯂꯥꯏꯚ ꯂꯩ ꯑꯗꯨ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯉꯥꯏꯍꯥꯛꯇꯨ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯥꯎꯊꯣꯛꯄꯒꯤ ꯑꯗꯨ ꯈꯝꯕꯅ ꯅꯥꯎꯕꯤ ꯁꯕ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯍꯥꯏ ꯑꯗꯨꯒ ꯅꯦꯅꯦꯅ ꯇ꯭ꯔꯤꯄꯨꯔꯥꯅꯦꯅꯦꯅ ꯃꯣꯏꯔꯥꯡ ꯈꯝꯕ ꯍꯥꯏ ꯑꯗꯨꯒ ꯅꯥꯎꯕꯤꯅ ꯈꯝꯕ ꯅꯪ ꯑꯩꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯔꯅꯨ ꯍꯥꯏ ꯅꯥꯎꯕꯤꯅ ꯗ꯭ꯌꯨꯇꯤ ꯂꯩꯇꯦ ꯑꯗꯨꯒꯤꯅꯤ ꯍꯥꯏ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯤꯕꯣ ꯅꯥꯎꯕ ꯅꯥꯎꯕꯤ ꯅꯥꯎꯕꯤ ꯃꯨꯠ ꯐꯔꯗꯤ ꯍꯥꯏꯔꯛꯑꯣ ꯑꯝꯇ ꯃꯌꯥꯝ ꯈꯔ ꯁꯞ ꯇꯧꯕꯤꯋꯣ ꯑꯗꯨꯒ ꯅꯥꯎꯕꯤꯁꯦ ꯍꯟꯗꯛ ꯀꯟꯅ ꯊꯃꯣꯏ ꯀꯥꯏꯔꯤꯌꯦ ꯑꯗꯨꯒ ꯈꯝꯕꯅ ꯅꯦꯅꯦ 7 PM ꯀꯥꯎꯅꯨꯀꯣ ꯍꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ 7 PM ꯗ ꯈꯝꯕꯒꯤ ꯌꯨꯝꯗ ꯆꯠꯁꯤ ꯆꯥ ꯊꯛꯄ ꯑꯗꯣ ꯈꯝꯕꯅ ꯊꯥ ꯑꯩꯈꯣꯏꯅ ꯌꯦꯡꯗꯣꯏꯅꯤ ꯈꯝꯕ ꯍꯟꯗꯛꯇꯤ ꯅꯪꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯈꯝꯕꯅ ꯅꯥꯎꯕꯤ ꯁꯕ ꯀꯣꯃꯦꯟ ꯍꯥꯏ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥꯅꯤꯅ ꯀꯁꯥꯔ ꯈꯝꯕ ꯍꯥꯏ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯀꯧꯔꯛꯑꯦ ꯑꯗꯨꯒ ꯅꯦꯅꯦꯁꯤꯅ ꯉꯁꯤꯗꯤ ꯇ꯭ꯔꯤꯄꯨꯔꯥ ꯍꯋꯥꯏꯅ ꯍꯥꯎꯈ꯭ꯔꯦꯗ ꯍꯥꯏ ꯅꯦꯅꯦ ꯁꯥꯕ ꯍꯧꯔꯕꯣ ꯅꯦꯅꯦꯁꯤ ꯍꯧꯖꯤꯛꯁꯦ ꯚꯤꯛꯇꯣꯔꯅ ꯃꯃꯥ ꯇ꯭ꯔꯤꯄꯨꯔꯥ ꯖꯣꯏ 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 ꯍꯥꯏ ꯑꯗꯨꯒ ꯔꯟꯕꯤꯔꯅ ꯏꯆꯦ ꯍꯥꯏ ꯍꯥꯎ ꯀꯩ ꯍꯥꯏꯒꯦ ꯑꯗꯨꯒ ꯈꯝꯕꯅ ꯃꯌꯥꯝ ꯐꯨꯜ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯒꯤ ꯏꯆꯦ ꯁꯨꯁꯃꯤꯇꯥꯗ ꯍꯥꯏ ꯑꯩꯇ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯏꯁꯄꯤꯁꯦꯜꯂꯤ ꯑꯩꯈꯣꯏ ꯅꯧꯅ ꯍꯧꯒꯠꯆꯔꯛꯄ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯇ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯈꯝꯕꯅ ꯅꯦꯅꯦ ꯇ꯭ꯔꯤꯄꯨꯔꯥ ꯍꯥꯏꯔꯒ ꯅꯨꯡꯁꯤꯌꯦꯅ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯈꯝꯕꯅ ꯑꯣ ꯆꯦ ꯑꯟꯖꯂꯤ ꯍꯥꯏ ꯑꯟꯖꯂꯤ ꯆꯥꯛ ꯐꯨꯜꯂꯅꯤ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥꯅꯤꯅ ꯚꯤꯛꯇꯣꯔ ꯏꯆꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏ ꯑꯗꯨꯒ ꯈꯝꯕꯅ ꯔꯟꯕꯤꯔ ꯍꯥꯏ ꯍꯥꯏ ꯈꯝꯕꯅ ꯅꯥꯎꯕꯤ ꯅꯪ ꯄꯪꯕ꯭ꯔꯥ ꯍꯥꯏ ꯑꯟꯖꯂꯤꯅ ꯑꯣꯟ ꯍꯥꯏꯗꯣ ꯔꯟꯕꯤꯅ ꯏꯆꯦ ꯑꯩ ꯉꯁꯤ ꯑꯩꯒꯤ ꯅꯝꯕꯔ ꯑꯇꯣꯞꯄ ꯑꯃ ꯄꯥꯏꯔꯅꯤꯌꯦ ꯍꯥꯏꯌꯦ ꯔꯟꯕꯤ ꯅꯪ ꯋꯥꯔꯤꯗꯣ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯗ꯭ꯔꯤꯕꯣ ꯍꯥꯟꯅ ꯑꯣꯏꯊꯣꯛꯅꯔꯣ ꯑꯗꯨꯒ ꯁꯦꯡꯗꯣꯛꯅꯕ ꯌꯥꯕ ꯑꯣꯏꯗꯤ ꯁꯦꯡꯗꯣꯛꯅꯔꯣ ꯀꯣꯟꯅ ꯀꯩꯅꯣ ꯇꯧꯕ ꯌꯥꯔꯒꯅ ꯑꯃꯨꯛꯀ ꯀꯩꯅꯣ ꯇꯧꯔꯣ ꯅꯠꯇ꯭ꯔꯒꯅ ꯌꯥꯗ꯭ꯔꯒꯅ ꯃꯨꯛ ꯑꯣꯟ ꯇꯧꯔꯣ ꯐꯖꯅ ꯑꯗꯨꯅ ꯏꯆꯦ ꯑꯟꯖꯂꯤ ꯋꯥ ꯍꯥꯏꯒꯦ ꯍꯥꯏ ꯑꯗꯨꯒ ꯅꯦꯅꯦꯁꯤꯅ ꯁꯨꯁꯤ ꯀꯔꯤꯅꯣꯗ ꯑꯩ ꯅꯣꯛꯄꯗ ꯁꯤꯔꯦ ꯍꯥꯏ ꯅꯦꯅꯦꯁꯤ ꯑꯗꯨꯝ ꯇꯥꯎꯀꯣ ꯑꯗꯨꯒ ꯈꯝꯕꯅ ꯔꯟꯕꯤꯔ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏ ꯑꯗꯨꯒ ꯈꯝꯕ ꯋꯥꯔꯤ ꯑꯃꯒ ꯂꯩꯌꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏꯅ ꯂꯤꯔꯤꯕ ꯃꯇꯥꯎ ꯑꯅꯤꯈꯛ ꯂꯩ ꯍꯥꯏꯀꯣ ꯆꯥꯛ ꯆꯥꯃꯤꯟꯅꯔꯦ ꯍꯥꯏ ꯅꯨꯡꯗꯥꯡꯗ ꯃꯇꯥꯎꯁꯦ ꯀꯤꯖꯅꯦꯅ ꯄꯤꯖꯔꯤꯕ ꯃꯇꯥꯎꯁꯦ ꯊꯤꯜꯂꯦ ꯑꯩ ꯅꯣꯏꯗ ꯊꯤꯟꯒꯦꯅ ꯑꯗꯩ ꯃꯥꯅ ꯊꯤꯜꯂꯣꯏꯔꯒ ꯑꯃꯨꯛ ꯊꯤꯜꯂꯤꯕ ꯃꯇꯥꯎꯗꯨꯅ ꯍꯥꯏ ꯏꯇꯥꯎ ꯅꯪ ꯆꯠꯄ ꯀꯤꯔꯅꯦꯅ ꯃꯥꯅ ꯑꯃꯨꯛ ꯊꯤꯜꯂꯛꯑꯦ ꯑꯍꯤꯡꯗꯨꯒ ꯃꯣꯏ ꯑꯅꯤ ꯊꯤꯟꯗꯣꯛꯀ ꯊꯤꯟꯖꯤꯟꯒ ꯊꯤꯟꯗꯣꯛꯀ ꯊꯤꯟꯖꯤꯟꯒ ꯊꯤꯟꯗꯣꯛꯀ ꯊꯤꯟꯖꯤꯟꯒꯗ ꯅꯣꯡꯉꯥꯜꯂꯦ ꯑꯩ ꯑꯗꯨꯒꯤꯗ ꯅꯤꯡꯁꯤꯡꯉꯦ ꯅꯪꯅ ꯋꯥꯔꯤ ꯂꯩ ꯍꯥꯏꯕꯁꯦ ꯏꯇꯥꯎꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥꯅꯤꯅꯦꯅ ꯎꯏꯔꯦ ꯑꯩꯗꯤ ꯃꯌꯥꯝ ꯎꯏꯁꯤ ꯂꯥꯛꯑꯣ ꯅꯦꯅꯦ ꯎꯏꯔꯛꯀꯅꯨꯀꯣ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯂꯥꯛꯑꯒ ꯃꯤꯅ ꯎꯏꯔꯦ ꯎꯏꯔꯦ ꯍꯦꯛꯇ ꯍꯥꯏꯕꯣ ꯅꯦꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ꯭ꯔꯥꯕ ꯑꯗꯨꯒ ꯈꯝꯕꯅ ꯃꯃꯥ ꯀꯩꯅꯣꯝ ꯍꯥꯏꯗꯧ ꯂꯩ ꯍꯥꯏꯌꯦ ꯑꯗꯨꯒ ꯈꯝꯕꯅ ꯎꯏꯕ ꯌꯥꯔꯣꯏ ꯍꯥꯏꯌꯦ ꯈꯝꯕꯅ ꯎꯏꯕ ꯌꯥꯔꯣꯏ ꯑꯩ ꯍꯩꯅꯧ ꯑꯆꯥꯔ ꯆꯥꯔꯤꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯔꯟꯕꯤꯔꯅ ꯈꯝꯕ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏ ꯔꯟꯕꯤꯔꯅ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏ ꯑꯗꯨꯒ ꯚꯤꯛꯇꯣꯔꯅ ꯑꯩ ꯃꯃꯥ ꯇ꯭ꯔꯤꯄꯨꯔꯥꯅ ꯇ꯭ꯔꯤꯄꯨꯔꯥ ꯂꯥꯛꯎ ꯍꯥꯏꯅ ꯏꯟꯚꯥꯏꯠ ꯇꯧꯔꯤ ꯃꯌꯥꯝ ꯍꯥꯏ ꯑꯣꯀꯦ ꯚꯤꯛꯇꯣꯔ ꯚꯤꯖꯤꯠ ꯇꯧꯔꯣ ꯇ꯭ꯔꯤꯄꯨꯔꯥꯗ ꯀꯔꯤ ꯐꯪꯁꯟ ꯂꯩꯕ ꯄ꯭ꯔꯣꯒꯥꯝ ꯇꯧꯕ ꯃꯇꯝ ꯑꯃꯗ ꯚꯤꯖꯤꯠ ꯇꯧꯔꯣ ꯑꯗꯨꯒ ꯈꯝꯕꯅ ꯔꯟꯕꯤꯔ ꯏꯁꯩ ꯌꯥꯝ ꯍꯩ ꯍꯥꯏꯅꯦ ꯍꯥꯏ ꯑꯗꯨꯒ ꯅꯥꯎꯕꯤ ꯅꯥꯎꯕꯤ ꯅꯪ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯗ꯭ꯔꯗꯤ ꯑꯗꯨꯝ ꯈꯇꯪ ꯃꯌꯥꯝꯁꯦ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯅ
ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦꯅ ꯎꯏꯕ ꯌꯥꯔꯣꯏ ꯍꯥꯏꯔꯗꯤ ꯇꯨꯝꯒꯦ ꯍꯥꯏ ꯅꯦꯅꯦ ꯇꯨꯝꯒꯅꯨ 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 ꯇꯨꯝꯕ ꯌꯥꯗꯦꯀꯣ ꯇꯨꯝꯒꯅꯨ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦꯅ ꯍꯥꯏꯔꯦ ꯑꯗꯨꯒ ꯈꯝꯕꯅ ꯆꯦ ꯔꯟꯕꯤꯔ ꯊꯧꯅꯥ ꯂꯥꯛꯑꯦ ꯂꯣꯀꯦꯜ ꯍꯥꯏ ꯍꯣꯏ ꯑꯗꯣ ꯏꯁꯩ ꯁꯛꯍꯟꯁꯤ ꯆꯦ ꯔꯟꯕꯤꯔ ꯊꯧꯅꯥꯁꯦꯀꯣ ꯑꯗꯣ ꯈꯝꯕꯅ ꯅꯦꯅꯦ ꯇꯨꯝꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯆꯨꯁ ꯑꯉꯥꯡ ꯇꯨꯝꯃꯤꯔꯣ ꯍꯥꯏ ꯍꯣꯏꯅꯦ ꯑꯟꯖꯂꯤ ꯑꯉꯥꯡꯗꯣ ꯃꯥ ꯉꯁꯤ ꯍꯧꯒꯠꯂꯒ ꯆꯥꯛꯁꯨ ꯏꯆꯥ ꯆꯥꯗꯦ ꯑꯗꯨꯒ ꯆꯔꯥꯝ ꯆꯠꯇꯅꯅ ꯑꯃꯨꯛ ꯇꯨꯝꯈꯔꯦ ꯃꯕꯨꯛꯇꯣ ꯏꯄꯠ ꯄꯠꯊꯅ ꯑꯩꯅ ꯑꯉꯥꯡ ꯀꯩꯅꯣ ꯇꯧꯕ ꯆꯠꯂꯤꯉꯩꯗ ꯑꯗꯨꯒ ꯔꯟꯕꯤꯅ ꯏꯆꯦ ꯑꯩ ꯉꯁꯤ ꯑꯣꯏꯅ ꯃꯣꯕꯥꯏꯜꯒ ꯂꯣꯏꯅ ꯀꯥꯏꯔꯅꯤꯌꯦ ꯍꯥꯏ ꯑꯁ ꯔꯟꯕꯤ ꯇꯧꯅꯨꯗ ꯑꯗꯨꯃꯥꯏꯅ ꯀꯩꯁꯨ ꯌꯥꯝꯅ ꯋꯥꯈꯜ ꯄꯤꯛꯊꯒꯅꯨ ꯀꯩꯒꯤꯅꯣ ꯅꯪꯒꯤꯇꯅꯤ ꯃꯥꯡꯖꯕ ꯑꯣꯏꯗꯣꯏꯕ ꯈꯝꯕ ꯔꯟꯕꯤꯔꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅꯤ ꯔꯟꯕꯤꯔꯁꯦ ꯑꯦꯜ ꯅꯥꯎꯕꯤꯗꯨꯅꯤ ꯃꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯩꯅꯤ ꯅꯠꯇ꯭ꯔꯗꯤ ꯃꯥ ꯉꯁꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯑꯗꯝꯅꯤ ꯈꯝꯕꯅ ꯏꯆꯦ ꯁꯨꯁꯃꯤ 7 PM ꯑꯩ ꯒꯦꯜꯕꯤ ꯗꯥꯏꯔꯦꯛ ꯂꯥꯛꯀꯗꯅꯤꯀꯣ ꯍꯥꯏ ꯑꯣꯀꯦ ꯈꯝꯕ ꯑꯩ ꯗꯥꯏꯔꯦꯛ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯔꯟꯕꯤꯅ ꯀꯩ ꯍꯥꯏꯕ ꯄꯣꯠ ꯆꯥꯔꯦ ꯍꯥꯏ ꯄꯣꯠ ꯆꯥꯔꯦ ꯀꯩ ꯍꯥꯏꯅꯣ ꯔꯟꯕꯤꯔ ꯆꯥꯛ ꯆꯥꯔꯦ ꯍꯥꯏꯔꯣ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯀꯣꯃꯦꯟ ꯍꯥꯏ ꯑꯗꯨꯒ ꯅꯦꯅꯦꯁꯤꯅ ꯍꯥꯏ ꯔꯟꯕꯤꯔ ꯁꯞ ꯈꯔ ꯇꯧꯕꯤꯔꯝꯃꯨ ꯑꯩ ꯔꯤꯇꯔꯟ ꯇꯧꯖꯒꯦ ꯍꯥꯏꯌꯦ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦꯅ ꯈꯝꯕ ꯆꯩ ꯆꯥꯒꯦꯔꯥ ꯍꯥꯏ ꯔꯟꯕꯤꯔꯅ ꯏꯆꯦ ꯃꯤꯉꯣꯟꯗ ꯌꯥꯝꯅ ꯑꯣꯀꯦ ꯔꯟꯕꯤꯔ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯣꯀꯦ ꯅꯪꯒꯤ ꯁꯦꯀ꯭ꯔꯦꯠꯇꯣ ꯁꯦꯀ꯭ꯔꯦꯠ ꯑꯗꯨꯝ ꯂꯩꯅꯤ ꯑꯗꯨꯒ ꯈꯝꯕꯅ ꯃꯃꯥ ꯋꯥꯔꯤꯗꯣ ꯍꯥꯏ ꯑꯗꯨꯒ ꯈꯝꯕꯅ ꯅꯦꯅꯦ ꯐꯣꯟ ꯇꯧꯔꯁꯨ ꯔꯤꯁꯤꯞ ꯇꯧꯕꯤꯗꯦ ꯍꯥꯏ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦꯗ꯭ꯔꯣ ꯅꯦꯅꯦꯅ ꯈꯪꯉꯦ ꯅꯪ ꯈꯥꯏꯔꯛꯑꯅꯦꯅ ꯔꯟꯕꯤꯔꯅ ꯏꯆꯦ ꯍꯣꯏ ꯔꯟꯕꯤꯔ ꯑꯣꯀꯦ ꯅꯪꯅ ꯍꯥꯏꯔꯗꯤ ꯑꯩꯒꯤ ꯖꯤꯞ ꯀ꯭ꯂꯣꯁ ꯑꯩ ꯍꯥꯏꯔꯣꯏꯀꯣ ꯑꯗꯨꯒ ꯆꯤꯆꯦ ꯀꯅꯥꯗꯁꯨ ꯍꯥꯏꯔꯣꯏ ꯐꯔꯦ ꯑꯗꯨꯒ ꯇ꯭ꯔꯤꯄꯨꯔꯥ ꯅꯦꯅꯦꯅ ꯁꯥꯕꯅ ꯂꯣꯏꯔꯦ ꯁꯨꯁꯃꯤꯇꯥ ꯍꯥꯏ ꯑꯣ ꯑꯠꯁꯥ ꯍꯟꯗꯛꯁꯦ ꯗꯣꯟꯗꯅ ꯍꯥꯟꯅ ꯁꯥꯕ ꯍꯧꯒꯠꯂꯛꯑꯦ ꯅꯠꯇ꯭ꯔꯥ ꯀꯣꯜꯀꯇꯥꯗꯁꯨ ꯌꯥꯝ ꯁꯥꯏ ꯍꯥꯏꯌꯦ ꯑꯗꯣ ꯈꯝꯕꯅ ꯏꯆꯦ ꯏꯁꯤꯡ ꯑꯝꯇ ꯌꯥꯔꯨꯒꯦ ꯕꯥꯏ ꯑꯣꯏꯔꯒꯦ ꯍꯥꯏ ꯑꯩꯈꯣꯏ ꯀꯁꯥꯔ ꯈꯝꯕꯁꯦ ꯊꯕꯛ ꯐꯗ꯭ꯔꯥ ꯀꯩꯒꯤꯅꯣ ꯑꯩꯒꯤꯁꯤꯅ ꯃꯦꯠꯄ ꯆꯠꯇ꯭ꯔꯤꯁꯤꯅ ꯀꯥꯏ ꯆꯠꯈ꯭ꯔꯒꯦꯅꯦ ꯍꯣꯏ ꯈꯝꯕ ꯆꯤꯆꯦ ꯂꯥꯛꯀꯅꯤꯀꯣ ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯀꯣꯃꯦꯟ ꯄꯥꯕ ꯌꯥꯡꯉꯨ ꯍꯥꯏ ꯑꯣꯀꯦ ꯕꯤꯛꯇꯣꯔ ꯀꯣꯃꯦꯟ ꯂꯩꯕ꯭ꯔꯣ ꯄꯥꯔꯛꯀꯦ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯍꯥꯎ ꯈꯝꯕ ꯍꯥꯏ ꯔꯟꯕꯤꯔ ꯊꯧꯅꯥꯅ ꯑꯣꯏꯈ꯭ꯔꯦ ꯍꯥꯏ ꯑꯣ ꯅꯥꯎꯕꯤ ꯀꯩꯁꯨꯝ ꯅꯠꯇꯦꯗ ꯑꯗꯨꯁꯨ ꯃꯇꯝ ꯃꯌꯥꯝ ꯂꯩ ꯑꯗꯨꯒ ꯅꯦꯅꯦꯅ ꯈꯝꯕ ꯆꯠꯄ ꯌꯥꯔꯣꯏ ꯉꯥꯏꯈꯣ ꯍꯥꯏ ꯈꯥꯝꯃꯦ ꯑꯗꯨꯒ ꯔꯟꯕꯤꯔꯅ ꯏꯆꯦ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯥꯏ ꯍꯥꯏꯈ꯭ꯔꯦ ꯍꯥꯏ ꯃꯥꯅꯁꯨ ꯍꯥꯏꯔꯦ ꯏꯆꯦ ꯑꯩ ꯁꯤꯝ ꯂꯧꯕ ꯆꯠꯂꯤꯌꯦ ꯍꯥꯏ ꯍꯣꯏ ꯅꯪꯅ ꯀꯩꯅꯣ ꯇꯧꯗ꯭ꯔꯕꯨꯗꯤ ꯁꯦꯡꯗꯣꯛꯀꯅꯤ ꯍꯥꯏꯔꯕꯨꯗꯤ ꯑꯗꯨꯅ ꯐꯔꯕꯅꯤ ꯄꯨꯟꯕ ꯌꯥꯔꯣꯏꯗꯕ ꯂꯝꯕꯤꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯀꯩꯅꯣ ꯇꯧꯕꯅ ꯐꯩ ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯃꯃꯥ ꯑꯅꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏ ꯑꯣꯏꯃꯥ ꯀꯅꯥꯅꯣꯅꯦ ꯕꯤꯛꯇꯣꯔ ꯅꯪꯂꯣ ꯁꯤꯁꯦ नरेंद्र मोदी जी माँ मैं कैसे स्वागत करूँ हमारे जितना भी रेस्पेक्ट हुआ आपको कम में भाई और बहनों नमस्कार नरेंद्र मोदी जी हमारा एलबी को बहुत आगे तक लेके जाइए प्लीज़ आप कहाँ से हो मोदी जी मुझे आपका नाम खुद से नहीं ले पाऊँगा ꯔꯟꯕꯤꯔꯅ ꯏꯆꯦ ꯔꯟꯕꯤꯔꯒꯤ ꯊꯃꯣꯏꯁꯦ ꯃꯆꯦꯠ 10 ꯊꯣꯛꯅ ꯀꯥꯏꯔꯦ ꯏꯆꯦ ꯁꯣꯡ ꯑꯃ ꯇꯥꯅꯤꯡꯗ꯭ꯔꯦ ꯍꯥꯏ ꯏꯁꯩ ꯑꯃ ꯇꯥꯅꯤꯡꯗ꯭ꯔꯦ ꯆꯨꯝꯃꯤꯅꯦ ꯔꯟꯕꯤꯔꯗꯨꯕꯨꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯒ ꯅꯦꯅꯦꯁꯤꯅ ꯈꯝꯕ ꯑꯩꯅ ꯀꯣꯏꯔꯛꯄꯗ ꯑꯂꯨ ꯆꯤꯞꯁꯀ ꯊꯩꯕꯣꯡ ꯃꯔꯨ ꯑꯂꯧꯕꯒ ꯄꯤꯖꯗ꯭ꯔꯗꯤ ꯌꯥꯔꯣꯏꯀꯣ ꯈꯝꯕ ꯍꯥꯏ ꯅꯦꯅꯦꯁꯤ ꯑꯂꯨ ꯆꯤꯞꯁꯇꯤ ꯌꯥꯝ ꯂꯥꯏꯅ ꯐꯪꯒꯅꯤ ꯊꯩꯕꯣꯡ ꯃꯔꯨ ꯂꯧꯕꯒꯤ ꯄ꯭ꯔꯣꯁꯦꯁꯇꯨꯅꯤꯀꯣ
ꯈꯝꯕꯅ ꯃꯥꯡꯈꯤꯗꯣꯏꯁꯦ ꯃꯌꯨꯝꯗꯩ ꯑꯗꯨꯒ ꯑꯟꯖꯂꯤꯅ ꯀꯣꯃꯦꯟ ꯍꯥꯏ ꯑꯗꯨꯒ ꯔꯟꯕꯤꯅ ꯏꯆꯦ ꯑꯩ ꯅꯉꯣꯟꯗ ꯋꯥ ꯑꯃꯠꯇ ꯍꯥꯏꯒꯦ ꯍꯥꯏꯌꯣ ꯔꯟꯕꯤ ꯅꯪꯅ ꯑꯗꯨꯝ ꯍꯥꯏꯅꯤꯡꯕ ꯂꯩꯔꯗꯤ ꯑꯗꯨꯝ ꯍꯥꯏꯌꯣ ꯔꯟꯕꯤꯅ ꯏꯆꯦ ꯅꯪꯒꯤ ꯏꯟꯁꯇꯥ ꯍꯥꯏꯔꯣ ꯑꯃꯨꯛꯇ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ ꯇꯧꯏꯅꯤ ꯏꯆꯦꯅ ꯑꯩꯉꯣꯟꯗ ꯐꯠꯇꯕ ꯈꯟꯒꯅꯨꯀꯣ ꯆꯦ ꯄ꯭ꯂꯤꯖ ꯍꯥꯏ ꯍꯣ ꯈꯟꯗꯦ ꯀꯆꯥ ꯅꯥꯎꯕ ꯂꯥꯛꯑꯦ ꯀꯆꯥ ꯅꯥꯎꯕꯁꯤꯅ ꯅꯨꯄꯤꯒꯤ ꯄꯤꯛꯀ ꯊꯝꯖꯟꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯀꯆꯥ ꯅꯥꯎꯕ ꯅꯪꯒꯤ ꯗꯤꯄꯤ ꯊꯝꯃꯣ ꯍꯦꯜꯂꯣ ꯁꯨꯁꯃꯤꯇꯥ ꯆꯥꯛ ꯆꯥꯔꯕꯣ ꯑꯩ ꯂꯥꯛꯒꯦ ꯃꯥꯁꯅꯥ ꯅꯥꯎꯕ ꯑꯩ ꯆꯥꯛ ꯆꯥꯔꯦ ꯅꯥꯎꯕꯗꯤ ꯂꯟꯁ ꯇꯧꯔꯕꯣ ꯑꯩ ꯆꯥꯛ ꯆꯥꯔꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯍꯋꯥꯏ ꯖꯤꯟꯗꯥ ꯕꯣꯠ ꯇꯧꯔꯦ ꯍꯋꯥꯏ ꯖꯤꯟꯗꯥ ꯕꯣꯠ ꯑꯗꯨꯒ ꯔꯟꯕꯤꯅ ꯏꯆꯦ ꯑꯩꯕꯨ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯍꯥꯏꯖꯔꯤꯅꯤꯌꯦ ꯍꯣꯏ ꯔꯟꯕꯤ ꯑꯩꯁꯨ ꯀꯩꯁꯨꯝ ꯂꯥꯟꯅ ꯈꯟꯗꯦ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯑꯃꯠꯇꯅꯤ ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯃꯃꯥ ꯑꯥꯔꯀꯦ ꯅꯨꯡꯁꯤꯕꯤ ꯂꯩꯔꯤꯕꯣ ꯍꯥꯏ ꯑꯗꯣ ꯕꯤꯛꯇꯣꯔꯅ ꯕꯦꯛꯒ꯭ꯔꯥꯎꯟ ꯇꯞꯍꯜꯂꯨꯀꯣ ꯍꯥꯏ ꯑꯗꯨꯅꯤ ꯕꯤꯛꯇꯣꯔ ꯑꯩꯅ ꯉꯥꯡꯉ ꯇꯞꯍꯟꯒ तान्थोꯛꯈ꯭ꯔꯕꯅꯤ ꯃꯁꯦꯉꯁꯥꯏ स्कूल हल्लꯛꯄꯗꯩ बाल्टीन चारईनी नरेंद्र मोदी जी आपका नाम लेना बहुत मुश्किल है ठीक है अभी तो असल में वोट भी आ गया वोट मिल गया मिलेगा क्या ज़रूर मिलेगा आपको आप मेरे चैनल को भी सपोर्ट करके जाइए मेरे चैनल को भी बहुत आगे तक लेके जाइए प्लीज़ क्योंकि आप तो महान आदमी हो ना और आप इधर जो भी है इन सबको भी आप सपोर्ट कीजिए आपको ब्लू चाहे तो बता दीजिए मैं देती हूँ अंजलि ने कमेंट हाय दुगा कसा नावबन ओलांग मन सीदोरे हे प्रभु आय नावबा को सिगदी ओलांग बिद्रिये खरनी लेरगा तौरानी सिगदी दुम फेन मखादा काबुक काबुक लेबे जारे मपानदि ओलांग अदुगा नेनेसीना बिक्टोर आई मांगदे लेरिये हाय नेनेसी वारी ताबा नुंगाइब्रा ओय असि पारगा नंग कनो तो मासना नंग दुगा अंजलि ने सूस कौन फेंगे को हाय हो अंजलि वारी ताना फेंगो अदुगा रणबीर ने चे नंग इंस्टा हायरो प्लीज चे हाय रणबीर तो आई ममिंग से सिगा सेम दुगा सर्च तो अदुगा कसाना बन अंजलि नुंगारिबो हाय दुगा बिक्टोरना ओ मम्मा आरके नुसीबी हाय निनेसी काय चखगे अदुगा रणबीर इचे फत्तबा खनगनु हाय खनदेदा नावबी फत्तबाबुदी केसुम खनदे अदो इंस्टादसु फेसबुकदसु अइदी दुम मी जेंगा लोइनेबको अदो फेसबुकदसु मी जेंगा दुम एक्सेप्ट तोइ लोइने अदुबुदी केसुम नते हाइदी मीना कनो तौरागदी चाक खंगना खोना बसे माई बाउंडरी लिमिट अमा लैनाको बाउंडरी की कनोदे लेरिंगे फै अदो कनो तौरागा दुम कनोने आई केसु खनदेदा अदुगा नावबना सुस्मिता सुती थोलोइद्रो नोइदी हाय याम चनिंगे नावबा इलेक्शन लेसिदी हंजी अदुगा नावबदी करम कान चकनेबा नेक्स्ट मंथ हायरा अदुगा नेनेसीना करी हायगे बिक्टो नुसीबो हाय नेनेसी पोथारिरो अदुगा रणबीर इचे नंग इचे मोमिता खंग्रो है इचे मोमिता चैनल पाइबनो नत्रो मोमिता वाइदो खंगिए नावबना रणबीर मोमिता एलबी दे इसे सकपा याम नुंगाइबनिको हाय इसे सकपा नुंगाइ इसे कैनोरा रणबीर से इसे सखराबो चे मोमिता एलबी दा सखत्रगदी चे मोमिता एलबी दो पुंग 8 दैसु हौबनी 9 दैसु हौबनी फोन नंबर हापगा इसे अनबने वारीसु लिहनबने रणबीर अदुम नुंगाइनी नंगी वारीसु ngahak शेयर तौबा हाइगुमदा अदुगा चे इंस्टादा टेक्स्ट अमा पिरके हाय होय अदुगा विक्टोरना ममा हयेंदी भोटनिना हाय मसी कई नुमिनो मसी तांग क्यानो हयेंग भोटनिने मैम दुना मोदी गरामी दुब्रा अइदी भोट कदो हापतबना कखिब्रा खंगदेने
ꯔꯟꯕꯤꯅ ꯍꯥꯏꯅꯤꯅꯦ ꯁꯤꯅ ꯑꯩ ꯇꯥꯔꯤꯌꯦ ꯁꯨꯆꯤ ꯍꯥꯏꯅꯤꯅꯦ ꯇꯨꯝꯅꯤꯡꯉꯕꯣꯗꯤ ꯄꯨꯔꯥꯅꯤꯅꯦ ꯇꯨꯡꯈ꯭ꯔꯕ ꯈꯪꯗꯦ ꯔꯟꯕꯤꯅ ꯏꯆꯦ ꯃꯣꯃꯤꯇꯥꯒꯤ ꯅꯝꯕꯔꯗꯤ ꯂꯩꯌꯦ ꯑꯩꯉꯣꯟꯗ ꯍꯥꯏ ꯑꯣ ꯔꯟꯕꯤ ꯏꯆꯦ ꯃꯣꯃꯤꯇꯥ ꯈꯪꯕ ꯍꯥꯏꯗꯤ ꯁꯨꯝ ꯑꯩꯈꯣꯏꯅ ꯑꯥꯔ ꯀꯦꯅꯤꯅꯦ ꯕꯤꯛꯇꯣꯔ ꯈꯝꯕ ꯑꯩꯈꯣꯏ ꯈꯪꯅꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯨꯇꯨꯞ ꯄꯥꯏꯕꯗꯒꯤ ꯌꯨꯇꯨꯞ ꯄꯥꯏꯕꯁꯤꯡꯁꯤꯗꯤ ꯂꯣꯏꯅ ꯈꯪꯉꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯗꯨꯒ ꯀꯩꯅꯣ ꯀ꯭ꯂꯣꯁꯂꯤ ꯑꯣꯏꯅ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯅꯗꯤ ꯀꯩꯅꯣ ꯇꯧꯗꯦꯕꯀꯣ ꯑꯗꯨ ꯅꯥꯎꯕꯅ BJP ꯉꯝꯍꯟꯅꯤꯡꯗꯦ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏ ꯅꯥꯎꯕ ꯅꯣꯏꯗꯤ ꯄꯦꯟꯁꯟ ꯂꯩꯕ꯭ꯔꯣ ꯍꯥꯏꯅꯤꯡꯗ꯭ꯔꯦꯀꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯒ ꯕꯤꯛꯇꯣꯔꯅ ꯚꯣꯠ ꯈꯣꯝꯕ ꯍꯥꯏ ꯚꯣꯠ ꯈꯣꯝꯕ ꯆꯠꯈ꯭ꯔꯦ ꯍꯥꯏ ꯑꯣ ꯅꯥꯎꯕ ꯂꯩ ꯅꯥꯎꯕ ꯋꯥꯎꯔꯅꯨ ꯑꯗꯨ ꯑꯣꯏꯗꯤ ꯀꯁꯥꯏ ꯌꯨꯇꯨꯞ ꯄꯨꯝꯅꯃꯛ ꯅꯝꯕꯔ ꯂꯩ ꯑꯩꯉꯣꯟꯗ ꯏꯆꯦ ꯍꯥꯏ ꯑꯣ ꯅꯪꯅ ꯌꯥꯝ ꯁꯥꯡꯅ ꯌꯨꯇꯨꯞꯁꯦ ꯂꯣꯏꯅꯔꯛꯄ ꯌꯥꯎꯒꯅꯤ ꯑꯩꯗꯤꯅꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯅꯦ ꯑꯩꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯍꯥꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯌꯨꯇꯨꯞꯁꯦ ꯌꯦꯡꯗꯦ ꯈꯪꯕ꯭ꯔꯥ ꯑꯩ ꯌꯦꯡꯗꯦ ꯑꯗꯨꯝ ꯑꯩꯅ ꯁꯪꯖꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯌꯦꯡꯉꯨꯗꯕꯩ ꯈꯪꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯌꯦꯡꯗꯦ ꯑꯩꯗꯤ ꯑꯩꯅ ꯄꯥꯏꯔꯛꯑꯀꯥꯟꯗꯅꯦ ꯑꯩꯅ ꯈꯜꯂꯤꯕꯀꯣ ꯑꯗꯨꯝ ꯀꯩꯀꯥꯛꯇ ꯂꯥꯛꯄ ꯈꯣꯠꯄ ꯑꯃꯗꯤ ꯑꯗꯨꯝ ꯌꯦꯡꯗꯨꯒ ꯑꯩꯅ ꯄꯥꯏꯔꯛꯑꯀꯥꯟꯗ ꯈꯜꯂꯤ ꯃꯩꯇꯩ ꯁꯨ ꯌꯥꯝꯅ ꯌꯨꯇꯨꯞꯇ ꯂꯩꯔꯝꯕ꯭ꯔꯅꯦ ꯍꯥꯏꯅ ꯊꯥꯖꯗꯦꯕ ꯑꯍꯥꯟꯕꯗꯗꯤ ꯅꯦꯅꯦꯁꯤꯅ ꯑꯩ ꯇꯨꯝꯅꯤꯡꯕꯅ ꯀꯣꯃꯦꯟꯁꯦ ꯃꯣꯕꯥꯏꯜ ꯑꯩꯉꯣꯟꯗ ꯏꯒꯗꯧꯔꯦ ꯍꯥꯏ ꯅꯦꯅꯦ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦꯅꯦ ꯄꯨꯡꯖꯥ ꯍꯥꯏꯒꯠꯂꯛꯄꯁꯦ ꯇꯨꯝꯅꯤꯡꯕꯅꯤ ꯑꯗꯨꯒ ꯔꯟꯕꯤꯅ ꯏꯆꯦ ꯀꯁꯥꯔꯒꯤ ꯂꯩ ꯍꯥꯏ ꯏꯆꯦ ꯀꯁꯥꯔ ꯍꯥꯏꯗꯤ ꯀꯁꯥꯔ ꯑꯦꯟꯖꯦꯜꯂꯣ ꯅꯠꯇ꯭ꯔꯒ ꯑꯃꯗꯣ ꯃꯃꯤꯡ ꯀꯩ ꯍꯥꯏꯕ ꯑꯩ ꯀꯥꯎꯈ꯭ꯔꯦꯅꯦ ꯀꯁꯥꯔ ꯅꯤꯉꯣꯜꯗꯣ ꯑꯩ ꯄꯥꯎ ꯐꯥꯎꯅꯗꯦꯅꯦ ꯔꯟꯕꯤ ꯑꯗꯨꯒ ꯅꯥꯎꯕꯅ ꯁꯨꯁꯃꯤꯇꯥ ꯑꯩꯁꯨ ꯆꯥ 50 ꯐꯥꯒꯗꯕ 3ꯇ ꯉꯥꯏꯔꯦ ꯁꯕ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯍꯥꯏꯌꯦ ꯅꯦꯅꯦꯁꯤ ꯕꯤꯛꯇꯣꯔ ꯅꯥꯎꯕꯁꯦ ꯅꯣꯏꯒ ꯁꯕ ꯂꯩꯅꯔꯕꯣ ꯕꯤꯛꯇꯣꯔ ꯂꯩꯅꯔꯕꯣ ꯑꯃ ꯇꯧꯕꯅꯤꯀꯣ ꯌꯨꯇꯨꯞ ꯄꯥꯏꯔꯁꯨꯅꯦ ꯈꯝꯕꯇꯅꯤ ꯈꯔ ꯑꯩꯅ ꯎꯅꯕꯗ ꯀꯩꯅꯣ ꯇꯧꯏꯕꯀꯣ ꯑꯗꯣ ꯅꯤꯄꯥꯡꯉꯩꯗꯤ ꯂꯥꯛꯄ ꯃꯇꯝꯗ ꯁꯕ ꯇꯧꯕꯤꯌꯣ ꯁꯨꯡꯍꯥꯏ ꯍꯥꯏꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯣ ꯌꯨꯇꯨꯞ ꯄꯥꯏꯔꯗꯤꯅꯦ ꯑꯗꯨꯝ ꯍꯥꯏꯌꯣ ꯁꯕ ꯇꯧꯕꯤꯌꯣ ꯅꯠꯇꯗꯤ ꯍꯥꯏꯗ꯭ꯔꯗꯤ ꯄꯤꯗꯕ ꯃꯤꯁꯨ ꯂꯩꯅꯀꯣ ꯕꯤꯛꯇꯣꯔ ꯅꯪ ꯅꯥꯎꯕꯒ ꯂꯩꯅꯕ꯭ꯔꯣ ꯁꯕ ꯅꯦꯅꯦꯁꯤ ꯅꯥꯎꯕꯒ ꯁꯕ ꯂꯩꯅꯕ꯭ꯔꯣ ꯑꯗꯨꯒ ꯔꯟꯕꯤꯅ ꯍꯣꯏ ꯅꯥꯎꯕ ꯑꯩꯁꯨ ꯇꯧꯔꯛꯀꯦ ꯀꯩꯅꯣꯗꯒꯤ ꯑꯩꯒꯤ ꯑꯇꯣꯞꯄ ꯑꯥꯏꯗꯤꯗꯒꯤꯁꯨ ꯇꯧꯔꯛꯀꯦ ꯔꯟꯕꯤꯅ ꯑꯩꯈꯣꯏ ꯁꯤꯜꯆꯔꯒꯤ ꯃꯩꯇꯩ ꯅꯨꯄꯤ ꯄꯨꯝꯅꯃꯛꯀꯤ ꯂꯩꯌꯦ ꯃꯅꯤꯄꯨꯔꯒꯤ ꯂꯩꯇꯦ ꯍꯥꯏ ꯑꯣ ꯔꯟꯕꯤꯔ ꯃꯣꯏ ꯆꯦꯅꯦꯜ ꯑꯆꯧꯕꯁꯤꯡꯒꯤ ꯑꯣꯏꯔꯝꯒꯅꯤꯀꯣ ꯕꯤꯛꯇꯣꯔꯅ ꯃꯃꯥ ꯍꯥꯏꯅ ꯍꯥꯏꯔꯒ ꯅꯣꯛꯈꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯗ ꯂꯥꯏꯔꯤꯛꯇꯣ ꯅꯪꯅ ꯄꯥꯗꯗꯅ ꯂꯥꯏꯔꯤꯛꯅ ꯅꯪꯉꯣꯟꯗ ꯄꯥꯗꯣꯔꯦꯅꯦ ꯍꯥꯏꯗꯣ ꯑꯗꯨꯒ ꯔꯟꯕꯤꯅ ꯏꯆꯦ ꯑꯩꯗꯤ ꯇꯨꯝꯕꯁꯨ ꯌꯥꯗꯦ ꯆꯥꯕꯁꯨ ꯌꯥꯗꯦ ꯍꯥꯏ ꯍꯣꯏ ꯈꯔꯅꯤꯕꯨꯗꯤ ꯅꯪ ꯋꯥꯈꯤꯅꯤ ꯑꯗꯨꯗꯒꯤ ꯃꯨꯛ ꯑꯣꯟ ꯇꯧꯔꯣ ꯗꯔꯒꯥꯍꯒꯤ ꯖꯤꯠ ꯍꯦ ꯕꯤꯛꯇꯣꯔꯅ ꯑꯩꯁꯨ 3ꯇ ꯉꯥꯏꯔꯦ ꯍꯥꯏ ꯕꯤꯛꯇꯣꯔꯒꯤ ꯖꯥꯡꯈꯩ ꯐꯥꯒꯗꯕ 3ꯇ ꯉꯥꯏꯔꯦ ꯍꯥꯏꯔꯣ ꯁꯥꯊꯤꯅ ꯍꯔꯥꯎꯕꯅꯤꯀꯣ ꯑꯩ ꯖꯥꯡꯈꯩꯒꯤꯗꯤ ꯈꯜꯍꯧꯗ꯭ꯔꯦꯀꯣ ꯑꯩꯅ ꯆꯥꯝ ꯁꯨꯗꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯊꯣꯏꯕ ꯍꯥꯏꯅ ꯑꯉꯥꯡ ꯑꯃꯈꯛ ꯂꯩꯌꯦꯕ ꯁꯥꯃꯨ ꯃꯥ ꯅꯨꯡꯁꯤꯕꯤꯅ ꯍꯦꯛ ꯂꯥꯛꯄꯅꯤ ꯍꯧꯖꯤꯛ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯗꯨꯏ ꯑꯉꯥꯡꯗꯨꯅꯅꯦ LBꯗ ꯐꯪꯅꯕꯗ ꯑꯩꯒꯤꯁꯦ 93ꯔ ꯀꯩꯅꯣꯝ ꯂꯩꯔꯕꯀꯣ
ꯑꯗꯣ ꯑꯩꯅꯅꯦ ꯑꯁ ꯑꯩꯒꯤ ꯁꯞꯁꯦ ꯀꯔꯝ ꯀꯥꯟꯗ 100 ꯐꯥꯗꯣꯏꯅꯣ ꯃꯤꯉꯣꯟꯗꯁꯨ ꯍꯥꯏꯕ ꯏꯀꯥꯏꯔꯤꯕꯀꯣ ꯁꯞ ꯇꯧꯕꯤꯌꯨ ꯍꯥꯏꯁꯦ ꯇꯧꯕꯤꯅꯤꯡꯗꯕ ꯃꯤꯗꯤ ꯁꯨꯡꯈꯨꯝ ꯈꯨꯝꯗꯦꯕ ꯑꯗꯨꯒ ꯍꯥꯏꯕ ꯏꯀꯥꯏꯗꯣ ꯑꯩꯅ ꯑꯩꯁꯦ ꯀꯔꯝ ꯀꯥꯟꯗ 100 ꯐꯥꯗꯣꯏꯅꯣ 100 ꯐꯥꯗꯣꯏꯅꯣ ꯑꯗꯨꯗꯤ ꯑꯩꯅ ꯀꯅꯥꯅꯣꯝꯒꯤ ꯑꯦꯜꯕꯤꯗ ꯆꯪꯕꯗ ꯑꯩꯁꯨ 100 ꯐꯥꯗꯣꯔꯦ ꯑꯗꯣ ꯐꯥꯗꯗꯅ ꯂꯩꯌꯦꯅ ꯍꯥꯏꯕꯗ ꯏꯆꯦ ꯑꯩ ꯁꯞ ꯇꯧꯕꯤꯒꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯧꯖꯤꯛꯀꯤ ꯊꯣꯏꯕ ꯍꯥꯏꯕ ꯑꯉꯥꯡꯗꯨꯅꯅꯦ ꯃꯥꯒꯤ ꯑꯥꯏꯗꯤ ꯃꯌꯥꯝꯗꯒꯤ ꯑꯩꯉꯣꯟꯗ ꯁꯞ ꯇꯧꯔꯅ ꯑꯗꯨꯏ ꯅꯨꯃꯤꯠꯇꯣ 100 ꯐꯥꯏ ꯑꯩꯅ ꯑꯗꯨꯏ ꯅꯨꯡꯗꯥꯡꯗꯣ ꯍꯔꯥꯎꯕꯁꯤꯗꯤ 100K ꯌꯧꯕ ꯃꯤꯗꯒꯤ ꯍꯦꯜꯂꯤ ꯏꯆꯦ ꯅꯪꯒꯤ ꯂꯥꯏꯚ ꯂꯣꯏꯔꯒ ꯏꯟꯁꯇꯥꯗ ꯇꯦꯛꯁ ꯇꯧꯔꯛꯀꯦꯀꯣ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯔꯟꯕꯤ ꯑꯗꯨꯒ ꯅꯥꯎꯕꯅ ꯑꯩꯁꯨ ꯂꯥꯏꯚ ꯊꯥꯅꯤꯡꯉꯤ ꯅꯣꯏ ꯇꯧꯅ ꯗꯁꯥꯅꯤꯀꯣ ꯊꯥꯛꯑꯣ ꯅꯥꯎꯕ ꯀꯩꯅꯣꯗꯣ ꯑꯥꯔꯃꯤ ꯀꯤꯆꯟ ꯀꯤꯡꯗꯣ ꯊꯥꯏꯗꯣ ꯎꯗ꯭ꯔꯣ ꯅꯪ 100 ꯌꯧꯔꯗꯤ ꯊꯥꯕꯖꯥꯠꯅꯤ 100 ꯌꯧꯔꯒ ꯑꯗꯨꯗꯩ ꯅꯪꯒꯤ ꯚꯤꯗꯤꯑꯣꯗꯣ ꯈꯔ ꯍꯥꯞꯄꯣ ꯑꯗꯨꯑꯣꯏꯗꯤ ꯊꯥꯕ ꯌꯥꯔꯅꯤ ꯑꯗꯨꯗꯤ ꯂꯥꯏꯚ ꯊꯥꯔꯗꯤꯅꯦ ꯑꯃ ꯇꯧꯏꯕꯀꯣ ꯃꯤ ꯂꯥꯛꯄ ꯇꯥꯔꯗꯤ ꯂꯥꯏꯕꯛ ꯐꯅ ꯃꯤ ꯂꯥꯛꯄ ꯇꯥꯔꯗꯤꯅꯦ ꯑꯩꯈꯣꯏ ꯃꯤ ꯇꯦꯛꯁ ꯇꯧꯅꯩ ꯃꯤꯁꯤ ꯅꯠꯇꯕꯗꯀꯣ ꯑꯇꯣꯞꯄ ꯃꯤ ꯒꯨꯂꯤ ꯃꯣꯏ 44 60 100 ꯋꯥꯆꯤꯡ ꯍꯥꯏꯅ ꯊꯣꯛꯇ꯭ꯔꯅꯦ ꯑꯗꯨꯏꯗꯣ ꯊꯣꯛ ꯇꯥꯔꯗꯤ ꯃꯇꯣꯝꯇ ꯁꯞ ꯍꯦꯜꯂꯦꯕ ꯀꯩꯅꯣꯒꯤ ꯄ꯭ꯔꯦꯝꯂꯇꯥ ꯀꯁꯥꯔꯗꯣ ꯃꯥꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯥꯏ ꯚꯤꯗꯤꯑꯣ ꯚ꯭ꯌꯨꯒ ꯀꯥꯗꯕꯅꯤ 180 60 ꯑꯗꯨꯃꯥꯏꯅꯅꯦꯕ ꯑꯗꯨ ꯃꯥ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯩꯅꯦ ꯀꯩꯅꯣ ꯇꯧꯈ꯭ꯔꯤꯅꯤ ꯍꯧꯖꯤꯛ 2K ꯌꯧꯈꯤꯗꯣꯔꯦꯅꯦ 1K ꯍꯦꯜꯂꯕꯅꯤ ꯃꯥꯒꯤ ꯑꯗꯨꯃꯥꯏꯅ ꯒꯨꯂꯤꯗꯣ ꯂꯥꯛꯄꯗꯒꯤ ꯃꯥꯅ ꯍꯥꯏꯔꯛꯄꯗꯩꯅꯦ ꯑꯩꯁꯨ ꯑꯦꯜꯕꯤꯁꯦ ꯈꯔ ꯇꯣꯏꯅ ꯊꯥꯏꯁꯦ ꯑꯗꯨꯗꯤ ꯑꯩ ꯑꯦꯜꯕꯤꯁꯦ ꯊꯥꯕ ꯌꯥꯝ ꯇꯜꯂꯦꯕ ꯑꯗꯨꯗꯤ ꯏꯆꯦ ꯅꯪꯁꯨ ꯅꯤꯡꯕ ꯍꯥꯏꯕꯒ ꯌꯥꯎꯈꯤꯕ꯭ꯔꯣ ꯏꯆꯦ ꯋꯥꯔꯤ ꯈꯔ ꯇꯥꯖꯒꯦ ꯐꯠꯇꯕ ꯈꯟꯒꯅꯨꯀꯣ ꯏꯆꯦ ꯑꯩꯅ ꯁꯣꯏꯈꯤꯕ ꯌꯥꯎꯔꯁꯨ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ ꯏꯆꯦ ꯔꯟꯕꯤ ꯅꯪꯅ ꯏꯆꯦꯅ ꯀꯧꯏꯗꯣ ꯑꯗꯨꯅ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯑꯩꯗꯤ ꯏꯈꯥ ꯇꯥꯕꯁꯨ ꯂꯩꯇꯦ ꯑꯩꯒꯤꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯑꯗꯨꯒ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯂꯣꯏꯅ ꯂꯩꯅꯩꯅꯤ ꯑꯗꯨꯗꯤ ꯑꯗꯣ ꯅꯣꯡꯃ ꯃꯇꯥꯡ ꯆꯥꯕꯗ ꯐꯖꯅ ꯂꯤꯔꯛꯀꯦ ꯅꯥꯎꯕꯅ ꯔꯟꯕꯤ ꯅꯨꯄꯤꯒ ꯀꯥꯏꯅꯔ ꯖꯥꯠꯂꯣ ꯅꯨꯄꯤ ꯀꯥꯏꯅꯔꯗꯤ ꯆꯥꯛ ꯑꯃꯨꯛ ꯍꯦꯟꯅ ꯂꯥꯝꯃꯤ ꯑꯩꯗꯤ ꯑꯗꯨꯅ ꯆꯍꯤ ꯌꯥꯝꯖꯔꯁꯨ ꯄꯥꯈꯪꯅꯤꯀꯣ ꯀꯔꯤꯝ ꯋꯥꯠꯇꯦ ꯊꯃꯣꯏ ꯄꯤꯛꯊꯟꯅꯣ ꯍꯥꯏ ꯅꯥꯎꯕꯅ ꯐꯖꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯔꯦ ꯆꯨꯝꯃꯤ ꯅꯥꯎꯕꯒꯤ ꯀꯩꯅꯣꯁꯦ ꯏꯜꯂꯒ ꯆꯠꯂꯣ ꯔꯟꯕꯤꯔ ꯑꯗꯨꯒ ꯑꯟꯖꯂꯤꯅ 50ꯗ ꯌꯥꯏ ꯍꯥꯏꯗꯥꯏꯅꯦ ꯁꯨ ꯁꯥꯏꯌꯦ ꯈꯪꯗꯦꯅꯦ ꯑꯟꯖꯂꯤ 50ꯗ ꯌꯥꯏ ꯍꯥꯏꯗꯣ ꯃꯥꯏ ꯈꯔꯅꯦ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯒꯈꯪꯗꯦꯕ ꯈꯔ ꯑꯃꯅ 100 ꯌꯧꯔꯒ ꯍꯥꯏꯅ ꯍꯥꯏꯗꯨꯒ 50ꯗ ꯌꯥꯏ ꯍꯥꯏꯔꯗꯤ ꯀꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯃꯅꯤꯗꯒꯤ ꯍꯥꯞꯄꯒ ꯅꯪꯒꯤ ꯃꯔꯤꯗ ꯁꯨꯗꯣꯔꯦꯅ ꯑꯗꯨꯒ ꯊꯥꯗꯣꯔꯛꯑꯣ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕꯃꯐꯝꯗꯗꯤ ꯊꯥꯅꯨꯀꯣ ꯀꯩ ꯏꯁꯩ ꯀꯩꯀꯥ ꯁꯛꯄ ꯃꯐꯝꯗ ꯑꯩꯅ ꯀꯦꯝꯗ ꯆꯠꯂꯒ ꯃꯣꯏ ꯀꯟꯅ ꯁꯥꯟꯅꯔꯤ ꯀꯥꯟꯗ ꯊꯥꯗꯅ ꯗꯨꯏꯗꯣ ꯀꯣꯄꯤꯔꯥꯏꯠ ꯆꯥꯔꯦ ब्लॉग्स अमित हाय हेलो अमित अमित मणिपुरी हो क्या थैंक यू सो मच आप मेरी एलबी पे आए एक लाइक भी कर दो चैनल को भी सपोर्ट करके जाइएगा आपका चैनल है ना चैनल लग रहा है मुझे आपका है तो फिर आप रुकिए दोस्तों से बात कीजिए फिर आप इन सब से जुड़ जाइए दोस्त बनाइए रणबीना नाउबा यस हाय अमित ब्लॉक अमित आप कहाँ से हो ब्लॉक अमित से मैते मैतेरोने अदुम हाइबिरो अंजलि ने प्रेमलता तो सब आ यौरबनी गुडी लापगी अंजलि दुनी हाइदो कनो तौद्रको हाइदी माई मदाउ जाबा हाइतारे भ्यूगा कापते माई वीडियो दो अइगा माखा तुंगथमांगदा हांगिनेबको माना पाइरपो मतमदो अइ उबा मतमदुगा अदो 160 80 दुमाई जेंग लेरमा माई कमाई तौने मा दा गुरदीपना हाइबीबदे तौइनी हाय आ यौरे दोना मादी दुम था लेरम लाइव रणबीर इचे करी मथेल ngasi हाय रणबीर हवाई चाइबा मोसोरीदो अदुदो चमथोंग तौए अंगौबगा अमेटपी अमगा दुगा नावबना सक हाइरे थीबा नते इसा हाइरे तोलोब चारी सुम लैबाकता लाइबक्ता तंबा नुमित अमा लाक्चनी खन्ना लैरु चुमी नावबना मतोंदना कांग्रेचुलेशन तौगरे खुबाकसु फुगरे तालिया बजाय चुमी सुमाइना खंदोकदनी कैदबै वातनो तंबम लाक्चनी ईश्वरना नुपी अमगी निपा नुपी अदुमाइना अदुम ईश्वरना सेमगा नेचुरल निसे लैराबनीको ब्लॉग्स अमीना होबो होबो है ओ अच्छा आप असमीज हो ओके अम्मी जी तो आप मैं तो असमीज नहीं बोल पाती मैं हिंदी में बोलूँगी आप रुक जाओ
ब्लू चाहिए तो बोल दो, मेरे चैनल को भी सपोर्ट कर दो। और यहाँ पे सब मेरे फ्रेंड हैं, ब्लॉग वाला है, तो अब इन सब से भी आप सपोर्ट लीजिएगा। नेनेसीना लेनादेदा मीना पिरक्तरगबु करी तौरुनी मीना माई माई ngमजरी हाइना चेले दुगा हाय ओ नेनेसी लेनादे से नावबगरो नेनेसी द ब्लू ले नेनेसी प्लीज हमदे तौसनबियो नावबसे 50 सुदोरे आए मरी तंगाइरे हमदा फाहनबिरसी मासु अखोय मयाम मरक्ता लाइव थाबा यावनबा दुगा रणबीना इचे रोबितादो उदबा कुइरेदा हाय मनीने नावबा कनो तौइको नावबा सॉरी रणबीर से नावबी हाइनसु लेबा अदुदन हेता नावबा कौदोय तवे अदुगा चेरोबितागी एलबीदो हाना नुंगाई एदी मयाम पुन महौ हौ ngahangak changbudo अदुगा रणबीर इचे रोबितादो अइगा काउख्रेबो खंगदे आई काउख्रबो खंगदे काउरमोइदा अदुम मी से कनो तवेबको अइसु एलबीदो मा थाद्रबने अदुम तलमनी अदु सुमाइन कुइना लेपा थाबसे मी लाक्तेबा अदु मी लाक्त्रगदि अदुम नुंगाइतेनको जाम मथौ लेतबा मी दुमाइना अदुना अइदि मी लाक्त्रदि त कथनिंगी मी अमनि खक लेबदो अइदि हायबा नोय नोय थोनिंगसु थो अइसु कथलगे अइ दुमाइना थम्बदो नुंगाइते आइना अंजलिना मनी दागुदीपना हाइबी हाइबनी मी मयाम अदुमाइना यामनागरे सूस नंगिदि गुली लागतो लागतीने अंजलि अइ तौ योंतु लाइरबा गुलीनी दागुदीपना हाइबदगिनी मेलोडीगिसु जामदो मेलोडीगिसु 2K जौगिदोरेना प्रेमलतागिसु जौगिदोरे दागुदीपना हाइबदगिनी अदो अंजलि अइगी दुमाइना लाआमेबा हानान थाबदा नोमनिनी को अदो मोइन हाइ दुमाइना हान नोमनिनी थाबदुगा कंटिन्यू थादोइने अदो अइदि खंगनमने थाहौद्रे अइदि हाना तोइना थारमदेना थाहौद्रबनिना गन तौद्रे नंगिसु थाओ अंजलि नंगि जामना थाद्रिबैना नंगिदि अनौबैना नंगोदा चंगपसु जाय अदुगा ब्लॉग अमीना जॉइन होय गोल हाय ओके अमित थैंक यू एक कमेंट छोड़ दो मैं भी आपको रिटर्न कर दूंगी ओके आप बाद में फ्री हो तो आप बाद में वीडियो भी वॉच कर देना तो थोड़ा ऐसे सब भी थोड़ा इम्पोर्टेंट हो जाएगा तो आप इन सब से भी जुड़ जाइए यहाँ पे देखो कसार नाउबा है अंजलि है और रणबीर का तो नहीं है और आरके है ये सब चैनल वाला है आप एक कमेंट छोड़ दो उन सब के वीडियो पे आपको रिटर्न मिल जाएगा पक्का ये 100% श्योर है आपको अगर नहीं मिले ना तो अगर आप दूसरा एलबी पे कभी भी आप 1-2 दिन में आ जाओ दूसरा किसी का भी एलबी पे सब मिल जाएगा आपको वहाँ पे भी आपको ये सब दिखाई देगा मतलब हम सब एक दूसरे को सपोर्ट करते हैं ना तो आपका सब वो बेकार नहीं जाएगा मैंने इचे हैदराबाद की नुपी से अखोने लौबा जागद्रो हाय रणबीर तौनु तौनु अखोय खुनी अगांग अमा दुमाय तौरा गाउरगा लाइको अगांगा नत्तेदा अइसु कादि अखोय इमानबनी अꯩꯒꯤ क्लासमेटनेबको माने पितृ पिने नुपीदगा हन्ना जेंगबा मी नत्तेदा अꯩꯒ इमानबने अꯩꯒ हेक क्लासमेटनेबको अखोयगसे अमता कौनादे अदो अꯩसु हानदि मी अमता कौदेबा अदो अखोय वा अमबो गानदे अदो मासु अꯩngोंदता नत्तेदे सामीदसु कौदे गांगदे अदुमाय तौरगा मासे लाइकसु याम फै अदुगा तोगा मासे चटखरे थबक तौबको मयुंगी खतंग कनो तौनेना सेकेंड ईयर लोरगा लाइकसु याम फैयबा अंगांग ओरिङैदगी अदुगा चटखरगा माना कमाय तौ चलगा आदा बेंगलोरदा नुपी कोरुबदगी नुपीदोना कदौराबा मा अमखौ नुपीदो उनाबने हाइना चली याइको नुपीदो उनाबने चलगा दो माय ममितदी मोइसोंदगी थांग पाइना तानरे हाय मी म्याम तौरगा दुमाइन तौना तौबदे हजिबोने इमानबदो हजिबो गाउदना ले फमरांग खंगदना तौनु हाइदि मोइगा खोइगा कल्चर मानदे मोइसे जाम खतरा ओइबने मोइसे मोइना कनो तौबा यारिदि फै हाइबने अदो मोइगी फैमिलीगी अगेंस्ट चटपा यादेबको अगेंस्ट चलदिने मोदी दुम हातोके दुम हातोकपा ngame हाइदि अखोइगी अꯩगी इमानबी लैयबा अदुगा अनि अहुमने मोइना हाइबनी अंजलि ने ऐसु तौरके नावबा हाय दुगा नावबना थैंक्स अंजलि होय अंजलि ब्लू पिदौरो सिगी मुझे अंजलि चंद ब्लू पीगे से अंजलि नंग संगतुक संगे नंग ब्लू ओइरे जेंगो अदुगा
आगू अया आगू लाएने आगू से कुइरेने लाक्तबा चे सूस अस आई फोन का पाइद्रेदा हंदक तो आई थार्ड लागले 98% ता अदो फास्ट तो तहानगे तौबनी अदुनी तौगदबा आगू नंग कइनो तौमनगरे नंग एलबी जाउमनगरे बा चिचे नहांदे हाइबिद्रा नंगोंदा नंग हाइद्रा नंगदी ngamni ngamni ना दोनी चिचेदी अंगांगदसु हाइनी प्रैक्टिस तौदो मी फत्ते हाइना नंग चाक चारबो नुंगारिबो नंगबु कुइरे नंग जाउदोबा दुगा नावबना हैदराबाद की नुपी मुगनबनी रणबी नुपी थीगे खल्लदी फजब खल्ल थीरो नुपी अनिरक थीबा याबा मतेको दुना फजब नुपी हयंग मपानदा कोइबा चटपदा मसक फजब नुपी ओदि नंग याम लेमदोइ तुका चाहिए नावबगी वारी मसक फजरम फजरमददी कमाय तौबा नावबा मसकसु फजबा ज्ञानसु ताबा इमुंग मनुंगदसु असुम लेमिनाजाबा अदुमाइन थीरो हयंग फ्यूचरगिसु अंगांगा लाइक ताकपा ngamba दुगा अंजलि ने ब्लू पिरो शूज नावबा सब तौगे अंजलि पीरबनी को अदुगा नावबना रणबी नंग हौजिक हैदराबाद तरो हाय दुगा ब्लॉग समिटना मम्मी यार के केने के भाल हाय अच्छा नेनेसी कइनोना कौरी ब्लॉग अमित सेना कौरइए अदुगा मामी यार के केने का भाल है अदुगा हाँ अमित आप ऐसे ही असमीज पे लिखने से भी हम सब आसान का ही है तो मतलब ऐसे समझ जाएंगे क्योंकि असमीज तो बंगाली से थोड़ा सिमिलर है ना तो अब ऐसे ही आप बात करते रहिएगा तो अंजलि ना ऑन है अदुगा तौरबो अंजलि नावबदा अमिन इचे नुपीदुना अइंगोंदा नुपीदुना उबदा नोक्सनबा अई उबगा अदुगिनी तौरिनी दुदी सुखाइरिनी माइदो अदुगा नेनेसिना सुसी पुंग अमा फारबो क्याम वालिगे होय नेने फारे आई अमा मखाई फालगे आई फार्स्टदि पुंहाय अमतंग थागेना तौबनी नेने अदुगा कइनो से एलबी से नुमित नुमित की कइनो तौए अइना दुदना दुम कइनो तौरे मिनिट कुनमुक लेरदि नेने कासु कागे नेने थागे तौइरा नेने थागे आइसु थागलुने नेने सी कइसु काइदेने दुगा अंजलि ने नावबा अइदि हानदगी सब तौरगा लेरमे हाय ओके चेरोबिता ओइदा फंगनाबो रंगोनी अगुन अस थार्ड लागलेदा तल्ले हाय ना आंगांग ओरिदा अगु दुजा मैटर नते नुंतीगी नंगी प्रोग्रेस ओइबदो अदो मैटरनी दोसु कनो नो अदुगा नावबना होय अंजलि होयनी हानदगी जॉइन लेनबनी हाय अदुगा ब्लॉग अमिना हा 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 की हॉल अमित कई अदुगा रणबीना नुपीदना हौरिबा अइंगोंदा नरेंद्र मोदी जी सावधान है थैंक यू नरेंद्र मोदी जी आप कहाँ गए थे अगुना यारे कइनो थार लागिसे फरबनी करीगी अइदि फोन तौरा हाइदोक्तबा आगु नोइगी पपादा आगु से प्रेरणा से दुम एलबी द लेबनी आइना अदुइदि नंग थार लाक्पगी कइंजंग चारके नमिनी चे सामिस नुपी जाब्रो हाय रणबी इजादा जाइदा इसा इसाना जानरदी दुगा नावबन हेलो अगू कैसे हो आप ठीक तो है ना कौन से एग्जाम पे थर्ड आया हाय अगू ने इस कसार हिंदी का पक्ते को आय हा हा हाय कईगी पक्तरीबा खुमो नंगसो अदुगा रणबीने इचे नुपीनबु नुपादा हौनब्रो हाय मयाम लेना मखल मखलगी अदुगा आगुना बाबाना नमदना संगगा पाहनबदो हाय फरनी दुदी नुंगाइरमनी नंगा कदो नाद्रो आगु चिचियोसु जाम तौरइए मीगा जेंगदबदे सगोल दुमाइना संगगा पाबिदो अदुगा नावबने रणबीर पामबु पामदि लौसलो हिंदू खंगदे मुस्लिम ओइगेरो हाय कैसुम काइदे असे कास्ट की ओइनदिको अदुगा अमिना मोइना साउबा मोइना सोम मानुना मोरोम मोइना सोम मानुना मोरोम
अच्छा, अमित जी मुझे थोड़ा समझ में तो आती है, पर मुझे मैं कैसे बोलूँ, मुझे इतना बोलना नहीं आता है ऐसा मीन्स। आपको ब्लू चाहिए तो बता दो, आपका चैनल है तो मैं दूंगी आपको। अंजलि ने सूस आई आंगांग अमता लुजबियुगेको हाय। हो होय अंजलि। रणबीरने नुपी नुपादा हौरदि नुपी अफबा ओइरमरोये हाय। होय चुम्मी दुबुदि। अदुगा आगुना खंगे। संगगा पाहनदना हाय। संगगा पाहनदना नंग दुबाई तौगदनी दुबाई तौरगा एग्जाम लोरे नत्रो। हजिना करम्बदा आगु नोगी थर्ड नंग हंदा क्या कायबा 7 कायरो 7 लो 8 लो नावना अगु नंग लैसाबी नत्रो हाय। अगुजे फोनानी फोना मयाम मरक्ता मा लैसाबी सा लैरबनी। इस तौरई यंग मने कसार कायना हैत्रे यंग। नेनेसिना शूज ए बाय ओइरगेको हाय। नेने सिसिगगी निपासे अमता जॉइन तौसलु नंग असामिस निपा अमखक लाइसे कꯩꯅꯣ ꯇꯧꯔꯗꯤ ꯖꯣꯏꯟ ꯇꯧꯁꯤꯜꯂꯗꯤ ꯃꯥ ꯑꯗꯨꯝ ꯍꯜꯂꯛꯀꯅꯤꯅꯦ ꯃꯥ ꯕ꯭ꯂꯨ ꯄꯤꯔꯧꯔꯥ ꯍꯥꯏ ꯀꯩꯁꯨꯝ ꯈꯨꯝꯗꯦ ꯅꯥꯎꯕꯅ ꯕꯥꯏ ꯕꯥꯏ ꯑꯟꯖꯂꯤ ꯍꯥꯏ ꯍꯧꯕꯅ ꯁꯤꯁ ꯍꯥꯏꯔꯛꯀꯅꯨ ꯍꯥꯏ ꯆꯤꯆꯦꯅ ꯆꯥꯛ ꯆꯥꯔꯕ ꯍꯪꯕꯁꯤꯗꯤ ꯅꯪ ꯈꯨꯝꯗꯦ ꯑꯉꯥꯡ ꯈꯣꯝꯃꯒ ꯋꯥꯔꯤ ꯂꯤꯕ ꯚꯥꯟꯗ ꯂꯥꯡꯕꯗ ꯍꯜꯂꯤꯍꯦ ꯀꯀꯥ ꯚꯥꯟꯅ ꯊꯕꯛ ꯁꯤꯟꯅꯔꯛꯇꯅ ꯅꯪꯗꯤ ꯑꯗꯨꯒꯨꯝꯕꯇꯅꯤ ꯀꯩ ꯊꯕꯛ ꯀꯩ ꯊꯕꯛ ꯁꯤꯗꯩꯅꯣ ꯅꯪꯉꯣꯟꯗ ꯑꯗꯨꯒ ꯔꯟꯕꯤꯅ ꯏꯆꯦ ꯅꯨꯄꯤ ꯀꯣꯏꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯖꯨ ꯑꯣꯏꯅ ꯊꯛꯄꯅ ꯐꯅꯤ ꯅꯨꯄꯤ ꯀꯣꯏꯔꯒ ꯄꯩꯁꯥ ꯂꯣꯏꯔꯦ ꯍꯥꯏ ꯖꯨꯁꯨ ꯌꯥꯝ ꯊꯛꯄ ꯐꯠꯇꯦꯅ ꯔꯥꯒꯨꯅ ꯆꯥꯔꯦ ꯍꯥꯏ ꯑꯗꯨꯒ ꯅꯥꯎꯕꯅ ꯑꯒꯨ ꯅꯪ ꯂꯩꯁꯥꯕꯤ ꯐꯥꯗ꯭ꯔꯤ ꯍꯥꯏꯗꯤ ꯃꯣꯕꯥꯏꯜ ꯄꯥꯏꯅꯨ ꯐꯔꯛ ꯇꯥꯖꯔꯅꯤ ꯃꯣꯕꯥꯏꯜ ꯂꯩꯅꯥ ꯂꯥꯌꯦꯡꯕ ꯌꯥꯝ ꯋꯥꯕꯅꯤꯀꯣ ꯍꯥꯏꯒ ꯍꯥ 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 ꯍꯥꯏ ꯑꯗꯨꯅꯤ ꯃꯥ ꯂꯩꯁꯥꯕꯤꯒ ꯀꯥꯏꯗꯩꯅꯣꯗ ꯍꯥꯏ ꯁ꯭ꯀꯨꯜ ꯀꯥꯗ꯭ꯔꯤ ꯃꯥ ꯋꯥꯔꯤ ꯂꯧꯔꯦ ꯑꯗꯨꯒ ꯅꯟꯗꯀꯤꯁꯣꯔ ꯁꯔꯃꯥꯅ ꯅꯦꯅꯦꯁꯦ ꯅꯣꯏꯕ ꯈꯔ ꯍꯟꯊꯕ ꯃꯥꯜꯂꯦ ꯍꯥꯏꯌꯦ ꯑꯩꯉꯣꯟꯗꯔꯣ ꯊꯦꯡꯀ꯭ꯌꯨ ꯅꯟꯗꯀꯤꯁꯣꯔ ꯍꯟꯊꯔꯛꯈꯤꯅꯤ ꯅꯟꯗꯀꯤꯁꯣꯔ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯈꯨꯟꯗ ꯕꯥꯃꯣꯟ ꯑꯃ ꯂꯩꯀꯣ ꯑꯩꯈꯣꯏ ꯌꯥꯝ ꯃꯊꯛ ꯑꯩꯈꯣꯏ ꯄꯄꯥ ꯍꯣꯏꯒ ꯑꯥ ꯃꯊꯛꯅꯤꯀꯣ ꯑꯗꯨꯅ ꯃꯃꯤꯡꯁꯦ ꯄꯟꯕꯗ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯍꯥꯏꯗꯤ ꯑꯍꯟꯅꯦꯕꯅꯦ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛꯁꯨ ꯇꯧꯁꯟꯕꯤꯌꯣ ꯑꯂꯥꯛꯄꯁꯤꯡꯅ ꯑꯗꯨꯒ ꯆꯦꯅꯦꯜꯗꯁꯨ ꯁꯞꯄꯣꯔꯠ ꯈꯔ ꯇꯧꯕꯤꯔꯝꯃꯣ ꯅꯟꯗꯀꯤꯁꯣꯔꯁꯦ ꯀꯥꯏꯗꯒꯤ ꯑꯣꯏꯗꯣꯏꯅꯣ अगर राजेश सिंह हेलो सुष्मिता जी ओ हेलो राजेश जी नमस्ते वेलकम आपको ये मेरे एलबी पे लंच कर लिया आपने जो कल सुप्रीति के लाइव पे मिला वही राजेश हो ना आप अगुना कसार हा हा आई पाइबा हल्लेदा है आई पाइबा हल्लेदा है मसी अꯉꯥꯡꯁꯤ ꯑꯩ ꯄꯥꯏꯕ ꯍꯜꯂꯦꯗ ꯍꯥꯏ ꯑꯗꯨꯒ ꯔꯕꯤꯅ ꯏꯆꯦ ꯍꯥꯟꯅ ꯑꯝꯇ ꯊꯛꯇꯦ ꯅꯨꯄꯤ ꯀꯥꯟꯅꯕꯗꯒꯤ ꯍꯧꯔꯤꯁꯤ ꯖꯨꯁꯦ ꯍꯥꯏ ꯑꯦꯔꯥ ꯑꯗꯨꯕꯨ ꯑꯃꯤꯅ ꯑꯩꯒꯤ ꯀꯣꯃꯦꯟ ꯄꯥꯔꯣ ꯃꯊꯛꯇ ꯂꯩꯕꯅꯤ ꯁꯦꯁ ꯍꯣꯏ ꯕ꯭ꯂꯣꯛ ꯑꯃꯤꯠꯁꯦ ꯉꯁꯥꯏꯗꯒꯤ ꯑꯁꯥꯃꯤꯁ ꯂꯣꯜꯂꯒ ꯑꯗꯨꯒ ꯂꯥꯁꯇ ꯃꯩꯇꯩ ꯑꯣꯏ ꯂꯩꯔꯝꯃꯦꯀꯣ ꯃꯊꯛꯇ ꯈꯔ ꯑꯃꯨꯛ ꯀꯣꯃꯦꯟ ꯊꯥꯗꯣꯛꯑꯝꯒꯦꯅꯦ ꯀꯣꯃꯦꯟ ꯊꯥꯗꯣꯛꯑꯝꯗꯦꯅꯦ ꯋꯥ ꯑꯗꯨꯒ ꯅꯥꯎꯕꯅ ꯑꯒꯨ ꯅꯪꯗꯤ ꯑꯦꯜꯕꯤ ꯊꯥꯕ꯭ꯔꯣ ꯃꯁꯛꯇꯣ ꯑꯝꯇ ꯌꯦꯡ ꯇꯥꯔꯦ ꯅꯣꯡꯃ ꯍꯥꯏ ꯑꯒꯨ ꯅꯪꯒꯤ ꯗꯤꯄꯤꯗꯣ ꯑꯝꯇ ꯍꯥꯞꯄꯛꯑꯣ ꯑꯝꯇ ꯌꯦꯡꯍꯜꯂꯨꯑꯣ ꯑꯗꯨꯒ ꯑꯒꯨꯅ ꯑꯩ ꯑꯦꯜꯕꯤ ꯇꯧꯗꯦꯗ ꯀꯁꯥꯔ ꯍꯥꯏ ꯑꯗꯨꯒ ꯔꯟꯕꯤꯅ ꯏꯆꯦ ꯑꯩꯅ ꯀꯣꯏꯅꯕ ꯅꯨꯄꯤꯁꯤꯡꯁꯦ ꯄꯩꯁꯥ ꯉꯥꯎꯕ ꯅꯨꯄꯤ ꯉꯥꯛꯇ ꯏꯆꯦ ꯍꯥꯏ ꯍꯣꯏ ꯌꯦꯡꯉ ꯌꯦꯡꯉꯒ ꯑꯗꯨꯅ ꯂꯣꯏꯅꯧꯑꯣ ꯑꯗꯨꯒ नावबना अदुदी करी तौरे हाय राजेश ना हाँ जी वही हूँ जम्मू से हूँ मैं है ओके राजेश जी लंच कर लिया आपने
ꯑꯗꯨꯅ ꯀꯁꯥꯔꯗ ꯃꯩꯇꯩ ꯇꯥꯈ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯣ ꯍꯥꯏ ꯂꯤꯔꯣ ꯂꯤꯔꯣ ꯅꯪ ꯂꯤꯔꯣ ꯅꯪ ꯂꯤꯔꯣ ꯋꯥꯔꯤꯗꯣ ꯈꯪꯍꯧꯗ꯭ꯔꯦ ꯊꯤꯔꯤꯛꯁꯤꯁꯦ ꯑꯗꯨꯒ ꯑꯒꯨꯅ ꯑꯩ ꯁꯨꯝ ꯂꯩꯔꯤ ꯍꯥꯏ ꯑꯃꯤꯛꯅ ꯌꯦꯡꯉꯨ ꯃꯊꯛꯇ ꯍꯥꯏ ꯀꯔꯝꯕꯅꯣꯅꯦ ꯑꯣ ꯀꯩꯅꯣ ꯇꯧꯕꯅꯦꯕꯀꯣ ꯑꯣ ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯃ꯭ꯌꯨꯠꯇ ꯂꯩꯔꯝꯃꯦ ꯁꯣꯝꯗ ꯀꯩꯅꯣ ꯇꯧꯕ ꯑꯣ ꯑꯃꯤꯅ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯨꯡꯁꯤ ꯍꯥꯏꯕ ꯑꯩꯅ ꯍꯥꯏ ꯑꯣꯍꯣ ꯁꯦ ꯀꯥꯔꯟꯅꯤ ꯑꯩ ꯁꯨꯃꯥꯏꯅꯅꯦ ꯀꯣꯃꯦꯟ ꯊꯤꯔꯒꯅꯦꯀꯣ ꯍꯦꯛꯇ ꯀꯣꯃꯦꯟ ꯁꯨꯃꯥꯏꯅ ꯃꯊꯛ ꯆꯤꯡꯈꯠꯄꯁꯦ ꯀꯣꯃꯦꯟ ꯃꯥꯡꯉꯦꯕ राजेश ना हाँ जी कैंटीन में क्या है कोड में हूँ अभी है ओके राजेश जी आप क्या जॉब करते हो ꯑꯗꯨꯅ ꯏꯁ ꯈꯪꯖꯤꯟꯅꯗꯕ ꯁꯥꯅꯨ ꯍꯥꯏ ꯂꯤꯔꯣ ꯇꯥꯅꯤꯡꯉꯤ ꯅꯪꯅ ꯂꯤꯕꯗꯣ ꯑꯗꯨꯒ ꯅꯥꯎꯕꯅ ꯂꯤꯔꯣ ꯑꯒꯨ ꯋꯥꯔꯤ ꯂꯤꯔꯣ ꯇꯥꯔꯒꯦ ꯍꯥꯏ ꯏꯆꯦ ꯑꯩ ꯏꯔꯨꯖꯕ ꯆꯠꯂꯨꯒꯦ ꯍꯣꯏ ꯍꯣꯏ ꯔꯟꯕꯤꯔ अदुगा राजेश ना आपका लंच हो गया हाँ जी मेरा तो हो गया अदुगा नेनेसीना हाय अमित नेनेसीसु हजिकता मैतेरो लोलकपदो हजिकता हाय अमित हायरइने अदुगा रणबीरना लैरमु हाय लैरमुको हाय होय होय रणबीर चिचे कुइदी कुइरबनिको अदुगा अमीना ममा जोय जोय हाय नावबना आगु नंग हौजिक एलकेजी दरा नत्रगा यूकेजी दरो हाय ꯌꯥꯝ ꯆꯨꯝꯕ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯦꯀꯣ ꯑꯗꯨꯒ ꯑꯃꯤꯅ ꯃꯃꯥ ꯖꯣꯏꯟ ꯇꯧꯔꯛꯀꯦ ꯍꯥꯏ ꯑꯗꯨꯒ ꯑꯃꯤꯠ ꯑꯩꯉꯣꯟꯗꯁꯨ ꯖꯣꯏꯟ ꯇꯧꯕꯤꯔꯝꯃꯨ ꯀꯥꯎꯅꯨꯀꯣ ꯅꯥꯎꯕꯁꯨ ꯆꯦꯅꯦꯜ ꯂꯩ ꯅꯥꯎꯕꯗꯁꯨ ꯖꯣꯏꯟ ꯇꯧꯕꯤꯌꯨ ꯑꯩ ꯕ꯭ꯂꯨ ꯄꯤꯔꯛꯀꯦ ꯅꯪꯉꯣꯟꯗꯀꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯅꯪ ꯃꯣꯗꯦꯔꯦꯇꯔ ꯄꯤꯔꯕꯅꯤ ꯑꯩꯅ ꯑꯗꯨꯒ नावबदसु जॉइन तौबीरमुको नावबा ngasi 50 फाहलसी अदुगा राजेश ना एडवोकेट हूँ सुष्मिता जी ओके राजेश जी जब भी आपको ज़रूरत पड़ेगा हम आपको याद करूँगी भगवान करे हमारी ज़िंदगी में कोई लफड़ा ना आए अमित ना ब्लू पीरो ओ अमित पीरबनीको अदुगा नंदकिशोर शर्मा ने चिचे हुई हेरोसे असम पुलिस ओइब्रा ओइदेदा सिक्योरिटी गार्डनी अदुगा नंदकिशोर काइदगी ओइदोइनो अमता हाइबिरौने प्लीज अदुगा राजेश ना आरके आई डोंट अंडरस्टैंड योर लैंग्वेज डियर हाय ओ नेनेसी हिंदी दा ngango राजेश से अदुगा अमित तराम नोकचरी हाय अदुगा राजेश ये हम जो बात कर रहे हैं ना ये मणिपुरी लैंग्वेज है हमारे इंडिया में ना इंडिया का मैप में एक नॉर्थ ईस्ट का एक जगह भी है छोटा सा एक स्टेट है तो नॉर्थ ईस्ट के अंदर हम लोग रहते हैं वो हम मणिपुरी है बाय ब्लड मणिपुरी है तो हम लोग मणिपुरी लैंग्वेज में बात कर रही है अभी तो अमितना ममा आई खंग्ब्रो हाय अदुगा राजेशना ऑलवेज वेलकम सुस्मिता जी यस इट्स माय प्लेजर अदु नंदकिशोरना इम्फालदगिनी हाय ओ नंदकिशोरना
ꯍꯥꯟꯅꯗꯒꯤ ꯌꯦꯡꯕꯤꯕ꯭ꯔꯣ ꯑꯩꯁꯦ ꯈꯤꯇꯪ ꯅꯣꯏꯕ ꯍꯟꯊꯔꯝꯃꯦꯅ ꯍꯥꯏꯁꯦ ꯑꯗꯨꯁꯨ ꯊꯦꯡꯀ꯭ꯌꯨ ꯀꯣꯝꯄ꯭ꯂꯤꯃꯦꯟꯗꯣ ꯑꯗꯨꯒ ꯅꯥꯎꯕꯅ ꯑꯒꯨ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯏꯆꯟꯕꯨ ꯁꯨꯝ ꯅꯨꯡꯁꯤꯅ ꯁꯥꯎꯔꯤ ꯌꯥꯜꯂꯣ ꯑꯩꯗ ꯑꯒꯨ ꯍꯥꯏ ꯑꯒꯨ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯁꯥꯎꯗꯕꯅꯤꯅ ꯃꯌꯥꯝꯒ ꯑꯗꯨꯝ ꯐꯥꯒꯤ ꯇꯧꯅꯕ ꯍꯩꯕꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯉꯥꯡꯅꯤ ꯑꯃꯤꯠ ꯑꯃꯤꯠꯇ ꯕ꯭ꯂꯨ ꯄꯤꯔ ꯅꯠꯇ꯭ꯔꯣ ꯑꯃꯤꯠꯇ ꯕ꯭ꯂꯨ ꯄꯤꯔꯗꯤ ꯑꯝꯇ ꯀꯩꯅꯣ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯅꯟꯗꯀꯤꯁꯣꯔꯁꯦ ꯅꯟꯗꯀꯤꯁꯣꯔ ꯃꯌꯥꯝꯗ ꯁꯕ ꯈꯔ ꯇꯧꯕꯤꯒꯦꯔꯥ ꯑꯩꯗꯤ ꯁꯔꯃ ꯍꯥꯏꯅ ꯀꯧꯔꯛꯀꯦꯀꯣ ꯅꯟꯗꯀꯤꯁꯣꯔꯁꯦ ꯑꯩꯒꯤ ꯃꯆꯤꯟꯗꯒꯤ ꯄꯛ ꯄꯛ ꯍꯥꯏꯕꯁꯤ ꯍꯥꯏꯗꯤ ꯍꯥꯏꯗꯣꯛꯄ ꯉꯝꯗꯦ ꯑꯁꯦꯡꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯈꯨꯟꯗ ꯂꯩꯕ ꯄꯥꯕꯨꯡꯗꯣ ꯌꯥꯝ ꯑꯍꯟ ꯑꯣꯏꯔꯦꯕꯀꯣ ꯑꯗꯨꯒ ꯑꯒꯨꯅ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄ 7 years ꯗꯤꯚꯁꯇꯦꯁꯟ ꯑꯗꯨꯒ ꯒꯤ ꯃꯇꯝ 1819 to 1826 ꯑꯋꯥꯒꯩꯅ ꯄꯣꯠ ꯅꯩꯕ ꯑꯗꯨꯗ ꯀꯁꯥꯔ ꯁꯤꯜꯆꯔ ꯑꯟꯗꯃꯥꯟ ꯑꯦꯟ ꯅꯤꯀꯣꯕꯔ ꯏꯁꯂꯦꯟꯒꯨꯝꯕꯗ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯃꯤꯇꯩ ꯇꯥꯈꯤꯕꯅꯤ ꯍꯥꯏ ꯇꯧꯔꯁꯤꯔ ꯑꯒꯨꯋꯥ ꯂꯤꯇꯔꯦꯆꯔꯁꯦ ꯃꯩꯈꯦꯠ ꯈꯦꯠꯆꯜꯂꯁꯤꯔꯣ ꯑꯗꯨꯒ ꯅꯟꯗꯀꯤꯁꯣꯔꯅ ꯑꯗꯨꯝ ꯌꯦꯡꯉꯤꯗ ꯑꯗꯨꯗ ꯚꯥꯕꯣꯛ ꯑꯣꯏꯕ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯑꯣꯏꯕꯤꯌꯨ ꯂꯣꯏꯅ ꯗꯨꯀꯥꯟ ꯐꯝꯕ ꯉꯥꯛꯇ ꯑꯣꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤ ꯄꯣꯠ ꯂꯩꯕ ꯃꯤꯁꯨ ꯃꯊꯧ ꯇꯥꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯍꯥꯟꯕ ꯕꯤꯒꯤꯅꯔꯅꯦꯅ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯁꯟꯕꯤꯌꯨ अदुगा राजेशना ओके डियर स्वीट मणिपुरी पीपल ब्लेस यू थैंक यू सो मच राजेश फिर भी हम सब एक है ना जैसे कि हमारा जो शरीर है उनमें से तो ब्लड में रेड कलर ही आएगा ना तो हम सब एक है मणिपुरी हो जो भी हो थैंक यू सो मच नावबना मांगरे माग अईदी अगु उजेद्री है अगु नंगी डीपीदो अमता हप्पो अमता जेंगहल्लो कसारसिना कका कबसु जाइए ꯑꯗꯨꯒ ꯀꯩ ꯇꯧꯔꯦ ꯍꯥꯏꯅꯣ ꯍꯥꯏ ꯀꯩ ꯇꯧꯔꯁꯦ ꯍꯥꯏꯅꯣ ꯆꯤꯆꯦꯗ ꯐꯥꯒꯤ ꯇꯧꯏ ꯑꯗꯨꯒ ꯍꯣꯏ ꯑꯗꯨ ꯑꯃꯤꯅ ꯁꯞ ꯃꯊꯧ ꯇꯥꯗꯦ ꯚ꯭ꯌꯨ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ ꯚ꯭ꯌꯨ ꯌꯥꯝꯅꯤꯡꯉꯥꯏ ꯁꯞ ꯃꯊꯟꯇ ꯂꯥꯛꯀꯅꯤꯀꯣ ꯍꯥꯏ ꯆꯨꯝꯃꯤ ꯑꯃꯤꯠ ꯑꯗꯨꯒ ꯑꯃꯤꯠꯀꯤ ꯀꯌꯥꯝ ꯁꯨꯔꯒꯦ ꯑꯃꯤꯠ ꯅꯥꯎꯕꯗꯁꯨ ꯇꯧꯕꯤꯌꯨꯀꯣ ꯑꯗꯣ ꯑꯒꯨꯁꯤꯁꯨ ꯄꯥꯏꯕꯅꯤ ꯅꯪ ꯇꯧꯔ ꯀꯣꯃꯦꯟ ꯑꯃꯃꯝꯇꯪ ꯊꯝꯕꯤꯔꯝꯃꯨꯅꯦ ꯃꯣꯏ ꯂꯣꯏ ꯍꯜꯂꯛꯀꯅꯤ ꯁꯤꯗꯁꯨ ꯇꯧꯕꯤꯌꯨ ꯑꯥꯔ ꯀꯦꯗꯣ ꯑꯗꯨꯒ ꯑꯇꯩꯒꯤꯗꯤ ꯆꯠꯈ꯭ꯔꯦ ꯑꯗꯣ ꯑꯩꯒꯤꯗꯤ 1K ꯁꯨꯗ꯭ꯔꯤꯌꯦ 1K ꯁꯨꯗ꯭ꯔꯤꯕꯅꯤꯅ ꯑꯗꯣ ꯁꯞꯁꯨ ꯁꯞꯀꯣ ꯁꯞꯄꯨꯗꯤ 500 ꯁꯨꯗꯣꯔꯦ ꯑꯗꯨꯒ ꯋꯥꯆ ꯇꯥꯏꯝꯗꯣ ꯃꯊꯧ ꯇꯥꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯑꯅꯧꯕꯅꯤꯅꯅꯦ ꯕꯤꯒꯤꯅꯔꯅꯤꯅ ꯃꯤꯅ ꯌꯥꯝ ꯈꯪꯗꯦꯗꯅꯀꯣ ꯄꯣꯄꯨꯂꯔ ꯑꯣꯏꯗꯕꯅꯤꯅ ꯑꯗꯣ ꯂꯥꯏꯚꯇꯒꯤꯗꯤ ꯋꯥꯆ ꯇꯥꯏꯝꯁꯦ ꯈꯔ ꯍꯦꯜꯂꯦꯕꯀꯣ ꯅꯨꯡꯗꯥꯡꯗꯒ ꯊꯥꯔ ꯊꯝꯕꯗꯣ 10 hours ꯐꯪꯉꯦꯕ ꯄꯨꯡ 10 ꯀꯥꯔꯝꯃꯦꯕꯀꯣ ꯌꯨꯇꯨꯕ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯒꯗꯤ ꯑꯗꯨꯝ 2 3 ꯀꯥꯕ ꯑꯗꯨꯒꯤꯅꯦ ꯆꯨꯝꯃꯤ ꯅꯪ ꯍꯥꯏꯗꯣ ꯑꯒꯨꯅ ꯑꯩ ꯁꯥꯎꯗꯦ ꯀꯩꯅꯣ ꯆꯦ ꯁꯨꯁꯃꯤꯇꯥꯅ ꯍꯥꯏꯁꯦ ꯆꯨꯝꯃꯦ ꯐꯥꯒꯤ ꯇꯧꯕ ꯍꯩ ꯌꯥꯏꯌꯦ ꯐꯥꯒꯤ ꯇꯧꯏꯅꯦ ꯍꯥꯏꯕ ꯅꯪ ꯍꯥꯏꯔꯛꯑꯣ ꯍꯦ ꯀꯩ ꯇꯧꯔꯁꯦ ꯍꯥꯏꯅꯣ ꯍꯥꯏꯌꯦ ꯑꯩ ꯉꯝꯃꯔꯣꯏ ꯑꯗꯨꯒ ꯅꯥꯎꯕꯅ ꯑꯒꯨ ꯒꯨꯗ ꯌꯥꯝ ꯊꯥꯒꯠꯂꯦ ꯍꯥꯏ ꯑꯗꯨꯒ ꯅꯦꯅꯦꯁꯤꯅ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯄꯤꯛꯈ꯭ꯔꯕ ꯆꯦꯅꯦꯜꯁꯤꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯒꯅꯤ ꯈꯟꯗꯨꯅ ꯂꯥꯛꯄꯤꯔꯤꯕꯁꯤꯕꯨ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯁꯤꯌꯦ ꯍꯥꯏ ꯍꯣꯏ ꯃꯅꯦꯅꯦꯅꯦ ꯅꯦꯅꯦꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯒ ꯃꯤ ꯂꯣꯏ ꯃꯥꯟꯅꯗꯦꯀꯣ ꯃꯩꯇꯩ ꯑꯣꯏꯒꯦꯔꯥ ꯑꯇꯣꯞꯄ ꯖꯥꯇꯤ ꯑꯣꯏꯒꯦꯔꯥ ꯃꯤ ꯂꯣꯏꯅ ꯃꯥꯟꯅꯗꯦ ꯍꯥꯏꯗꯤ ꯊꯃꯣꯏ ꯆꯥꯎꯕ ꯃꯤꯅ ꯁꯨꯝ ꯇꯧꯕꯤꯔꯝꯃꯤ ꯆꯥꯎꯗꯕ ꯃꯤꯅ ꯀꯧꯕ ꯁꯨꯡꯇꯥ ꯇꯥꯗꯦ ꯑꯗꯣ ꯃꯣꯏꯒꯤꯁꯨ ꯋꯥꯈꯜ ꯑꯃ ꯂꯩꯔꯝꯒꯅꯤ ꯈꯪꯗꯕ ꯅꯠꯇ꯭ꯔꯒ ꯁꯤꯒꯤ ꯃꯔꯝꯁꯤꯒ ꯌꯥꯝ ꯀꯩꯅꯣ ꯇꯧꯗꯕꯀꯣ ꯍꯩꯅꯗꯕ ꯑꯗꯨꯃꯥꯏꯅ ꯑꯒꯨꯅ ꯑꯗꯨꯗꯩ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯅ ꯃꯥꯒꯤ ꯃꯇꯥꯎ ꯀꯁꯥꯗ ꯂꯩꯕꯗꯣ ꯁꯤꯈ꯭ꯔꯕꯗꯣ ꯍꯤꯡꯒꯠꯍꯟꯕ ꯉꯝꯃꯤ ꯍꯥꯏꯔꯝꯃꯤ ꯍꯥꯏ ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯗꯣ ꯍꯧꯖꯤꯛ ꯃꯊꯧ ꯇꯥꯏ ꯆꯨꯝꯃꯤ ꯑꯒꯨ ꯀꯁꯥꯔꯗ ꯂꯥꯛꯑꯣ ꯈꯣꯕ ꯍꯌꯦꯡ ꯆꯤꯆꯦ ꯍꯣꯏꯒꯤ ꯌꯨꯝ ꯁꯥꯕ ꯃꯇꯝꯗ ꯅꯪꯉꯣꯟꯗ ꯀꯧꯔꯛꯀꯦ ꯑꯗꯨꯒ ꯅꯪ ꯂꯥꯛꯑꯣ ꯑꯒꯨ ꯅꯪ ꯀꯗꯥꯏꯗꯒꯤꯅꯣ ꯉꯁꯤ ꯍꯥꯏꯔꯛꯑꯣ ꯅꯪ ꯃꯅꯤꯄꯨꯔ ꯀꯥꯏꯗꯩꯅꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨ ꯉꯔꯥꯡꯇ ꯊꯥꯡꯒꯠꯄꯅꯤ ꯁꯞꯇꯣ ꯃꯊꯟꯇ ꯂꯥꯛꯄꯅꯤꯀꯣ ꯍꯥꯏ ꯑꯣ ꯀꯌꯥꯝ ꯀꯩꯅꯣ ꯆꯦꯅꯦꯜ ꯌꯥꯝ ꯆꯥꯎꯔꯕ ꯃꯤꯠ ꯑꯩ ꯈꯪꯗꯗꯅ ꯍꯪꯕꯅꯤ LBꯗ ꯂꯩꯕꯅꯤꯅ ꯅꯪ ꯌꯦꯡꯕ ꯌꯥꯗꯕꯀꯣ ꯅꯠꯇꯦ ꯀꯩꯁꯨ
ꯁꯔꯃꯥꯒꯤ ꯃꯦꯁꯦꯖꯁꯦ ꯑꯝꯇ ꯄꯥꯒꯦꯀꯣ. ꯁꯔꯃꯥ, ꯆꯦꯅꯦꯜꯗ ꯁꯞꯄꯣꯔꯠ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨꯀꯣ. ꯑꯗꯨ ꯃꯌꯥꯝꯗꯁꯨ ꯈꯤꯇꯪꯗꯤ ꯇꯧꯕ ꯌꯥꯕ ꯑꯣꯏꯗꯤ ꯈꯤꯇꯪ ꯇꯧꯕꯤꯔꯝꯃꯣ. ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯁꯞ ꯑꯃꯃꯝ ꯇꯧꯕꯤꯔꯗꯤ ꯍꯥꯏꯅ ꯁꯞꯄꯣꯔꯇꯔꯁꯨ ꯉꯥꯏꯖꯕꯅꯤ ꯅꯠꯇ꯭ꯔꯥ. ꯑꯗꯨ ꯆꯦꯒꯤ ꯍꯦꯔꯣꯁꯦ ꯑꯩꯈꯣꯏ ꯑꯣꯁꯤꯒ ꯁꯛ ꯌꯥꯝ ꯃꯥꯟꯅꯕ, ꯑꯗꯨꯗ ꯁꯨꯝ ꯌꯦꯡꯕꯗꯩ ꯑꯗꯨꯝ ꯌꯦꯡꯈ꯭ꯔꯕ. ꯑꯣꯀꯦ, ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ. ꯑꯗꯣ ꯌꯥꯝꯅꯗꯤ ꯀꯩꯅꯣ ꯇꯧꯕ, ꯍꯥꯏꯗꯤ ꯀꯣꯟꯇꯦꯟ ꯁꯦꯝꯕ ꯈꯣꯠꯄꯗꯨꯗꯤ ꯑꯩꯅꯁꯨ ꯍꯧꯖꯤꯛ ꯃꯄꯥꯟꯗ ꯂꯩꯌꯦꯕꯀꯣ. ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯕ꯭ꯂꯣꯛ ꯅꯝꯗꯕꯩ ꯊꯥ ꯑꯃꯕꯨ ꯐꯥꯔꯦ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯅꯣ. ꯑꯗꯣ ꯑꯍꯥꯟꯕ ꯅꯝꯈꯤꯕ ꯕ꯭ꯂꯣꯛꯇꯤ ꯃꯌꯥꯝ ꯂꯩꯌꯦꯕ. ꯑꯗꯨ ꯕ꯭ꯂꯣꯛꯁꯦ ꯋꯤꯟꯇꯔꯒꯤ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯇꯧꯔꯦꯕꯀꯣ. ꯍꯧꯖꯤꯛꯇꯤ ꯀꯨꯏꯁꯜꯂꯝꯅꯤꯅ ꯁꯝꯃꯔ ꯑꯣꯏꯔꯦ, ꯊꯥꯡꯒꯠꯄꯕꯨ ꯇꯜꯂꯦꯀꯣ. ꯑꯗꯨꯅ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ. ꯁꯨꯝ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯁꯞꯄꯣꯔꯠ ꯇꯧꯔꯤꯅꯦꯅ ꯈꯜꯂꯒ ꯌꯦꯡꯕꯤꯌꯨꯀꯣ. ꯑꯗꯨꯒ ꯑꯃꯤꯅ ꯃꯃꯥ ꯁꯞ ꯗꯟ ꯍꯥꯏꯌꯦ. ꯑꯣ ꯅꯦꯅꯦꯁꯤ ꯑꯃꯤꯅ ꯁꯞ ꯇꯧꯔꯦ ꯍꯥꯏꯌꯦ. ꯑꯃꯤꯠ ꯅꯥꯎꯕꯗꯁꯨ ꯇꯧꯕꯤꯌꯨ, ꯑꯒꯨꯗꯁꯨ ꯇꯧꯕꯤꯌꯣ. ꯑꯗꯨꯒ ꯑꯒꯨꯅ ꯑꯁꯦꯡꯕꯩ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯦ, ꯀꯕꯨꯏ ꯁꯂꯥꯡ ꯃꯥꯏꯕꯅ ꯀꯁꯥꯔꯩꯗꯣ ꯍꯤꯡꯒꯠꯍꯜꯂꯦꯌꯦ ꯍꯥꯏ. ꯃꯥꯅꯦ ꯑꯒꯨ, ꯆꯤꯆꯦꯁꯨ ꯊꯦꯡꯅꯩꯌꯦ. ꯑꯗꯨꯅ ꯅꯥꯎꯕꯅ ꯔꯟꯕꯤꯔ ꯀꯥꯏ ꯆꯠꯈꯔꯦ, ꯑꯩꯒꯤ ꯋꯥꯔꯤ ꯂꯤꯕꯤꯒꯦ ꯇꯧꯕ, ꯑꯩꯁꯨ ꯕꯤꯔꯤ ꯊꯛꯄ ꯍꯩꯔꯨꯕꯗꯒꯤ ꯅꯨꯄꯤ ꯀꯥꯏꯅꯈ꯭ꯔꯦꯃꯤ. ꯑꯗꯨꯗꯒꯤ ꯑꯩ ꯅꯨꯄꯤꯒ ꯀꯣꯏꯖꯗ꯭ꯔꯦ. ꯑꯗꯨꯅ ꯑꯇꯥꯡ ꯑꯇꯥꯡꯕ ꯆꯨꯔꯨꯞ ꯊꯛꯎ, ꯅꯨꯄꯤ ꯀꯥꯏꯅꯔꯣꯏꯒꯦ ꯈꯜꯂꯗꯤ. ꯁꯤꯔꯦ. ꯍꯣꯏꯅꯦ ꯅꯥꯎꯕ, ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯗ ꯏꯃꯥꯖꯤꯟ ꯇꯧꯔꯦ. ꯃꯈꯨꯒ ꯇꯥꯁꯜꯂ ꯆꯨꯔꯨꯞ ꯕꯤꯔꯤ ꯇꯛ ꯂꯩꯔꯒ ꯀꯅꯥꯅꯣ ꯌꯥꯗꯣꯏꯁꯦ. ꯑꯒꯨ, ꯅꯪ ꯃꯅꯤꯄꯨꯔꯤ ꯁꯕꯖꯦꯛ ꯂꯧꯕ꯭ꯔꯣ ꯍꯥꯏꯌꯦ ꯅꯥꯎꯕꯅ. ꯑꯗꯨꯒ ꯑꯩ ꯄꯣꯏꯔꯩ ꯂꯝꯗꯝꯗꯒꯤ ꯌꯥꯔꯕ ꯍꯥꯏ. ꯌꯥꯗꯦ, ꯑꯗꯣꯝꯒꯤ ꯁꯅꯥ ꯂꯝꯗꯝꯗꯣ ꯍꯥꯏꯔꯛꯎ. ꯑꯗꯨꯒ ꯑꯩꯗꯤ ꯂꯧꯗꯦ ꯀꯀꯥ ꯅꯥꯎꯕ ꯍꯥꯏ. ꯀꯀꯥ ꯅꯥꯎꯕ, ꯉꯁꯤ ꯀꯣꯔꯧꯗꯤ ꯀꯩ ꯇꯔꯥ ꯆꯤꯟꯗꯝꯕꯤꯔꯛꯂꯒꯦ ꯍꯥꯏ. ꯂꯣꯜꯂꯛꯑꯦ ꯑꯗꯣ ꯑꯒꯨꯒꯤ. ꯃꯌꯥꯝ ꯃꯤ ꯂꯩꯇ꯭ꯔꯤꯉꯩꯁꯤꯒ ꯂꯣꯏꯁꯤꯜꯂꯁꯤꯔꯣ. ꯃꯃꯥ, ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯨ, ꯁꯞ ꯇꯧꯁꯜꯂꯨ ꯍꯥꯏ. ꯑꯃꯤꯠ, ꯀꯣꯃꯦꯟ ꯊꯝꯃꯝꯃꯨꯀꯣ. ꯀꯣꯃꯦꯟ ꯊꯝꯃꯝꯗ꯭ꯔꯗꯤ ꯍꯣꯔꯦꯟ ꯊꯤꯕ ꯐꯪꯗꯦꯀꯣ. ꯀꯣꯃꯦꯟꯗꯣ. ꯑꯗꯣ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯕꯤꯌꯨ ꯅꯪ ꯍꯣꯔꯦꯟ ꯁꯪꯕ ꯃꯇꯝꯗ. ꯑꯗꯣ ꯅꯪꯅ ꯀꯩꯒꯤꯅꯣ ꯑꯍꯥꯟꯕ ꯆꯪꯉꯛꯄꯗ ꯑꯁꯥꯃꯤꯁ ꯁꯥꯔꯒ ꯁꯥꯟꯅꯩꯗꯣ? ꯑꯩꯅ ꯂꯣꯜꯂꯛꯄ ꯃꯌꯥꯝꯗꯣ ꯅꯇꯣꯝꯇ ꯅꯣꯛꯄ꯭ꯔꯣ? ꯅꯥꯎꯕ ꯁꯨꯁꯃꯤꯇꯥ ꯇꯨꯝꯅꯤꯡꯉꯕꯣ? ꯅꯥꯎꯕ ꯇꯨꯝꯕꯒ ꯐꯪꯗꯦꯗ. ꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯇꯨꯝꯕꯒ ꯐꯪꯕ ꯖꯥꯠ ꯅꯠꯇꯦ. ꯊꯝꯃꯗꯤ ꯑꯉꯥꯡ ꯉꯥꯏꯍꯥꯛ ꯂꯥꯏꯔꯤꯛ ꯄꯥꯍꯟꯒꯗꯕ. ꯅꯨꯄꯤ ꯔꯣꯜ ꯌꯥꯝ ꯌꯥꯝꯃꯦ, ꯇꯨꯝꯕꯒ ꯐꯪꯗꯦ. ꯑꯗꯨꯅ ꯑꯒꯨꯅ ꯏꯁ ꯈꯣꯡ ꯁꯥꯟꯕ ꯌꯥꯈꯤꯔꯣꯏ ꯏꯆꯦ ꯏꯕꯦꯝꯃ ꯍꯥꯏ. ꯁꯥꯎꯗꯔꯦ. ꯑꯩꯒꯤ ꯏꯅꯥꯎ ꯏꯕꯦꯝꯃꯁꯦ ꯉꯁꯤꯗꯤ ꯈꯝꯕꯤ ꯃꯩ ꯍꯧꯅ ꯆꯥꯛꯈ꯭ꯔꯦ. ꯑꯗꯨꯅ ꯀꯀꯥ ꯅꯥꯎꯕ, ꯌꯥꯋꯥ ꯆꯤꯡꯒꯣꯏ ꯄꯥꯎꯃꯦꯜꯂꯛꯎ, ꯀꯩ ꯇꯔꯥ ꯆꯤꯟꯗꯝꯕꯤꯔꯛꯂꯒꯦ ꯍꯥꯏ. ꯑꯗꯨꯒ ꯑꯃꯤꯠꯅ, ꯑꯃꯤꯠ ꯀꯩꯒꯤꯅꯣ ꯏꯌꯨ. ꯑꯗꯨꯒ ꯆꯨꯝꯗ꯭ꯔꯅꯦ, ꯅꯪꯅ ꯑꯁꯥꯃꯤꯁ ꯂꯣꯟꯁꯤꯜꯂꯛꯑꯕꯅꯤꯅ ꯅꯦꯅꯦ ꯁꯤꯒꯁꯦ ꯅꯪꯅ ꯃꯩꯇꯩꯔꯣꯜ ꯂꯣꯜꯂꯛꯑꯀꯥꯟꯗ ꯍꯥꯏ ꯑꯃꯤꯠ ꯍꯥꯏꯅ ꯀꯧꯔꯛꯏꯗꯨꯅꯤ. ꯍꯥꯏꯗꯤꯀꯣ, ꯃꯤ ꯑꯇꯣꯞꯄꯅꯤꯅ ꯇꯧꯈ꯭ꯔꯒꯁꯨ ꯍꯜꯂꯛꯏꯔ ꯍꯜꯂꯛꯇ꯭ꯔꯤꯉꯩꯗ ꯑꯗꯩ ꯑꯩꯉꯣꯟꯗꯁꯨ ꯇꯧꯏꯅꯤ. ꯇꯧꯁꯟꯈ꯭ꯔꯀꯥꯟꯗꯅꯦ ꯑꯃꯨꯛꯀꯁꯨ ꯑꯟꯁꯥꯞ ꯇꯧꯔꯤꯔ ꯈꯪꯗꯦ, ꯁꯨꯝ ꯃꯌꯦꯡꯒ ꯇꯥꯈꯤꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯦ. ꯑꯗꯨꯒ ꯅꯦꯅꯦꯁꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯁꯞꯄꯣꯔꯠ ꯈꯔ ꯇꯧꯕꯤꯔꯝꯃꯨ ꯍꯥꯏꯅ ꯅꯥꯃꯩ ꯄꯥꯏꯗꯨꯅ ꯌꯥꯜꯂꯕꯁꯨ ꯀꯧꯕꯤꯔꯝꯃꯒ ꯆꯠꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦ ꯑꯃꯤꯠ. ꯍꯣꯏ ꯅꯦꯅꯦ, ꯁꯤ ꯆꯨꯝꯃꯤꯀꯣ. ꯑꯗꯨꯒ ꯋꯥꯏꯇꯤꯁꯦ ꯄꯥꯏꯕꯗꯒꯤ ꯃꯤꯉꯣꯟꯗꯅꯦ ꯅꯣꯟꯖꯕꯒꯤ ꯋꯥꯗꯤꯅꯦ ꯃꯤꯗꯤ ꯑꯗꯨꯝ ꯀꯧ ꯂꯩꯔꯕꯅꯤ. ꯑꯗꯨꯒ ꯅꯥꯎꯕꯅ, ꯑꯒꯨ, ꯅꯪꯉꯣꯟꯗꯒꯤ ꯒ꯭ꯌꯥꯟ ꯈꯔ ꯂꯧꯖꯅꯤꯡꯕ. ꯀꯃꯥꯏꯅ ꯂꯧꯒꯅꯤ? ꯅꯪ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯂꯩꯅꯔꯗꯤ ꯌꯥꯝ ꯒ꯭ꯌꯥꯟ ꯂꯩꯕ ꯀꯥꯟꯅꯕ ꯐꯪꯒꯅꯤ ꯈꯜꯂꯤ ꯍꯥꯏ.
ꯑꯒꯨꯅ ꯑꯩꯗꯤ ꯍꯦꯛꯇ ꯍꯦꯟꯖꯜꯂꯛꯀꯅꯤ ꯃꯅꯤꯄꯨꯔꯤ ꯂꯧꯕ꯭ꯔꯥ ꯍꯥꯏꯔꯛꯑꯗꯤ ꯍꯥꯏ ꯑꯗꯨꯒ ꯑꯃꯤꯅ ꯚꯤꯗꯤꯑꯣꯗꯨ ꯚ꯭ꯌꯨ ꯌꯦꯡꯉꯨ ꯆꯦꯅꯦꯜꯗꯣ ꯃꯆꯥ ꯑꯣꯏꯔꯁꯨ ꯍꯥꯏ ꯑꯠꯆꯥ ꯑꯃꯤ ꯅꯪꯅ ꯀꯔꯝꯕ ꯇꯥꯏꯞꯀꯤ ꯀꯣꯟꯇꯦꯟꯗ ꯊꯥꯡꯒꯠꯂꯤꯕ ꯑꯗꯨꯒ ꯅꯦꯅꯦꯁꯤꯅ ꯑꯃꯤꯠ ꯊꯦꯡꯀ꯭ꯌꯨ ꯃꯃꯥ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏ ꯀꯌꯥꯝ ꯁꯨꯔꯒꯦ ꯑꯃꯤꯠ ꯅꯪꯒꯤꯗꯣ ꯑꯗꯨꯗꯤ ꯅꯪꯅ ꯚ꯭ꯌꯨ ꯀꯥꯔꯤꯕ ꯀꯣꯟꯇꯦꯟꯗꯨꯒ ꯑꯗꯨꯝ ꯀꯣꯟꯇꯤꯅ꯭ꯌꯨ ꯁꯦꯝꯃꯨꯅꯦ ꯂꯥꯏꯕꯛꯇꯁꯨ ꯈꯔ ꯂꯩꯀꯣ ꯋꯥꯏꯇꯤꯁꯦ ꯂꯣꯏꯅ ꯂꯥꯏꯕꯛ ꯐꯕ ꯑꯣꯏꯔꯁꯦ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏꯅꯤ ꯄꯣꯛꯇꯅ ꯁꯤꯗꯣꯔꯦ ꯈꯣꯡꯒ ꯃꯥꯂꯪꯕꯅ ꯑꯩꯒꯤ ꯐꯤ ꯂꯣꯏꯅ ꯍꯨꯝꯈ꯭ꯔꯦ ꯑꯣ ꯑꯃꯤꯠꯅ ꯍꯥꯏꯌꯦ ꯃꯃꯥ ꯑꯩꯗꯤ ꯁꯞꯅꯤꯀꯣ ꯍꯥꯏ ꯑꯗꯨꯒ ꯑꯒꯨꯅ ꯑꯁ ꯀꯀꯥ ꯅꯥꯎꯕ ꯌꯥꯝ ꯍꯩꯕ ꯅꯠꯇꯦꯗ ꯍꯥꯏ ꯑꯃꯤꯅ ꯍꯣꯏ ꯍꯥꯏ ꯌꯦꯡꯒꯦꯀꯣ ꯑꯩꯒꯤ ꯅꯨꯡꯁꯥ ꯊꯣꯛꯂꯛꯄꯩ ꯕ꯭ꯔꯥꯏꯠꯅꯦꯁꯁꯦ ꯎꯗ꯭ꯔꯦ ꯑꯗꯨꯒ ꯍꯥꯔꯤꯞꯅ ꯑꯠꯆꯥ ꯑꯥꯔꯤꯐꯁꯤꯁꯨ ꯂꯥꯛꯑꯦ ꯑꯒꯨꯅ ꯑꯩꯗꯤ ꯍꯦꯟꯖꯜꯂꯛꯀꯅꯤ ꯃꯅꯤꯄꯨꯔꯤ ꯂꯧꯕ꯭ꯔꯥ ꯍꯥꯏꯔꯛꯂꯗꯤ ꯍꯥꯏ ꯅꯪ ꯃꯩꯇꯩ ꯅꯠꯇ꯭ꯔꯥ ꯀꯔꯤꯒꯤ ꯃꯅꯤꯄꯨꯔꯤ ꯂꯧꯗ꯭ꯔꯤꯅꯣ ꯑꯔꯤꯞꯅ ꯀꯣꯟ ꯀꯣꯟ ꯍꯦ ꯀꯣꯃꯦꯟ ꯀꯔꯣ ꯄ꯭ꯂꯤꯖ ꯍꯥꯏ वेलकम अरीफ लंच हो गया आपका ꯑꯗꯨꯒ ꯑꯃꯤꯠꯅ ꯃꯃꯥ ꯑꯝꯇ ꯌꯦꯡꯉꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯣ ꯍꯥꯏꯌꯦ ꯅꯦꯅꯦ ꯁꯤ ꯑꯝꯇ ꯌꯦꯡꯕꯤꯌꯣ ꯀꯩꯅꯣꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯒ ꯅꯥꯎꯕꯅ ꯑꯒꯨ ꯒ꯭ꯌꯥꯟ ꯍꯥꯏꯕꯁꯦ ꯂꯣꯠꯄ ꯐꯠꯇꯕꯅꯤ ꯒ꯭ꯌꯥꯟ ꯑꯐꯕꯗꯤ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯕ ꯐꯕꯅꯤ ꯆꯨꯝꯃꯤ ꯑꯒꯨ ꯁꯤꯗꯒꯤ ꯅꯥꯎꯕꯁꯦ ꯅꯪꯉꯣꯟꯗ ꯆꯤꯆꯦ ꯕ꯭ꯂꯨ ꯄꯤꯒꯦꯅꯦ ꯅꯥꯎꯕꯁꯦ ꯑꯝꯇ ꯁꯞ ꯇꯧꯕꯤꯌꯨꯅꯦ ꯃꯥꯒꯤ 50 ꯁꯨꯗꯣꯔꯦ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯁꯨꯍꯟꯕꯤꯔꯣ ꯑꯗꯨꯝ ꯑꯃꯅꯤ ꯈꯛꯇꯤ ꯉꯁꯤ ꯇꯧꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯈꯪꯗꯦ ꯐꯥꯕ꯭ꯔꯥ ꯈꯪꯗꯦ ꯑꯝꯇ ꯁꯨꯍꯟꯕꯤꯔꯣꯅꯦ ꯅꯉꯣꯟꯗ ꯆꯤꯆꯦꯅ ꯕ꯭ꯂꯨ ꯄꯤꯈ꯭ꯔꯕꯅꯤ ꯑꯗꯣ ꯃꯥꯁꯨ ꯅꯉꯣꯟꯗ ꯍꯟꯖꯔꯛꯆꯅꯤ ꯑꯗꯨꯒ ꯑꯃꯤꯠꯁꯤꯒ ꯑꯒꯨ ꯑꯣꯏꯅ ꯂꯩꯕ ꯑꯉꯥꯡꯁꯦ ꯅꯪꯗꯤ ꯕ꯭ꯂꯨ ꯌꯥꯎꯕꯅꯤꯅ ꯈꯪꯉꯅꯤꯀꯣ ꯑꯒꯨꯁꯦ ꯑꯉꯥꯡꯅꯦꯕꯀꯣ ꯅꯪ ꯃꯥꯒꯤ ꯚꯤꯗꯤꯑꯣꯗ ꯆꯪꯉ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯑꯃꯈꯛ ꯀꯩꯅꯣꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗ ꯊꯥꯡꯒꯠꯂꯦꯕ ꯍꯟꯗꯛ ꯇꯧꯔꯤꯕ ꯏꯔꯥꯡꯁꯤꯒꯤ ꯃꯇꯥꯡꯗꯅꯦ ꯑꯗꯣ ꯃꯥꯒꯤ ꯀꯩꯅꯣ ꯚꯤꯗꯤꯑꯣꯗꯣ ꯌꯦꯡꯉꯣ ꯁꯣꯔꯠꯅꯤ ꯑꯗꯨꯏꯁꯨ 65K ꯚ꯭ꯌꯨ ꯂꯩꯕꯅꯦ ꯑꯗꯣ ꯑꯅꯤ ꯑꯗꯨꯝ ꯏꯁꯄ꯭ꯔꯦꯗ ꯑꯣꯏꯈꯤꯕꯗꯣ अदुगा नावबना हायको अदुगा अरिबना हाय हेलो अरिब जी थैंक यू 12 लाइक डन थैंक यू सो मच क्या खाया आपने आज अगुना आई कॉन्टेक्ट नंबर लेतेदा कका नावबा हाय मा आरे सिग्नल दे कनेक्ट तौरीने आई अदुगा नेनेसिना होय होय मम्मा सोयदन हंजरगेको मीट हाय अदुगा नावबना मोबाइल दे नंबर लेतना पाइबा याब्रो हायसे सैटेलाइट दे कनेक्ट तौरीनी हाय मतदा अरिना खाना खा लिया मम्मा सिटी है ओ अरिना बात ना खाला है ओ बात ना खाला किसको आप मुझे पूछ रहे हो फिर आपको बता रही हो मैंने तो खा लिया आपका हो गया लंच अदुगा अगुना कका नावबदा सपोर्ट तौब कुइरेदा तौरबने ओके मीना हौजिक येंगो अदुगा कमेंट हाइरो मम्मा हाय अदुगा नेनेसी अमित की वीडियो अमता येंबियो ngahatang lairadi aduga nawbana aguga join lainabani hai o aduga aguna che susmita di kai tara chindam bikhrage hai aguna chimdi malem leimaida taba hawai mosori do aduga tangjaraga panda kay haini hawai do chak hawai do aduga अतई खंग्रे अतई मखादा ताबा आलूगा भिंडीगा ngौरगा हवाई थोंबगा चाई पान अमसु जावी अमेपी अमा अमीना आगू नुंसीबी हाय ओ आगूगा अमितका लेनाब्रो अदुगा अरिपना नोखरे अरिप क्यों हंस रही हो अगुना काका अमित पुनीम जरी हाय
ꯄꯨꯅꯦꯝꯖꯔꯤꯁꯤꯒ ꯅꯪꯅ ꯀꯣꯏꯁꯟ ꯃꯥꯔꯛ ꯄꯤꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯨꯅ? ꯀꯩ ꯌꯦꯡꯅꯣ ꯅꯪ? ꯆꯥꯛꯀ ꯆꯥꯗꯉꯩ? ꯀꯩ ꯌꯦꯡꯅꯣ? ꯆꯣ ꯄꯄꯥꯗ ꯄꯤꯌꯨ ꯎꯝꯕꯥꯗꯣ ꯆꯣ. ꯀꯩꯅꯣ ꯍꯥꯏꯗꯤ? ꯅꯪ ꯄꯥꯝꯃꯕꯣ? ꯀꯪꯂꯩꯆꯥ ꯃꯌꯥꯝꯕꯨ ꯇꯣꯜꯂꯕꯤ ꯑꯩꯍꯥꯛꯅ ꯈꯨꯕꯥꯛ ꯆꯥꯡꯖꯧ 10 ꯂꯣꯟꯅꯗꯨꯅ ꯏꯀꯣꯛ ꯂꯩꯈꯥ ꯇꯥꯅ ꯈꯨꯅ ꯃꯥꯂꯦꯝ ꯃꯥꯁꯣꯛꯅ ꯄꯨꯅꯦꯝꯖꯔꯤ ꯍꯥꯏ꯫ ꯅꯪ ꯑꯇꯣꯞꯄꯁꯨ ꯇꯝꯍꯧꯀꯣ꯫ ꯑꯁꯤ ꯁꯦꯟꯇꯦꯟꯁ ꯑꯝꯇ ꯌꯥꯔꯣꯏ꯫ ꯅꯥꯎꯕꯅ ꯑꯒꯨ ꯑꯁꯦꯡꯕ ꯏꯃꯥꯔꯣꯜꯗ ꯌꯥꯝ ꯉꯥꯡꯉꯤꯀꯣ ꯉꯁꯤ ꯍꯥꯏ꯫ ꯑꯉꯥꯡꯁꯦ ꯀꯩꯅꯣꯝ ꯇꯧꯔꯝꯃꯦ ꯃꯥ ꯀꯥꯔꯦꯛꯇꯔꯗꯅꯤ ꯃꯥ ꯎꯪꯉꯤꯁꯦ꯫ ꯑꯒꯨ ꯅꯝꯕꯔ ꯊꯤꯗ ꯌꯥꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯍꯥꯏ ꯊꯤꯔꯁꯤ꯫ ꯀꯥꯔꯅꯤ ꯀꯥꯔ ꯀꯥꯔ ꯅꯠꯇꯦ ꯑꯗꯨꯗꯤ ꯊꯥꯔꯅꯤ ꯊꯥꯔ ꯗꯗꯥꯒꯤ ꯊꯥꯔꯗꯣ ꯗꯗꯥꯅ ꯄꯥꯝꯖꯕ ꯊꯥꯔꯗꯣ ꯅꯥꯎꯕꯅ ꯑꯗꯨꯒ ꯑꯒꯨꯅ ꯀꯀꯥ ꯅꯥꯎꯕ ꯍꯥꯏ ꯑꯗꯨꯒ ꯅꯦꯅꯦꯁꯤꯅ ꯁꯨꯆꯤ ꯑꯩꯁꯨ ꯑꯦꯜꯕꯤ ꯉꯥꯛꯇ ꯊꯥꯔꯒꯦꯀꯣ ꯑꯩ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯍꯣꯏ ꯅꯦꯅꯦꯁꯤ ꯑꯣꯏꯕꯤꯔꯣ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯒꯦꯀꯣ ꯑꯩꯁꯨ ꯂꯥꯛꯀꯦ ꯅꯦꯅꯦꯁꯤ ꯑꯩꯁꯨ ꯕꯥꯏ ꯑꯣꯏꯗ꯭ꯔꯣꯕꯅꯤ ꯑꯗꯣ ꯑꯩ ꯑꯣꯏꯅꯤꯡꯉꯕꯅꯤꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯕ ꯂꯩꯅꯤ ꯑꯗꯣ ꯑꯒꯨꯅ ꯊꯤꯕ ꯍꯩꯗꯦ ꯇꯧꯍꯩꯗꯦꯀꯣ ꯍꯥꯏ ꯅꯥꯎꯕꯅ ꯑꯒꯨ ꯇꯧꯅꯨꯗ ꯍꯥꯏꯔꯃꯤꯅ ꯑꯒꯨ ꯃꯦꯒꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯒ ꯍꯌꯦꯡ ꯃꯣꯅꯤ ꯑꯣꯏꯕ ꯋꯥꯅꯤ ꯍꯥꯏ ꯑꯒꯨ ꯃꯦꯒꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯒ ꯍꯌꯦꯡ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯕꯩ ꯋꯥꯅꯤ ꯍꯥꯏꯔꯣ ꯑꯃꯤꯠ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯣ ꯑꯒꯨꯅ ꯅꯠꯇꯦꯗ ꯑꯩꯒꯤꯅꯤꯗ ꯍꯥꯏ ꯑꯗꯨꯒ ꯑꯃꯤꯅ ꯑꯩ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯃꯌꯥꯝ ꯍꯥꯏ ꯈꯪꯗꯦꯅꯦ ꯑꯃꯤꯠ ꯅꯪꯅ ꯍꯥꯏꯔꯒꯅꯤ ꯈꯪꯗꯣꯏꯗꯣ ꯑꯒꯨ ꯃꯩꯇꯩꯔꯣꯜ ꯁꯥꯍꯤꯇ꯭ꯌꯗꯣ ꯌꯥꯎꯕ ꯁꯩꯔꯦꯡ ꯁꯥꯍꯤꯇ꯭ꯌꯗ ꯌꯥꯎꯕ ꯁꯩꯔꯦꯡꯒꯨꯝꯅ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏ ꯑꯗꯨꯒ ꯑꯒꯨꯅ ꯃꯩꯇꯩꯔꯣꯟꯒꯤ ꯂꯥꯏꯔꯤꯛꯇ ꯁꯥꯍꯤꯇ꯭ꯌ ꯌꯥꯎꯕꯗꯣ ꯇꯥꯕ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯑꯗꯨꯒ ꯑꯒꯨꯅ ꯅꯝꯕꯔꯒ ꯊꯤꯔꯛꯀꯅꯨ ꯑꯩ ꯑꯃꯪ ꯌꯥꯏꯊꯣꯡ ꯀꯣꯡꯅꯤꯡꯗꯦ ꯊꯋꯥꯏ ꯂꯥꯅꯤꯡꯗꯦ ꯀꯞꯀꯅꯨ ꯅꯥꯎꯕꯅ ꯑꯒꯨ ꯊꯤꯔꯣꯏꯗ ꯅꯝꯕꯔꯀ ꯍꯥꯏꯗꯨꯒ ꯑꯃꯤꯅ ꯍꯣꯏ ꯅꯦꯅꯦꯅ ꯌꯦꯡꯒꯦ ꯑꯃꯤꯠ ꯑꯗꯣ ꯁꯛꯇꯤ ꯍꯌꯦꯡ 24 ꯑꯋꯥꯔ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯍꯟꯖꯔꯛꯀꯦ ꯍꯥꯏ ꯅꯥꯎꯕꯅ ꯊꯃꯣꯏ ꯆꯥꯎꯊꯣꯛꯄꯔ ꯌꯦꯡꯕꯅꯤ ꯅꯪꯒꯤ ꯃꯇꯧ ꯍꯥꯏꯌꯦ ꯑꯗꯨꯒ ꯀꯣꯃꯦꯟꯁꯤ ꯀꯩꯅꯣ ꯇꯧꯔꯦ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯁꯤꯔ ꯑꯩ ꯄꯨꯡ 2ꯒ ꯐꯥꯍꯟꯕ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯄꯨꯡ 2ꯕꯨꯗꯤ ꯐꯥꯗꯣꯔꯦꯕꯀꯣ 140 ꯃꯤꯅꯤꯠ ꯆꯠꯂꯦꯕ ꯑꯃꯤꯠꯁꯦ ꯀꯅꯥꯅꯣ ꯍꯥꯏꯔꯧꯅꯦ ꯍꯧꯖꯤꯛ ꯅꯦꯅꯦꯁꯤꯒꯤ ꯑꯃꯨꯛ ꯉꯥꯏꯍꯥꯛꯇꯪ ꯊꯥꯒꯦ ꯍꯥꯏꯌꯦ ꯑꯃꯤꯠ ꯅꯪ ꯅꯥꯎꯕꯗꯗꯤ ꯁꯞ ꯇꯧꯕꯤꯗ꯭ꯔꯣ ꯅꯥꯎꯕꯗꯤ ꯕ꯭ꯂꯨ ꯌꯥꯎꯗꯦ ꯅꯪꯉꯣꯟꯗ ꯕ꯭ꯂꯨ ꯌꯥꯎꯕꯒꯤ ꯍꯥꯏꯕꯅꯦ ꯖꯥꯔꯗꯤ ꯁꯨꯝ ꯇꯧꯁꯟꯕꯤꯌꯣ ꯍꯟꯅꯔꯗꯣꯏꯅꯤꯅ ꯑꯩꯈꯣꯏ ꯅꯥꯎꯕꯅ ꯑꯣꯀꯦ ꯕꯥꯏ ꯄꯣꯊꯥꯔꯁꯤ ꯍꯣꯏ ꯑꯃꯨꯛ ꯆꯠꯄ ꯃꯇꯝ ꯌꯧꯔꯛꯏ ꯍꯧꯖꯤꯛ ꯈꯣꯡꯉꯣꯠꯇꯔꯦ ꯑꯗꯨꯅꯤ ꯑꯩꯈꯣꯏꯗꯤ ꯆꯠꯈ꯭ꯔꯦ ꯑꯗꯨꯅꯤ ꯑꯗꯣ ꯑꯩꯁꯨ ꯈꯤꯇꯪ ꯊꯕꯛ ꯀꯩꯀꯥ ꯂꯣꯏꯁꯤꯜꯂ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯁꯤꯒꯤꯁꯤꯒ ꯀꯥꯏꯅꯔꯁꯤ ꯑꯒꯨ ꯂꯩꯔꯤꯕꯣ ꯑꯗꯣ ꯃꯊꯪ ꯑꯃꯨꯛ ꯐꯥꯎꯅꯔꯁꯤ ꯑꯩꯁꯨ ꯅꯦꯅꯦꯁꯤꯒꯤꯗ ꯉꯥꯏꯍꯥꯛ ꯆꯪꯉꯅꯤ ꯅꯦꯅꯦꯁꯤꯅ ꯉꯁꯥꯏꯗꯒꯤ ꯂꯩꯕꯤꯕꯩꯀꯣ
ꯆꯦ ꯃꯣꯃꯤꯇꯥ ꯂꯥꯛꯑꯦ ꯕꯥꯏ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯆꯦ ꯕꯤꯗꯥꯏ ꯂꯧꯅꯔꯤꯉꯩꯗ ꯅꯪ ꯊꯨꯡꯉꯔꯦ ꯀꯃꯥꯏꯅ ꯇꯧꯅꯤ 13 ꯂꯥꯏ ꯄꯨꯔꯒ ꯆꯦ ꯃꯣꯃꯤꯇꯥꯅ ꯍꯥꯏ ꯀꯆꯥꯔ ꯅꯥꯎꯕ ꯍꯥꯏꯔꯦ ꯑꯗꯨꯒ ꯅꯥꯎꯕꯒꯤꯁꯨ ꯍꯨꯏꯆꯦꯜ ꯈꯣꯡꯉꯦ ꯍꯥꯏꯌꯦ ꯃꯣꯃꯤꯇꯥ ꯇꯥꯇꯥ ꯍꯥꯏꯌꯦ ꯆꯦ ꯊꯥꯗꯣꯏꯔꯣ ꯆꯦꯒꯤꯁꯨ ꯍꯣꯏ ꯏꯆꯦ ꯑꯗꯨ ꯑꯣꯏꯇꯥꯔꯦ ꯑꯣ ꯅꯥꯎꯕ ꯇꯥꯒꯣ ꯑꯝꯇ ꯃꯤꯠꯅ ꯁꯞ ꯇꯧꯔꯦ ꯍꯥꯏꯌꯦꯀꯣ ꯆꯠꯅ ꯇꯥꯟꯅꯔ ꯄꯤꯔꯤꯅꯤ ꯁꯞꯇꯣ ꯑꯗꯨꯒ ꯑꯗꯨꯗ ꯍꯟꯅꯧꯀꯣ ꯍꯟꯅꯗꯕ ꯇꯧꯅꯨ ꯑꯗꯨꯒ ꯆꯦ ꯃꯤ ꯊꯥꯗꯣꯏꯔꯣ ꯊꯦꯡꯀ꯭ꯌꯨ ꯂꯥꯛꯄꯤꯕꯒꯤ ꯑꯃꯤꯠꯁꯦ ꯆꯦ ꯃꯣꯃꯤꯒ ꯈꯪ ꯃꯥꯜꯂꯤꯅꯦ ꯆꯦ ꯃꯣꯃꯤ ꯍꯥꯏꯔꯒ ꯃꯈꯨꯠꯀ ꯍꯥꯏꯈꯔꯦꯅꯦ ꯑꯗꯨꯒ ꯆꯦ ꯃꯣꯃꯤꯇꯥꯅ ꯍꯥꯏ ꯑꯃꯤꯠ ꯍꯥꯏ ꯆꯦ ꯃꯣꯃꯤ ꯂꯥꯛꯄꯒꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯒꯦ ꯆꯦ ꯃꯣꯃꯤ ꯑꯩꯅꯦ ꯄꯨꯡ 2ꯗꯤ ꯐꯥꯗꯣꯔꯦꯕ ꯑꯗꯨꯗꯣ ꯑꯩꯅ ꯐꯥꯍꯜꯂꯔꯣꯏꯒꯦ ꯍꯥꯏꯅ ꯇꯧꯔꯝꯕꯅꯦꯕ ꯑꯗꯨ ꯆꯤꯆꯦ ꯂꯥꯛꯄꯩ ꯉꯥꯛꯇꯪ ꯂꯩꯔꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯦ ꯆꯦ ꯃꯣꯃꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯒꯨꯗꯣ ꯍꯧꯖꯤꯛꯇ ꯁꯥꯏꯠꯇ ꯇꯧꯔꯝꯕꯅꯤ ꯀꯥꯏ ꯆꯦꯟ ꯉꯝꯃꯪꯗꯦ ꯑꯗꯨꯒ ꯆꯦꯃꯤꯅ ꯑꯩ ꯊꯥꯔꯣꯏ ꯅꯨꯡꯗꯥꯡꯗ ꯊꯥꯒꯦ ꯆꯦ ꯅꯪꯒꯤꯗꯣ ꯅꯨꯡꯊꯤꯟꯗ ꯚ꯭ꯌꯨ ꯀꯥꯗꯦꯗ ꯃꯤ ꯂꯥꯛꯇꯦ ꯅꯨꯡꯗꯥꯡꯗꯅ ꯅꯪꯒꯤ ꯃꯇꯝꯗꯨꯒꯅ ꯑꯗꯨꯝ ꯃꯤ ꯂꯥꯛꯄ ꯍꯦꯜꯂꯤ ꯅꯠꯇ꯭ꯔ ꯆꯦ ꯑꯗꯨꯒ ꯑꯃꯤꯅ ꯆꯦ ꯃꯣꯃꯤ ꯑꯩ ꯈꯪꯕ꯭ꯔꯣ ꯍꯥꯏꯌꯦ ꯑꯗꯨꯒ ꯑꯃꯤꯠꯁꯦ ꯃꯣꯕꯥꯏꯜ 2 ꯁꯨꯗꯦ ꯌꯦꯡꯒꯗꯕꯗꯣ ꯑꯗꯨꯒ ꯆꯦ ꯃꯣꯃꯤꯅ ꯕꯣꯔꯤ ꯊꯣꯡꯕ ꯆꯥꯏ ꯅꯪꯗꯤ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯃꯣꯃꯤ ꯑꯩ ꯍꯋꯥꯏ ꯊꯣꯡꯉꯤ ꯉꯁꯤ ꯍꯋꯥꯏ ꯊꯣꯡꯖꯜꯂꯦ ꯉꯥꯏꯍꯥꯛ ꯂꯥꯛꯇꯅ ꯆꯦ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯅꯤ ꯃꯌꯥꯝꯁꯤꯒ ꯑꯗꯣ ꯑꯩꯁꯨ ꯐꯥꯔꯁꯇꯗꯤ ꯄꯨꯡꯈꯥꯏ ꯑꯃꯇꯪ ꯊꯥꯒꯦ ꯇꯧꯕꯅꯤ ꯄꯨꯡꯈꯥꯏ ꯑꯃꯇꯪ ꯊꯥꯕꯗꯒꯤ ꯑꯗꯨꯝ ꯇꯧꯗꯅ ꯄꯨꯡ 2 ꯐꯥꯗꯣꯔꯦ ꯍꯧꯖꯤꯛ ꯃꯤꯅꯤꯠ 10 ꯂꯩꯔꯗꯤ ꯄꯨꯡ 2 ꯐꯥꯔꯅꯤ ꯆꯦ ꯑꯣꯏꯔꯕꯣ ꯅꯪꯒꯤꯗꯣ ꯃꯣꯅꯣꯇꯨꯅꯣꯗꯣ ꯑꯣꯏꯔꯕꯣ ꯑꯒꯨ ꯂꯥꯛꯑꯦ ꯑꯗꯨ ꯈꯝꯅꯨꯡ ꯁꯋꯥ ꯇꯥꯅꯤꯡꯗꯦ ꯁꯖꯤꯛ ꯃꯇꯨꯡ ꯏꯅꯤꯡꯗꯦꯀꯣ ꯍꯥꯏ ꯅꯪꯒꯤ ꯁꯥꯏꯠꯇꯗ ꯅꯥꯎꯕꯒ ꯆꯦꯟꯈꯔꯦ ꯑꯒꯨ ꯑꯗꯨꯒ ꯆꯦꯃꯤꯅ ꯑꯃꯤꯠ ꯑꯩꯁꯦ ꯈꯪꯒꯨꯝ ꯇꯧꯏ ꯍꯥꯏꯌꯦ ꯈꯪꯗꯦ ꯑꯩꯁꯨ ꯁꯤꯗꯒꯤ ꯌꯦꯡꯕꯗ ꯈꯪꯗ꯭ꯔꯦ ꯃꯥꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯑꯗꯨꯒ ꯆꯦꯃꯤꯅ ꯑꯣꯏꯗ꯭ꯔꯤꯗ ꯍꯥꯏ ꯑꯣꯏꯖꯔꯅꯤ ꯆꯦ ꯆꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯏ ꯍꯥꯏꯕ ꯃꯤꯠꯁꯤꯅꯦꯀꯣ ꯆꯦ ꯅꯪꯗꯤ ꯅꯨꯡꯇꯤꯒꯤ ꯌꯦꯡꯉꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯃꯤꯠꯁꯦ ꯄꯨꯡ 2ꯅꯦ ꯑꯦꯜꯕꯤꯁꯦ ꯑꯗꯨꯝ ꯃꯣꯕꯥꯏꯜ ꯏꯁꯀ꯭ꯔꯤꯟꯁꯦ ꯌꯦꯡꯉꯒ ꯄꯥꯁꯤꯜꯂꯗꯤ ꯃꯤꯠꯁꯦ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯅꯦꯅꯦ ꯃꯣꯃꯤ ꯅꯨꯡꯁꯤꯕꯤ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯕ ꯍꯥꯏ ꯆꯦ ꯃꯣꯃꯤ ꯑꯒꯨꯁꯦ ꯂꯥꯛꯄ꯭ꯔꯥ ꯃꯄꯥꯅ ꯁꯪꯉ ꯂꯥꯏꯔꯤꯛ ꯄꯥꯍꯜꯂꯦ ꯍꯥꯏꯅꯦ ꯑꯉꯥꯡꯁꯦ ꯍꯟꯗꯛꯇꯤ ꯈꯔ ꯆꯩꯔꯥꯛ ꯀꯜꯂꯦ ꯈꯝꯅꯨꯡ ꯁꯋꯥ ꯇꯥꯅꯤꯡꯗꯦ ꯁꯖꯤꯛ ꯃꯇꯨꯡ ꯏꯅꯤꯡꯗꯦꯀꯣ ꯑꯩ ꯍꯥꯏ ꯏꯟꯒꯅꯨ ꯑꯃꯤꯅ ꯆꯦ ꯃꯣꯃꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯌꯦꯡꯉꯨ ꯑꯗꯨꯒ ꯑꯃꯨꯛꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏ ꯅꯦꯅꯦꯁꯤꯒꯤꯁꯨ ꯂꯥꯏꯚ ꯍꯧꯈꯔꯦ ꯑꯃꯤꯠꯀꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯣ ꯑꯗꯨꯒ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯍꯥꯏ ꯌꯦꯡꯉꯦ ꯆꯤꯆꯦ ꯃꯁꯝꯁꯦ ꯅꯥ ꯇꯥꯔꯦ ꯂꯧꯊꯣꯛꯀꯦ ꯑꯃꯤꯠꯀꯤ ꯀꯔꯝꯕ ꯇꯥꯏꯞꯀꯤ ꯆꯦꯅꯦꯜꯅꯣ ꯑꯃꯤꯠ ꯀꯔꯝꯕ ꯀꯣꯟꯇꯦꯟꯅꯣ ꯍꯥꯏꯔꯒ ꯑꯩꯒꯤ ꯋꯥꯏ ꯇꯤꯅꯤ ꯍꯥꯏꯕ ꯍꯣꯏꯕ ꯑꯗꯨ ꯅꯪꯒꯤ ꯀꯣꯟꯇꯦꯟꯗꯣ ꯀꯔꯝꯕ ꯇꯥꯏꯞꯅꯣ ꯍꯥꯏꯕꯅꯦ ꯏꯃꯥ ꯅꯪ ꯃꯁꯝ ꯌꯥꯝ ꯇꯠꯂꯤꯅꯦꯍꯦ ꯏꯁ ꯁꯣꯔꯤ ꯃꯁꯝ ꯌꯥꯝ ꯇꯠꯂꯤꯍꯦ ꯑꯣ ꯁꯣꯔꯠ ꯑꯃꯗ ꯌꯦꯡꯂꯦ ꯁꯕꯁꯨ ꯇꯧꯔꯦ ꯑꯃꯤꯠ ꯍꯥꯏ ꯑꯣ ꯑꯃꯤꯠ ꯀꯩꯅꯣ ꯇꯧꯔꯦ ꯍꯥꯏꯀꯣ ꯆꯦ ꯃꯣꯃꯤꯇꯥꯁꯦ ꯆꯦꯅꯦꯜ ꯆꯥꯎꯔꯕꯅꯤ ꯌꯥꯝꯅ ꯆꯦ ꯃꯣꯃꯤꯇꯥꯇ ꯉꯥꯏꯔꯦ ꯉꯁꯤ ꯅꯨꯃꯤꯠꯁꯤꯒ ꯊꯃꯣꯏ ꯆꯥꯎꯔꯤꯁꯦ ꯅꯪꯉꯣꯟꯗ ꯁꯞ ꯇꯧꯔꯦ ꯍꯥꯏꯌꯦ ꯀꯣꯃꯦꯟꯁꯨ ꯊꯅꯝꯃꯦ ꯍꯥꯏꯌꯦ
ꯑꯗꯣ ꯅꯪꯁꯨ ꯍꯌꯦꯡ ꯍꯟꯕꯤꯔꯣ ꯑꯥꯐꯇꯔ 24 ꯑꯋꯥꯔꯗ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯁꯞꯇꯣ ꯀꯛꯈꯤꯅꯤ ꯑꯒꯨꯅ ꯄꯟꯊꯧ ꯄꯣꯛꯄꯅ ꯐꯥꯖꯤꯜꯂꯒ ꯐꯣꯟꯒꯁꯦ ꯄꯥꯏꯁꯤꯟꯕꯤꯅꯤ ꯍꯥꯒꯨ ꯁꯥꯏꯇꯒꯁꯦ ꯉꯥꯛꯇꯪꯗ ꯒ꯭ꯌꯥꯟ ꯃꯥꯡꯉꯝꯒꯅꯤꯀꯣ ꯅꯪ ꯇꯧꯔꯝꯗꯣꯏꯁꯦ ꯎꯝ ꯑꯗꯨꯒ ꯅꯦꯅꯦ ꯃꯣꯃꯤ ꯑꯩꯗꯤ ꯍꯟꯗꯛ ꯅꯦꯅꯦ ꯃꯣꯃꯤꯗꯩ ꯍꯦꯟꯅ ꯀꯅꯥꯝꯇꯒꯤ ꯂꯥꯏꯕ ꯌꯥꯎꯗꯦꯗ ꯍꯥꯏ ꯑꯣ ꯑꯗꯨꯅꯅꯤ ꯐꯪꯅꯗ꯭ꯔꯤꯁꯦꯀꯣ ꯑꯗꯨꯒ ꯑꯃꯤꯅ ꯚ꯭ꯌꯨꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯆꯦ ꯃꯣꯃꯤ ꯍꯥꯏ ꯅꯪꯒꯤ ꯁꯣꯔꯠ ꯌꯦꯡꯉꯤ ꯍꯥꯏ ꯑꯃꯤꯠꯅ ꯚ꯭ꯌꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯌꯦ ꯆꯦ ꯑꯃꯤꯠꯀꯤ ꯚ꯭ꯌꯨꯁꯦ ꯌꯦꯡꯅꯤꯡꯕꯅ ꯂꯣꯏꯔꯦ ꯑꯃꯤꯠ ꯑꯩꯈꯣꯏꯒꯤꯁꯨ ꯌꯦꯡꯕꯤꯔꯛꯎꯀꯣ ꯍꯧꯖꯤꯛꯄꯨꯗꯤ ꯑꯩ ꯐ꯭ꯔꯦꯁꯄꯨꯗꯤ ꯊꯥꯡꯒꯠꯇ꯭ꯔꯤꯕꯅꯤ ꯍꯟꯗꯛ ꯅꯣꯡꯅꯤꯁꯦ ꯅꯪꯒꯤ ꯖꯨꯁꯇꯨꯕꯨ ꯗꯗꯥꯅ ꯊꯛꯈ꯭ꯔꯕꯅꯤ ꯑయ్ꯌꯥ ꯃꯁꯤ ꯗꯗꯥ ꯍꯥꯏꯅ ꯇꯧꯔꯝꯃꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯥꯎ ꯗꯗꯥꯅ ꯊꯛꯑꯝꯃꯤꯕꯁꯦ ꯄꯥꯏ ꯍꯣ ꯍꯥꯎ ꯍꯣ ꯍꯥꯎꯕ꯭ꯔꯥ ꯌꯥꯎꯗ꯭ꯔꯕ ꯗꯗꯥ ꯊꯛꯈ꯭ꯔꯦ ꯗꯗꯥꯅ ꯊꯛꯈ꯭ꯔꯦ ꯗꯗꯥꯅ ꯊꯛꯈ꯭ꯔꯦ ꯎꯝ ꯑꯣ ꯑꯒꯨ ꯅꯥꯎꯕꯗꯣ ꯆꯦꯟꯈꯔꯦ ꯃꯥ ꯀꯩꯅꯣ ꯃꯇꯝ ꯌꯧꯔꯦꯅ ꯑꯌꯨꯛꯀꯤ ꯅꯨꯡꯊꯤꯟꯒꯤ ꯍꯩꯗꯣꯛꯏꯗꯤ ꯀꯔꯤꯒꯤꯗꯨꯒ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯒ ꯑꯌꯥ ꯗꯗꯥ ꯀꯌꯥ ꯑꯣꯛꯇꯣꯏꯅꯣꯅꯦ ꯐ꯭ꯔꯨꯠꯁꯦ ꯖꯨꯁꯁꯦ ꯊꯛꯇꯣꯛꯑꯒ ꯖꯨꯁꯀꯤ ꯀꯩꯅꯣ ꯃꯅꯨꯡꯁꯦ ꯏꯁꯤꯡ ꯍꯥꯞꯆꯤꯟꯕꯤꯔꯝꯃꯤ ꯁꯤ ꯌꯦꯡꯉꯨ ꯑꯒꯨꯅ ꯑꯌꯥ ꯑꯩ ꯁꯥꯏꯠꯇ ꯇꯧꯒꯦ ꯀꯥ ꯅꯥꯎꯕꯗꯤ ꯈꯣꯡꯗꯣꯏ ꯀꯩ ꯍꯥꯏꯕ ꯈꯣꯡꯗꯣꯏ ꯏꯍꯨꯜ ꯇꯝꯂꯝꯃꯦ ꯍꯥꯏ ꯇꯝꯈ꯭ꯔꯦ ꯃꯤ ꯁꯔꯀꯥꯔꯒꯤ ꯃꯤꯅꯤꯅ ꯇꯝꯈ꯭ꯔꯦ ꯑꯗꯨꯒ ꯀꯀꯥ ꯅꯥꯎꯕ ꯆꯠꯇꯦ ꯍꯥꯏ ꯃꯣꯏꯒꯤ ꯐꯥꯜꯅꯤꯡ ꯃꯇꯝ ꯌꯧꯔꯦ ꯑꯗꯨꯒꯤꯅꯤ ꯑꯒꯨ ꯆꯦ ꯃꯣꯃꯤꯇꯥꯅ ꯀꯩꯒꯤ ꯑꯃꯤꯠ ꯍꯥꯏ ꯈꯪꯗꯦꯅꯦ ꯆꯦ ꯅꯥꯎꯕꯅ ꯃꯥꯒꯤ ꯚ꯭ꯌꯨꯁꯦ ꯑꯃꯨꯛꯇ ꯍꯥꯏꯈꯔꯦ ꯌꯥꯝ ꯐꯖꯩ ꯍꯥꯏ ꯗꯣ ꯃꯃꯥ ꯂꯧꯒꯦ ꯃꯃꯥ ꯂꯧꯒꯦ ꯃꯃꯥ ꯂꯧꯒꯦ ꯆꯦ ꯃꯣꯃꯤ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯏ ꯍꯥꯏꯕ ꯆꯤꯆꯦꯒꯤ ꯀꯩꯅꯣꯅꯦ ꯚ꯭ꯌꯨ ꯑꯝꯇ ꯎꯠꯇꯦ ꯍꯥꯏꯌꯦ ꯑꯃꯤꯠ ꯅꯪꯒꯤꯁꯦ ꯑꯗꯨ ꯅꯦꯅꯦ ꯃꯃꯤ ꯑꯩꯒꯁꯦ ꯀꯧꯕꯤꯗꯦ ꯅꯦꯅꯦ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟ ꯀꯧꯕꯤꯗꯦ ꯍꯥꯏ ꯋꯥꯔꯧ ꯄꯨꯔꯧ ꯆꯥꯎꯕꯁꯤꯅꯕꯨ ꯑꯩꯌꯥ ꯀꯨꯏꯅ ꯂꯥꯛꯇꯕ ꯑꯩ ꯏꯅꯥꯎꯅꯨꯄꯤ ꯑꯃ ꯂꯥꯛꯏꯅꯦ ꯃꯃꯤꯇꯥꯅ ꯍꯜꯂꯛꯑꯕꯣ ꯑꯍꯥꯎ ꯑꯍꯥꯎ ꯆꯥꯅ ꯅꯪ ꯅꯨꯡꯉꯥꯏꯔꯦ ꯅꯠꯇ꯭ꯔꯥ ꯍꯜꯂꯛꯑꯕꯣ ꯅꯪ ꯑꯃꯤꯅ ꯑꯩ ꯉꯁꯤ ꯒꯥꯔꯤꯗ ꯑꯣꯏꯅ ꯑꯃꯤꯅ ꯒꯥꯔꯤꯗ ꯑꯣꯏꯅ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯑꯃꯤꯅ ꯀꯩꯒꯤ ꯆꯦ ꯃꯣꯃꯤ ꯍꯥꯏ ꯃꯦꯃꯤꯇꯥꯅ ꯍꯥꯏ ꯆꯦ ꯍꯦꯜꯂꯣ ꯃꯦꯃꯤꯇꯥ ꯅꯨꯡꯉꯥꯏꯔꯤꯕꯣ मनमोहन हाय हेलो मनमोहन जी वेलकम चलो आ चलो चो
मनमोहन जी आप कैसे हो? वेलकम आपको मेरे एलबी पे। नुची ममिताना आगु अइबु कौग्रदाइने हाय। चे मसी अꯉꯥꯡꯁꯤꯅ ꯀꯟꯐ꯭ꯌꯨꯁꯀ ꯆꯠꯍꯜꯂꯕ ꯑꯗꯨꯒ ꯃꯃꯤꯇꯥꯅ ꯂꯥꯏꯛ ꯗꯟ ꯆꯦ ꯅꯨꯡꯉꯥꯏꯇꯦ ꯌꯨꯝꯗ ꯍꯟꯗꯛ ꯀꯩꯗꯧꯔꯒꯦꯅꯦ ꯃꯃꯤꯇꯥ? ꯁꯔꯣꯖꯤꯅꯤ ꯃꯥꯔꯀꯦꯠ ꯀꯣꯏꯕ ꯂꯣꯏꯔꯒ ꯉꯥꯏꯈꯣ ꯁꯅ ꯉꯥꯏꯈꯣ ꯚꯥꯂꯣ ꯆꯦ ꯑꯣ ꯑꯩꯒꯤ ꯖꯨꯁ ꯄꯤ ꯍꯧꯔꯣ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯑꯦꯜꯕꯤ ꯇꯥꯔꯦ ꯃꯥ ꯄꯤꯒꯦ ꯃꯃꯤꯇꯥ ꯄꯥꯎ ꯐꯥꯎꯅꯁꯤꯀꯣ ꯆꯤꯆꯦꯒ ꯑꯗꯨꯒ ꯑꯒꯨꯅ ꯐꯥꯒꯤ ꯇꯧꯁꯦꯅ ꯇꯧꯕꯅꯤ ꯑꯩꯅ ꯋꯥꯔꯧꯕꯩ ꯅꯠꯇꯦ ꯍꯥꯏ ꯆꯦ ꯃꯣꯃꯤꯇꯥꯅ ꯑꯃꯤꯠ ꯚ꯭ꯌꯨꯁꯀ ꯑꯝꯇ ꯎꯠꯇꯦ नेटवर्क खंगदे हाय मनमोहन हाय हेलो मनमोहन जी आप कैसे हो खाना हो गया आपका एक लाइक कर दो आप चैनल पे नया है तो सपोर्ट भी करके जाइएगा अगर आप सपोर्ट कर सकते हैं तो कोई मजबूरी तो नहीं है काइनो मचा तो ए मम्मा ने दूध थी ने ग्लूकोन डी दो ग्लूकोन डी थक्सी मचा तो ने भी ग्लूकोन डी पिएगा थो लाओ माना तो लाऊंबा दूध थप्पो लोरगा अगुना कौदे कौदे कोलोई मिंगलेन कौद्री अदो वांगलेन मिकुपसिदी कौखरे हाय अदुगा मचे ममता हाय मेमिता हाय मेमिता ना कोन हायगे चे होय मेमिता नंग कम कांदा थोलक्तोयबा मनमोहन हिंदी में बोलो जी ओके मनमोहन जी आप हिंदी में कमेंट लिखिए मैं बोलती हूँ आप सभी फ्रेंड से भी आप हिंदी में बात कर सकते हैं सब लोग आपको रिप्लाई देगा ममता ना ये मम्मी ननाउपीदी लोरे हाय ममता नंगी वीडियो थांगलपो कुइरेने उदबा नहामु नंगा नकुबोका गार्डन इसिंग चाइबा दु लोरगा केम खंगानो ममिता स्टे स्ट्रॉन्ग खंगाबा वी आर अखोइसे पावरफुलनी खंगेदना वुमेन एम्पावरमेंट हाइदो खंगब्रा ममिता स्टे स्ट्रॉन्ग लाइफ से मखल मथेनी लोपनों पास तौर चटपा मथौ ताइको दुगा होय चे फाउनसी हाय मेमिताना ओ मेमिता कैदौरगे हाय दुगा चे मम्मीना आगु सॉरी हाय आगुना यारे यारे कोलोय मिंगलेन कौरे कुबीरगे आगुआ कुबीरगे काइनुको कैनो माली इबेन इमोइनु का माले कीजैको कैनोना जेनी ने अमखक साबैदो तुगो चोंगीदी अच्छा मनमोहन खाना हो गया जी भाभी अच्छा हाँ मेरा तो हो गया आपका भी हो गया अच्छा माले ऐंगोंदा हाइबा माले अदुगा मनमोहन सबदन पुलिस वाला वीडियो में ओके मनमोहन जी आपका भी चैनल है क्या अच्छा तो आप मुझे कमेंट करके जाइए मैं भी आपको रिटर्न कर दूंगी वीडियो फुल वॉच कर देना अगर टाइम मिले तो आगुना कई मानगे कुबीरगे हायरगा कुबीरगे हायरदी बोर पिबीरगे नुंगाइरसनु याफरसनु हाइबा मानद्रो नत्र चे मम्मी अदुगा मनमोहन हाँ हाय सिगा लाइबा निपासे अइना खंगबा निपा अम लꯩ अदुदोरा खंगदे चे अखोइ सिगी निपा अम लꯩयबा अदुदोरा खंगदे सिगा लाइसे अदुगा चे मम्मीना हो इमा जेनी खुराइदो दुनी चे कैनोना माना अमखक चाक पिजा इसिंग कनबा चटलिङैदा अमु इबेनदोना चाक चा लैरमबदो तुगा ख्याउ लाउन चोंगे आगुना कुबीरगे हाइदि ꯉꯥꯛꯄꯤꯔꯒꯦ ꯍꯥꯏꯕꯅꯤ ꯌꯥꯕꯤꯔꯒꯦꯒꯨꯝꯕ ꯉꯥꯛꯄꯤꯕꯇ ꯅꯠꯇꯦ ꯀꯨꯕꯤꯔꯒꯦ ꯍꯥꯏꯗꯤ ꯆꯥꯟꯕꯤꯔꯒꯦ ꯅꯪꯅ ꯇꯧꯕ ꯄꯨꯝꯅꯃꯛꯇ
ꯃꯥꯅ ꯂꯣꯏꯅ ꯕꯣꯔ ꯄꯤꯔꯒꯦ ꯍꯥꯏꯕ ꯑꯗꯨ ꯆꯦ ꯃꯣꯃꯤꯇꯥꯅ ꯑꯒꯨ KMC ꯍꯥꯏ ꯑꯗꯨꯒ ꯑꯒꯨꯟ ꯑꯩꯗꯤ ꯉꯁꯤ ꯀꯥꯡꯁꯣꯏ 10 ꯆꯤꯟꯗꯝꯕꯤꯔꯦ ꯍꯥꯏ ꯑꯗꯨꯒ ꯁ꯭ꯌꯥꯝꯅ ꯆꯦ ꯃꯌꯥꯝ ꯈꯨꯔꯝꯖꯔꯤ ꯍꯥꯏ ꯁ꯭ꯌꯥꯝꯅ ꯉꯁꯤ ꯒꯥꯔꯤ ꯊꯦꯡꯉꯦꯀꯣ ꯑꯗꯨꯒ ꯆꯦ ꯃꯣꯃꯤꯇꯥꯅ ꯑꯣ ꯑꯒꯨ ꯑꯍꯥꯎꯕꯅꯤ ꯍꯥꯏ ꯑꯗꯨꯅꯤ ꯆꯦ ꯀꯥꯡꯁꯣꯏꯅ ꯏꯍꯥꯎ ꯍꯥꯎꯔꯦ ꯑꯗꯨꯒ ꯀꯩꯅꯣ ꯅꯦꯅꯦ ꯁꯤꯁꯦ ꯂꯥꯏꯚ ꯀꯊꯜ ꯑꯃꯨꯛ ꯊꯥꯏꯔ ꯈꯪꯗꯦꯅꯦ ꯆꯦ ꯃꯣꯃꯤꯅ ꯍꯥꯏ ꯁ꯭ꯌꯥꯝ ꯍꯥꯏꯌꯦ ꯁ꯭ꯌꯥꯝ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯃꯤꯅ ꯃꯌꯥꯝ ꯑꯩ ꯑꯣꯏꯔꯒꯦ ꯀꯔꯤ ꯑꯣꯏꯔꯒꯦ ꯍꯥꯏꯅꯣ ꯑꯃꯤꯠ ꯕꯥꯏ ꯑꯣꯏꯔꯒꯦ ꯍꯥꯏꯔꯣ ꯑꯣꯏꯔꯣ ꯑꯣꯏꯔꯣ ꯑꯩꯁꯨ ꯑꯣꯏꯗ꯭ꯔꯣꯕꯅꯤ ꯆꯦ ꯃꯣꯃꯤꯇꯥ ꯂꯥꯛꯄꯒꯤ ꯉꯥꯏꯍꯥꯛꯇꯪ ꯊꯔꯤꯅꯤꯀꯣ ꯑꯗꯣ ꯁ꯭ꯌꯥꯝꯁꯨ ꯂꯥꯛꯑꯦ ꯁ꯭ꯌꯥꯝ ꯋꯥꯔꯧꯖꯥꯗꯦ ꯆꯤꯆꯦꯗꯤ ꯕꯥꯏ ꯑꯣꯏꯔꯒꯦꯅ ꯇꯧꯔꯝꯕꯅꯤꯀꯣ ꯃꯤꯅꯤꯠ ꯑꯃꯅꯤ ꯂꯩꯔꯒ ꯑꯣꯏꯔꯁꯤ ꯃꯤꯅꯤꯠ ꯑꯅꯤꯃꯨꯛ ꯂꯩꯁꯤ ꯑꯗꯨꯒ ꯑꯣꯏꯔꯁꯤ ꯑꯗꯨꯒ ꯑꯒꯨꯅ ꯍꯥꯍꯥ ꯑꯩ ꯁꯥꯏꯠꯇꯁꯦ ꯃꯤ ꯉꯥꯎ ꯆꯦꯟꯕ ꯌꯥꯎꯔꯦ ꯃꯤ ꯉꯥꯎ ꯆꯦꯟꯅꯕ ꯌꯥꯎꯔꯦ ꯑꯣꯏꯃ ꯁꯤꯔꯦ ꯁꯦ ꯐꯝꯃꯣ ꯐꯝꯃꯣ ꯁꯤꯗ ꯐꯝꯃꯣ ꯑꯣꯏꯃ ꯁꯦ ꯄꯥꯏ ꯑꯗꯨꯒ ꯁ꯭ꯌꯥꯝꯅ ꯆꯦ ꯃꯣꯃꯤꯇꯥ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯃꯣꯃꯤꯇꯥꯅ ꯑꯃꯤꯠ ꯉꯁꯤ ꯑꯦꯜꯕꯤ ꯂꯥꯛꯂꯣꯏ ꯍꯥꯏꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏ ꯁ꯭ꯌꯥꯝꯅ ꯆꯦ ꯍꯋꯥꯏ ꯍꯥꯏ ꯑꯣ ꯁ꯭ꯌꯥꯝ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯗꯨꯒ ꯃꯟꯃꯣꯟꯗꯣ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ ꯆꯦ ꯃꯣꯃꯤꯅ ꯁ꯭ꯌꯥꯝ KMC ꯑꯒꯨꯅ ꯉꯥꯎꯗꯗꯤ ꯆꯦꯟꯕꯤꯒꯤꯅꯨ ꯑꯩ ꯄꯨꯅꯦꯝꯗꯨꯅ ꯉꯥꯏꯖꯔꯤ ꯍꯥꯏꯖꯔꯤ ꯍꯥꯏ ꯑꯣ ꯍꯋꯥꯏ ꯎꯔꯦ ꯎꯔꯦ ꯍꯥꯏ ꯑꯗꯨꯒ ꯀꯩꯅꯣꯅ ꯑꯃꯤꯅ ꯆꯦ ꯃꯣꯃꯤ ꯆꯦꯒꯤ ꯑꯦꯜꯕꯤ ꯃꯇꯝꯗ ꯑꯩ ꯒꯥꯔꯤꯗ ꯆꯠꯀꯅꯤ ꯍꯥꯏ ꯑꯣ ꯑꯦꯜꯕꯤ ꯃꯇꯝꯗ ꯒꯥꯔꯤꯗ ꯆꯠꯀꯅꯤ ꯍꯥꯏ ꯑꯗꯨꯒ ꯁ꯭ꯌꯥꯝꯅ ꯆꯦ ꯑꯩ ꯉꯁꯤ ꯊꯕꯛ ꯈꯔ ꯆꯤꯟꯕꯗꯒꯤ ꯌꯥꯎꯕ ꯐꯪꯗ꯭ꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯁ꯭ꯌꯥꯝ ꯀꯩꯁꯨꯝ ꯅꯠꯇꯦꯀꯣ ꯅꯪ ꯉꯥꯏꯍꯥꯛ ꯆꯪꯉꯛꯄ ꯅꯪꯅ ꯁꯪꯕ ꯃꯇꯝꯗ ꯐꯨꯜ ꯌꯥꯎꯕꯤꯔꯤꯗꯨꯗꯤ ꯑꯗꯨꯅ ꯁꯨꯝ ꯄꯦꯟꯖꯩꯀꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯃꯆꯥꯇꯣ ꯃꯃꯥ ꯍꯧꯒꯠꯀꯦ ꯂꯥꯛꯑꯣꯁꯦ ꯐꯝꯁꯦ ꯐꯝ ꯑꯗꯨꯒ ꯆꯦ ꯃꯣꯃꯤꯅ ꯑꯣ ꯑꯃꯤꯠ ꯑꯗꯨꯗꯤ ꯍꯦꯞꯄꯤ ꯖꯔꯅꯤ ꯍꯥꯏ ꯑꯒꯨꯅ ꯆꯦ ꯁꯨꯁꯃꯤꯇꯥꯒꯤ ꯌꯦꯛ ꯍꯥꯏꯕ ꯉꯝꯅꯤꯀꯣ ꯍꯥꯏꯔꯣ ꯑꯒꯨ ꯍꯥꯏꯔꯣ ꯁꯤ ꯑꯉꯥꯡꯁꯤꯕꯣ ꯑꯗꯨꯕꯨꯗꯤ ꯅꯪ ꯆꯤꯆꯦꯒꯤ ꯁꯥꯒꯩꯗꯣ ꯌꯦꯡꯉꯒ ꯅꯣꯏ ꯕꯕꯥ ꯍꯣꯏꯗ ꯍꯪꯉ ꯍꯥꯏꯔꯛꯇꯣꯏꯅꯤꯗꯅ ꯃꯆꯥ ꯑꯣ ꯃꯆꯥ ꯍꯣꯏ ꯇ꯭ꯌꯨꯁꯟ ꯃꯇꯝ ꯌꯧꯔꯦ ꯍꯧꯒꯠꯂꯨꯅꯦ ꯍꯧꯒꯠꯂꯨ ꯍꯣꯏ ꯆꯦ ꯃꯣꯃꯤ ꯍꯥꯏꯁꯦ ꯑꯒꯨ ꯑꯩꯒꯤꯗꯤ ꯉꯝꯔꯣꯏ ꯑꯒꯨ ꯍꯥꯏꯔꯣ ꯉꯝꯅꯤ ꯀꯩꯅꯣ ꯁꯥꯔ ꯅꯦꯝ ꯍꯥꯏꯔꯛꯑꯣ ꯍꯥꯏ ꯁꯥꯔ ꯅꯦꯝꯗꯤ ꯆꯤꯆꯦꯒꯤ ꯂꯩꯗꯨꯗꯤ ꯑꯍꯣꯡꯕꯝ ꯑꯗꯨꯒ ꯆꯦ ꯃꯣꯃꯤꯇꯥꯅ ꯑꯣꯀꯦ ꯑꯃꯤꯠ ꯍꯥꯏ ꯑꯗꯨꯒ ꯆꯦ ꯁꯨꯁꯃꯤꯇꯥꯗꯤ ꯃꯉꯥꯡꯅꯦ ꯇꯨꯠ ꯒꯙꯥ ꯂꯥꯜꯂꯦ ꯆꯨꯝꯇ꯭ꯔꯤꯛ ꯆꯨꯝꯃꯦ ꯍꯥꯏꯒꯗꯗꯣ ꯐꯩꯂꯥꯜ ꯂꯥꯜꯂꯦ ꯅꯪ ꯆꯦ ꯃꯣꯃꯤꯇꯥꯅ ꯈꯪꯂꯤꯗꯨꯗꯤ ꯅꯪꯅ ꯍꯥꯏꯌꯦ ꯅꯠꯇꯦ ꯂꯥꯜꯂꯦ ꯑꯗꯨꯒ ꯁ꯭ꯌꯥꯝꯅ ꯆꯦ ꯐꯦꯁꯕꯨꯛꯇꯣ ꯀꯔꯤꯝꯇ ꯍꯥꯏꯕꯤꯔꯛꯇꯦꯀꯣ ꯍꯥꯏ ꯁ꯭ꯌꯥꯝ ꯆꯤꯆꯦ ꯆꯪꯗꯕꯩꯅꯤ ꯍꯥꯏꯔꯛꯀꯦ ꯑꯩ ꯆꯪꯒꯦꯀꯣ ꯁꯤ ꯂꯣꯏꯔꯒ ꯆꯤꯆꯦꯒꯤ ꯗ꯭ꯌꯨꯇꯤꯁꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯁꯤ ꯂꯣꯏꯔꯒꯅꯦ ꯑꯉꯥꯡ ꯇꯨꯏꯁꯟ ꯊꯤꯟꯕ ꯆꯠꯇꯣꯏꯕ ꯑꯗꯨꯗꯩ ꯍꯜꯂꯛꯑꯒ ꯑꯃꯨꯛ ꯆꯤꯆꯦꯁꯦ ꯀꯥꯎꯈ꯭ꯔꯅꯦꯕ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯑꯩꯒꯤ ꯋꯥꯏꯇꯤꯒꯤ ꯑꯦꯜꯕꯤꯁꯦ ꯊꯥꯗ ꯌꯥꯗꯕꯒꯤꯅꯤ ꯑꯩꯅ ꯊꯥꯔꯕ ꯍꯥꯏꯗꯨꯅꯤꯀꯣ ꯑꯗꯨꯒ ꯐꯦꯁꯕꯨꯛ ꯀꯩꯀꯥꯁꯦ ꯄꯥꯏꯕ ꯁꯨꯡꯐꯪ ꯐꯪꯖꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯑꯃꯤꯠꯅ ꯏꯕꯥꯏꯗꯣ ꯆꯦ ꯃꯣꯃꯤ ꯍꯥꯏ ꯏꯕꯥꯏꯗꯤ ꯆꯦ ꯃꯣꯃꯤ ꯍꯥꯏ ꯑꯗꯨꯒ ꯑꯒꯨꯅ ꯑꯣ ꯋꯥꯏꯈꯣꯝꯗꯨꯗꯤ ꯃꯉꯥꯡꯅꯤ ꯋꯥꯏꯈꯣꯝ ꯅꯠꯇꯦꯅꯦ ꯆꯤꯆꯦ ꯍꯣꯏꯁꯦ ꯑꯍꯣꯡꯕꯝ ꯍꯥꯏꯅꯤꯅꯦ ꯑꯗꯨꯒ ꯆꯦ ꯃꯣꯃꯤꯇꯥꯅ ꯁ꯭ꯌꯥꯝ ꯅꯪꯒꯤ ꯐꯦꯁꯕꯨꯛ ꯀꯩ ꯍꯥꯏꯅ ꯂꯩꯒꯦ ꯍꯥꯏ ꯁ꯭ꯌꯥꯝ ꯍꯜꯂꯛꯀꯦꯀꯣ ꯑꯩꯁꯨ ꯑꯗꯨꯒ ꯑꯒꯨꯅ ꯑꯉꯣꯝꯒꯨꯝꯕ ꯍꯥꯏꯌꯦ ꯑꯩꯁꯦꯀꯣ ꯑꯁ ꯈꯪꯗꯦꯗ ꯁꯥꯊꯤꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯁꯦ ꯌꯥꯝ ꯁꯣꯏꯔꯦ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯍꯥꯏꯗꯤ ꯑꯩꯅ ꯇꯧꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯔꯒ ꯑꯩꯅ ꯉꯝꯗꯕ ꯃꯌꯥꯝ ꯂꯩꯔꯦ ꯆꯦ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤ ꯑꯃꯈꯛꯀꯤ ꯚꯤꯗꯤꯑꯣꯗꯨꯁꯨ ꯑꯩ ꯍꯧꯖꯤꯛꯐꯥꯎ ꯁꯦꯝꯕ ꯉꯝꯗ꯭ꯔꯤ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯉꯝꯗꯦ ꯑꯩ ꯏꯇꯣꯝꯇ ꯂꯩꯕꯅꯤꯅ ꯉꯝꯗꯦꯕꯀꯣ ꯑꯗꯨꯒ ꯆꯦ ꯃꯣꯃꯤꯅ ꯑꯩ ꯊꯕꯛ
ꯆꯠꯀꯅꯤ ꯆꯦ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯔꯣ ꯆꯦ ꯁꯨꯁꯃꯤꯇꯥ ꯍꯥꯏꯅꯨ ꯃꯉꯥꯡꯅꯤꯀꯣ ꯍꯥꯏ ꯅꯪ ꯅꯠꯇꯦ ꯑꯗꯨꯒ ꯆꯦ ꯃꯣꯃꯤꯅ ꯑꯃꯤꯠ ꯍꯥꯏ ꯑꯗꯨꯒ ꯁ꯭ꯌꯥꯝꯅ ꯑꯊꯣꯏꯕ 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 ꯍꯥꯏꯅ ꯑꯒꯨꯅ ꯆꯨꯝꯕ꯭ꯔꯣ ꯅꯦꯅꯦ ꯍꯥꯏ ꯆꯨꯝꯂꯦ ꯑꯒꯨ ꯚꯦꯔꯤ ꯒꯨꯗ ꯍꯥꯏ ꯑꯒꯨꯅ ꯈꯪꯉꯤꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯅꯦꯅꯦꯁꯨ ꯋꯥꯏꯈꯣꯝꯅꯦ ꯑꯗꯨꯗ ꯈꯪꯕꯅꯤ ꯅꯦꯅꯦ ꯃꯣꯃꯤ ꯍꯥꯏ ꯑꯣ ꯐꯝꯁꯦ ꯐꯝ ꯑꯗꯨꯅ ꯃꯥ ꯍꯩꯄꯥ ꯁꯥꯔꯤꯁꯦ ꯃꯤꯉꯣꯟꯗꯒꯤ ꯈꯪꯉꯛꯑꯒ ꯑꯗꯨꯒ ꯑꯒꯨꯅ ꯈꯪꯉꯤꯗ ꯑꯗꯨꯗꯤ ꯍꯥꯏꯀꯣ ꯑꯗꯨꯒ ꯆꯦ ꯃꯣꯃꯤꯅ ꯁꯨꯁꯃꯤꯇꯥ ꯅꯪꯒꯤ ꯀꯩꯅꯣ ꯆꯦ ꯑꯩꯈꯣꯏꯒꯤꯅꯦ ꯈꯨꯃꯟ ꯈꯨꯃꯟ ꯅꯤꯄꯥꯃꯌꯨꯝꯒꯤꯅ ꯃꯣꯏꯔꯥꯡ ꯑꯗꯨꯒ ꯆꯦ ꯃꯣꯃꯤꯅ ओके श्याम है मासना 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 अरे जागो जागो बेटा जागो मासना अरे उठो कहींꯉꯥꯛꯇꯪ ꯃꯤ ꯃꯌꯨꯝꯗ ꯍꯣꯔꯦꯟ ꯅꯪꯅ 10 ꯃꯤꯅꯤꯠ ꯂꯦꯠ ꯑꯣꯏꯅ ꯆꯠꯂꯒ ꯐꯕ꯭ꯔꯥ ꯅꯪ ꯍꯧꯒꯠꯄꯗꯤ ꯁꯨꯝ ꯍꯧꯒꯠꯇꯣꯔꯤꯅꯤ ꯍꯧꯒꯠꯂꯨ ꯍꯧꯒꯠꯂꯨ ꯍꯥꯏꯒ ꯅꯪ ꯉꯥꯏꯍꯥꯛꯇꯪꯗꯣ ꯅꯪ ꯍꯣꯔꯦꯟꯗꯤ ꯍꯧꯒꯠꯂꯒ ꯑꯗꯨꯝ ꯆꯠꯇꯣꯏꯅꯤ ꯑꯗꯣ ꯅꯪ ꯊꯦꯡꯉ ꯆꯠꯂꯒꯗꯤ ꯐꯕ꯭ꯔꯣ ꯃꯥꯁꯅ ꯑꯥꯗ ꯆꯠꯂꯣ ꯂꯣꯏꯔꯕ ꯆꯠꯂꯣ ꯀꯩꯅꯣ ꯑꯝꯇ ꯉꯥꯏꯈꯣꯀꯣ ꯃꯌꯥꯝ ꯂꯩꯔꯝꯃꯨ ꯑꯝꯇ ꯂꯩꯕꯤꯔꯝꯃꯨꯀꯣ ꯃꯉꯥꯡ ꯅꯠꯇ꯭ꯔꯣ ꯆꯦ ꯁꯨꯁꯃꯤꯇꯥ ꯍꯥꯏ ꯅꯠꯇꯦꯅꯦ ꯑꯒꯨ ꯆꯤꯆꯦꯅ ꯍꯦꯛꯇ ꯍꯥꯏꯈꯤꯗꯣ ꯇꯨꯃꯤꯟꯅ ꯑꯃꯤꯅ ꯑꯩꯒꯤꯗꯤ ꯑꯒꯨ ꯍꯥꯏꯔꯣ ꯍꯥꯏ ꯑꯃꯤꯅ ꯑꯗꯨꯒ ꯑꯒꯨꯅ ꯀꯩ ꯁꯔꯅꯦꯝ ꯍꯥꯏ ꯑꯗꯨꯒ ꯑꯃꯤ ꯅꯣꯏꯒꯤ ꯁꯥꯒꯩ ꯍꯥꯏꯔꯣ ꯁ꯭ꯌꯥꯝꯅ ꯆꯦ ꯑꯃꯨꯛ ꯊꯣꯛꯑꯦ ꯌꯥꯗ꯭ꯔꯦꯀꯣ ꯆꯦ ꯃꯣꯃꯤ ꯕꯥꯏ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯁ꯭ꯌꯥꯝ ꯉꯁꯤ ꯌꯥꯝ ꯆꯤꯟ ꯃꯥꯜꯂꯦ ꯑꯗꯨꯒ ꯑꯒꯨꯅ ꯌꯦꯡꯁꯤ ꯍꯥꯏꯕ ꯉꯝꯕ꯭ꯔꯅ ꯍꯥꯏ ꯑꯗꯨꯒ ꯃꯆꯤ ꯉꯥꯡꯁꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂ ꯍꯪꯉꯝꯗꯣꯏꯅꯦ ꯑꯩ ꯈꯪꯉꯤ ꯃꯃꯥ ꯍꯣꯏꯗ ꯀꯩꯗ ꯑꯩ ꯈꯪꯉꯤ ꯑꯗꯣ ꯑꯒꯨꯅ ꯀꯀꯥ ꯑꯃꯤꯠ ꯍꯥꯏꯔꯛꯑꯣ ꯁꯔꯅꯦꯝ ꯍꯥꯏ ꯆꯣꯡꯊꯥꯝ ꯍꯥꯏ ꯆꯣꯡꯊꯥꯝꯅꯦ ꯑꯗꯨꯗꯤ ꯌꯥꯝ ꯂꯥꯏ ꯀꯩꯅꯣ ꯀꯥꯏꯅ ꯅꯣꯏ ꯃꯅꯥꯛꯇ ꯂꯩꯔꯕ ꯆꯣꯡꯊꯥꯝꯗꯣ ꯂꯩꯌꯨꯀꯣ ꯑꯝꯇꯀꯣ ꯀꯕꯨꯇꯔ ꯂꯩꯕꯅꯤ ꯃꯊꯛꯇ ꯀꯕꯨꯇꯔ ꯃꯊꯛꯇ ꯀꯕꯨꯇꯔ ꯂꯩꯕꯅꯦ ꯃꯊꯛꯁꯤꯒ ꯂꯥꯎ ꯃꯃꯥꯁꯤꯒ ꯊꯣꯛꯇꯅ ꯂꯩ ꯑꯩ ꯉꯥꯛꯇꯪ ꯀꯣꯏꯆꯦꯟ ꯆꯦꯜꯂꯦꯀꯣ ꯑꯗꯨꯒ ꯆꯦ ꯑꯩ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯆꯦ ꯆꯦꯒꯤꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯑꯒꯨ ꯆꯤꯆꯦ ꯂꯣꯏꯁꯟ
लगे बैटरी ने ꯃꯉꯥꯡꯅꯦ ꯀꯩꯅꯣ ꯆꯣꯡꯊꯥꯝꯗꯨꯗꯤ ꯍꯥꯏ ꯑꯗꯨꯒ ꯃꯆꯦ ꯃꯣꯃꯤꯇꯥꯅꯁꯨ ꯌꯥꯝ ꯕꯥꯏ ꯍꯥꯏ ꯑꯃꯤꯅ ꯅꯠꯇꯦꯀꯣ ꯑꯒꯨ ꯅꯨꯡꯁꯤꯕꯤ ꯍꯥꯏ ꯑꯒꯨꯅ ꯑꯗꯨꯒ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯑꯩ ꯁꯔꯅꯦꯝꯁꯦ ꯌꯥꯝ ꯈꯪ ꯍꯩꯗꯅ ꯍꯥꯏꯕ ꯅꯠꯇꯦ ꯍꯥꯏ ꯑꯒꯨꯅ ꯆꯣꯡꯊꯥꯝꯗꯣ ꯌꯦꯛ ꯑꯣꯟꯊꯣꯛꯈꯤꯕꯒꯤ ꯌꯥꯝ ꯂꯩꯌꯦ ꯀꯀꯥ ꯃꯤꯠ ꯍꯥꯏ ꯑꯗꯨꯒ ꯔꯟꯕꯤꯔ ꯏꯆꯦ ꯀꯩꯗꯧꯔꯤꯒꯦ ꯏꯆꯦ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯂꯥꯛꯄꯅꯤ ꯍꯣꯏ ꯔꯟꯕꯤꯔ ꯑꯣ ꯐꯔꯦ ꯐꯔꯦ ꯅꯪ ꯏꯔꯨꯖꯕ ꯂꯣꯏꯔꯗꯤ ꯑꯗꯣ ꯆꯤꯆꯦꯅꯦ ꯀꯩꯅꯣ ꯇꯧꯒꯦ ꯇꯧꯏꯕꯀꯣ ꯑꯉꯥꯡ ꯇꯨꯏꯁꯟ ꯊꯤꯟꯕ ꯃꯇꯝ ꯌꯧꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯀꯛꯑꯒꯦ ꯍꯥꯏꯗꯤ ꯐꯣꯟꯁꯦ ꯕꯦꯇ꯭ꯔꯤ ꯌꯥꯎꯗꯕꯅꯤꯅ ꯄꯨꯕ ꯅꯨꯡꯉꯥꯏꯔꯣꯏꯕꯀꯣ ꯑꯗꯨꯅ ꯃꯊꯪꯗ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯉꯝꯃꯒꯗꯤ ꯍꯌꯦꯡ ꯊꯥꯔꯛꯀꯦ ꯑꯗꯨꯒ ꯆꯦ ꯃꯣꯃꯤꯇꯥꯅ ꯍꯣꯏ ꯕꯥꯏ ꯕꯥꯏ ꯍꯥꯏ ꯍꯣꯏ ꯆꯦ ꯑꯩꯁꯨ ꯀꯩꯅꯣ ꯇꯧꯒꯦꯀꯣ ꯑꯗꯨꯒ ꯔꯟꯕꯤꯔꯅ ꯏꯆꯦ ꯂꯣꯏꯁꯟꯒꯦ ꯍꯥꯏꯔꯣ ꯍꯣꯏꯅꯦ ꯔꯟꯕꯤꯔ ꯆꯤꯆꯦꯒꯤꯁꯦ ꯀꯨꯏꯔꯦꯅꯀꯣ ꯉꯁꯥꯏ ꯅꯪ ꯂꯥꯛꯑꯝꯕꯗꯣ ꯑꯗꯨꯒꯩꯅꯦꯕ 2% ꯉꯥꯏꯔꯦꯕꯀꯣ ꯑꯗꯨꯒ ꯑꯃꯤꯅ ꯕꯥꯏ ꯕꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯃꯤꯠꯄꯨꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯦꯀꯣ ꯆꯦ ꯃꯣꯃꯤꯇꯥ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯥꯆ ꯅꯥꯎꯕꯤꯁꯨ ꯑꯒꯨꯁꯨ ꯏꯁ ꯂꯣꯏꯁꯤꯟꯅꯤꯡꯕ ꯅꯠꯇ꯭ꯔꯣ ꯂꯣꯏꯁꯤꯟ ꯑꯒꯨ ꯒꯣꯗ ꯄ꯭ꯔꯣꯃꯤꯁ ꯏꯆꯦꯒꯤ 2% ꯈꯛꯇ ꯉꯥꯏꯔꯦ ꯍꯣꯏ ꯕꯥꯏ ꯑꯣꯏꯔꯁꯤꯀꯣ ꯑꯗꯨꯑꯣꯏꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯥꯆ ꯑꯩ ꯀꯛꯊꯠꯂꯒꯦ ꯍꯥꯏ